ꯀꯩ ꯏꯟꯖꯥꯡ ꯆꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏꯅꯣ? ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯕ꯫ ꯅꯪꯗꯤ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏ꯫ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏ꯫ ꯗꯥ ꯈꯨꯃꯝꯃꯅꯤꯕꯣ ꯇꯟꯕꯅ ꯂꯣꯏꯔꯦꯕꯣ ꯀꯥꯡꯍꯟ ꯃꯆꯨꯁꯤꯐꯥꯎ ꯊꯣꯛꯇꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯅꯠꯇꯦꯕ ꯀꯔꯤꯒꯤꯅꯣ ꯃꯝꯃꯤꯁꯦ? ꯈꯪꯗꯦ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯜꯂꯤ ꯑꯩꯒꯤꯗꯤ ꯈꯨꯃꯝꯅꯤ꯫ ꯑꯃꯨꯛꯃꯨꯛꯁꯨ ꯉꯥꯟꯊꯣꯔꯛꯏ꯫ ꯑꯩꯁꯨ ꯌꯥꯝ ꯉꯥꯟꯗꯦꯗ ꯃꯝꯃꯦ ꯑꯩꯁꯨ꯫ ꯈꯔ ꯉꯥꯜꯂꯕ ꯍꯧꯖꯤꯛ? ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯅꯦ꯫ ꯅꯣꯏ ꯅꯕꯥꯏꯁꯦ ꯍꯩꯇꯦ ꯑꯝꯇ꯫ ꯅꯠꯇ꯭ꯔ ꯈꯔ ꯅꯛꯁꯜꯂꯣ ꯐꯣꯟ ꯊꯝꯃꯤꯗꯣ꯫ ꯁꯛꯁꯦ ꯀꯤꯖꯩ ꯁꯛꯁꯦ ꯌꯥꯝ ꯅꯛꯁꯜꯂꯒ ꯗꯥꯛ ꯄꯨꯝꯅꯃꯛ ꯎꯔꯅꯤ ꯃꯌꯥꯝꯅ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯩꯒꯤ ꯗꯥꯛꯀꯤ ꯗꯥꯛ ꯉꯥꯛꯇꯁꯦ ꯂꯣꯏ ꯎꯔꯅꯦꯕ꯫ ꯑꯩꯁꯨ ꯌꯥꯝ ꯉꯥꯟꯗꯦꯗ ꯑꯗꯨꯕꯨꯗꯤ꯫ ꯀꯗꯥꯏꯗ? ꯅꯣꯇꯤꯐꯤꯀꯦꯁꯟ ꯍꯧꯖꯤꯛꯇ ꯂꯥꯛꯏꯌꯦ꯫ ꯑꯩꯉꯣꯟꯗꯁꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯍꯧꯖꯤꯛꯇ ꯂꯥꯛꯈ꯭ꯔꯤꯕ꯫ ꯀꯗꯥꯏꯗ? ꯅꯣꯇꯤꯐꯤꯀꯦꯁꯟ ꯍꯧꯖꯤꯛꯇ ꯂꯥꯛꯏꯌꯦ꯫ ꯃꯌꯥꯝ ꯅꯣꯇꯤꯐꯤꯀꯦꯁꯟ ꯍꯧꯖꯤꯛꯇ ꯂꯥꯛꯈ꯭ꯔꯤꯕ꯫ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯃꯌꯥꯝꯒꯤ ꯂꯥꯛꯑꯦ꯫ ꯄꯨꯟꯕꯤꯅꯤ꯫ ꯀꯩ ꯍꯥꯏꯕ ꯆꯨꯝꯗꯗꯤ ꯆꯨꯝꯗꯗꯤ ꯀꯥꯏꯅ ꯆꯨꯝꯗꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯩꯅꯣ ꯆꯨꯝꯗꯗꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯄꯥꯟꯗꯝ? ꯄꯥꯟꯗꯝ ꯀꯩ ꯐꯖꯕꯤ ꯍꯥꯏꯅꯣ ꯑꯅꯤ ꯒ꯭ꯌꯥꯟ ꯂꯩꯔꯝꯃꯦ ꯊꯣꯏꯕꯤꯁꯅꯥꯅ꯫ ꯊꯣꯏꯕꯤꯁꯅꯥ ꯐꯖꯕꯤ ꯑꯅꯤ ꯂꯩꯔꯝꯃꯦ ꯍꯥꯏ ꯑꯁ ꯑꯩꯗꯤ ꯐꯖꯗꯕꯅꯤ ꯁꯅꯥ ꯐꯖꯕꯅꯤꯗ꯫ ꯀꯁꯥꯔꯒ ꯗꯥꯔꯤꯕꯣꯟꯒꯅꯤ ꯍꯧꯖꯤꯛ꯫ ꯀꯁꯥꯔꯒ ꯗꯥꯔꯤꯕꯣꯟꯒꯅꯤ ꯉꯁꯤ ꯂꯥꯛꯏꯁꯦ꯫ ꯄꯥꯟꯗꯝꯅ ꯀꯩ ꯍꯥꯏꯕ ꯏꯉꯥꯎ ꯀꯩ ꯍꯥꯏꯕ ꯏꯉꯥꯎꯗ ꯀꯩ ꯍꯥꯏꯅꯣ ꯁꯦ ꯏꯉꯥꯎꯗ ꯁꯨꯅꯦ ꯍꯥꯏꯕ꯫ ꯏꯉꯥꯎꯗ ꯁꯨꯅꯦ ꯃꯥꯏ ꯏꯁꯄꯦꯂꯤꯡ ꯁꯣꯏꯔꯩ ꯃꯥꯏ꯫ ꯑꯩ ꯑꯩꯉꯣꯟꯗꯁꯨ ꯀꯩ ꯍꯥꯏꯅꯣ ꯉꯥꯎꯗ ꯍꯥꯏꯁꯦ ꯃꯥꯁꯦ ꯀꯩꯅꯣ ꯑꯣꯏꯔꯦ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯛꯇ꯭ꯔꯦ꯫ ꯄ꯭ꯔꯦꯝ ꯖꯨꯝꯅꯥꯝꯁꯦ ꯑꯩꯈꯣꯏ ꯃꯣꯅꯥꯅꯤ꯫ ꯄ꯭ꯔꯦꯝ ꯖꯨꯝꯅꯥꯝ ꯃꯤ ꯋꯥꯠꯂꯦ ꯚꯥꯏ ꯀꯗꯥꯏꯅꯣ ꯀꯥꯏꯅꯣ? ꯚꯥꯏꯗꯣ ꯈꯪꯗꯦ ꯉꯁꯤ ꯂꯩꯕꯨꯗꯤ ꯂꯩꯕ ꯚꯥꯏꯁꯦ ꯊꯕꯛ ꯁꯨꯗꯣꯏꯕ ꯊꯕꯛ ꯌꯥꯝꯅ ꯄꯨꯊꯔ ꯂꯩꯔꯦ ꯚꯥꯏꯁꯦ꯫ ꯉꯁꯤ ꯑꯗꯒꯤ ꯗꯥꯔꯤꯕꯣꯟꯒꯤ ꯌꯥꯎꯅ ꯇꯧ ꯃꯥꯜꯂꯦ ꯃꯤꯁꯦ꯫ ꯃꯤ ꯍꯥꯏꯔꯣ ꯃꯤ ꯌꯥꯝꯈꯠꯂꯦ ꯑꯗꯒꯤꯗꯤ ꯄꯥꯟꯗꯝ ꯅꯣꯏꯅ ꯀꯩ ꯍꯥꯏꯕ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒꯤ ꯑꯩꯗꯤ ꯑꯣ ꯅꯣꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯗꯤ ꯐꯖꯗꯕꯗꯣ ꯍꯥꯏꯕ ꯃꯥꯏꯁꯦ꯫ ꯑꯣ 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 ꯑꯗꯨꯅꯤ ꯁꯅꯥꯅ ꯐꯖꯕ ꯍꯦꯟꯕꯅꯤ ꯍꯥꯏꯕ꯫ ꯅꯠꯇꯦ ꯃꯥ ꯍꯥꯏꯃꯤ ꯃꯥ ꯍꯥꯏꯁꯤ꯫ ꯑꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯑꯍꯨꯝꯃꯛ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏ꯫ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯉꯁꯤꯁꯦ꯫ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ꯫ ꯅꯚꯥꯏ ꯂꯣꯟꯆꯥ ꯂꯩ ꯆꯥꯛ ꯑꯩ ꯆꯥꯔꯕꯣ ꯅꯚꯥꯏꯅ ꯄ꯭ꯂꯥꯛꯀꯤ ꯄꯨꯕꯤꯔꯛꯏꯁꯦ ꯎꯔꯕ ꯏꯪꯉꯅꯤ ꯍꯥꯏꯅ ꯃꯔꯨꯞ ꯃꯣꯛꯄ꯭ꯔꯥ ꯌꯦꯡꯉꯨꯁꯦ꯫ ꯒ꯭ꯌꯥꯟ ꯇꯥꯕꯅꯤ ꯏꯕꯥꯏꯁꯦ ꯗꯣꯟꯆꯥ ꯆꯥꯛ ꯆꯥꯔꯕ ꯍꯥꯏ ꯆꯦꯗ꯫ ꯀꯅꯥꯅꯅꯣ ꯍꯥꯏꯔꯛꯏꯁꯦ? ꯂꯤꯟꯊꯣꯏꯅꯤ꯫ ꯑꯣ ꯑꯩꯈꯣꯏ ꯁꯅꯥꯊꯣꯏꯕꯤꯅꯤꯅꯦ ꯆꯥꯔꯦ ꯆꯥꯔꯦ ꯁꯅꯥꯊꯣꯏꯕꯤ ꯅꯪꯗꯤ ꯆꯥꯔꯕꯣ? ꯄ꯭ꯔꯀꯥꯁꯇ ꯍꯥꯏꯔꯦ ꯌꯥꯝ ꯐꯖꯩꯌꯦ ꯄ꯭ꯔꯀꯥꯁ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯑꯅꯧꯕ ꯃꯤꯔꯣꯁꯦ ꯊꯦꯡꯀ꯭ꯌꯨ ꯑꯅꯧꯕ ꯆꯪꯉꯛꯏꯔ ꯈꯪꯗꯦ꯫ ꯑꯅꯧꯕ ꯑꯣꯏꯔꯝꯒꯅꯤ ꯄ꯭ꯔꯀꯥꯁꯇ ꯍꯥꯏꯌꯨꯅ ꯁꯅꯥ ꯇꯧꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯀꯥꯁ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯑꯩꯒ ꯖꯣꯏꯟ ꯇꯧꯔꯛꯏꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯦ ꯑꯁꯤꯁꯤꯒꯤꯅꯦ ꯃꯥꯒꯤ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯃꯥꯒꯤ ꯀꯩꯅꯣ ꯂꯩꯕꯅꯦꯕꯀꯣ ꯆꯦꯅꯦꯜ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ꯫ ꯕ꯭ꯔꯖꯦꯂꯥꯜꯁꯤꯡꯍ ꯆꯥꯛ ꯆꯥꯔꯕꯣ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯌꯦ꯫ ꯆꯥꯔꯦ 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 ꯄꯥꯟꯗꯝꯅ ꯀꯩ ꯍꯥꯏꯕ ꯃꯌꯥꯝ ꯑꯩꯗꯤ ꯄꯥꯟꯅꯕ ꯉꯥꯡꯕ ꯐꯖꯗꯕꯗꯨꯅ ꯍꯥꯏꯕ ꯄꯥꯟꯗꯝ ꯐꯖꯗꯦ ꯍꯥꯏꯔꯤꯌꯦ ꯉꯥꯈꯣ ꯅꯪ ꯌꯦꯡꯗꯣꯏ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯟꯗꯝ ꯔꯟꯖꯅꯥꯅ ꯆꯦ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯌꯦ꯫ ꯆꯥꯔꯦ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ? ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ꯫ ꯑꯗꯩꯗꯤ ꯏꯅꯥꯎꯅꯨꯄꯤꯁꯦ ꯃꯥꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯦꯕꯀꯣ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ꯫ ꯁꯅꯥ ꯄꯥꯔꯧ ꯀꯃꯦꯟ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯏꯃꯧ ꯅꯨꯨꯄꯤꯗꯤ ꯍꯥꯏꯌꯦ꯫ ꯏꯃꯧ ꯅꯨꯨꯄꯤ ꯇꯨꯝꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨ ꯁꯤꯗ ꯇꯨꯝꯃꯒ ꯂꯩꯔꯤꯁꯦ ꯎꯔꯕ ꯃꯥꯁꯤꯒ ꯉꯟ ꯇꯨꯝꯈ꯭ꯔꯦ ꯉꯟ ꯋꯥꯔꯦꯕꯀꯣ꯫ ꯉꯟ ꯉꯟꯅ ꯇꯨꯝꯃꯤꯅꯦ꯫ ꯃꯥ ꯀꯩꯅꯣꯅꯦ ꯋꯥꯔꯦ ꯉꯁꯤ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯆꯠꯂꯨꯕꯗꯣ ꯍꯜꯂꯛꯄꯗ ꯋꯥꯔꯦꯕ ꯑꯗꯨꯒꯤ ꯇꯨꯝꯒ꯭ꯔꯦ꯫ ꯍꯥꯏ ꯆꯦ ꯍꯥꯏꯌꯦ꯫ ꯍꯜꯂꯣ ꯍꯦꯜꯂꯣ ꯍꯦꯜꯂꯣ
ꯑꯩꯁꯨ ꯐꯖꯕꯅꯤ ꯀꯔꯤꯅꯣ ꯐꯖꯩ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯅꯪꯉꯦ ꯑꯗꯨꯅꯤꯅꯦ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯍꯦꯜꯂꯣ ꯍꯥꯏ ꯄꯥꯟꯗꯝꯅ ꯍꯥꯏ ꯇꯥꯃꯣꯗ ꯍꯪꯉꯣ ꯇꯥꯃꯣ ꯑꯩꯗꯤ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯟꯗꯝꯅ ꯃꯥ ꯐꯖꯗꯕ꯭ꯔꯥ ꯍꯪꯉꯣꯏ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯔꯝꯃꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯌꯥꯎꯔꯝꯃꯨ ꯀꯨꯏꯅ ꯌꯥꯎꯗ꯭ꯔꯁꯨ ꯂꯥꯎ ꯑꯗꯒꯤꯗꯤ 233 ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯆꯥꯔꯦ ꯑꯗꯒꯤꯗꯤ ꯁꯨꯔꯖ ꯀꯨꯃꯥꯔꯅ ꯑꯦꯠꯃꯤ ꯑꯦꯠꯃꯤ ꯍꯥꯏꯔꯛꯏꯌꯦ ꯏꯪꯂꯤꯁꯀ ꯂꯣꯜꯂꯛꯀꯅꯣ ꯉꯥꯏꯈꯣ ꯀꯅꯥꯅꯣ ꯂꯦꯝꯕꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯑꯅꯤꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯃꯥꯅ ꯁꯅꯥ ꯑꯩꯅ ꯑꯅꯨ ꯑꯃꯅ ꯁꯅꯥ ꯆꯤꯡ ꯑꯃꯅ ꯑꯅꯨ ꯈꯨꯃꯟ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯃꯛꯇ ꯉꯁꯤ ꯑꯩꯈꯣꯏ ꯃꯤꯈꯥ ꯅꯤꯖꯔꯤ ꯃꯌꯥꯝꯗ ꯀꯥꯏꯅ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯏꯃꯤ ꯑꯩꯈꯣꯏ ꯄꯣꯠ ꯈꯣꯝꯖꯔꯤ ꯀꯥꯏꯅ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯃꯟꯇ꯭ꯔꯤ ꯀꯥꯔꯒ ꯅꯣꯏ ꯀꯩꯝ ꯇꯧꯈꯤꯔꯣꯏ ꯍꯥꯏꯅꯨꯃꯤ ꯅꯪꯕꯣ ꯃꯟꯇ꯭ꯔꯤ ꯀꯥꯔ ꯆꯥꯎꯊꯣꯛꯏꯗꯧꯗ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯆꯦ ꯑꯅꯤꯁꯦ ꯆꯥꯎꯈꯠꯂ ꯀꯩ ꯃꯤꯡ ꯆꯥꯎꯊꯣꯛꯈꯤꯗꯣꯏꯅꯤ ꯀꯧꯒꯦꯀꯣ ꯀꯩ ꯑꯗꯒꯤꯗꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯔꯣꯃꯦꯁꯅ ꯉꯁꯤ ꯉꯥ ꯑꯣꯏꯅ ꯊꯣꯡꯉꯦ ꯔꯣꯃꯦꯁꯇꯤ ꯀꯔꯤ ꯆꯥꯔꯛꯀꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀ꯭ꯌꯨꯠꯒꯤꯅ ꯍꯣꯏ ꯍꯣꯏ ꯆꯦ ꯍꯥꯏ ꯄꯥꯟꯗꯝꯅ ꯑꯩꯗꯤ ꯐꯖꯩ ꯍꯦ ꯃꯤꯅ ꯀꯩꯅꯣ ꯑꯩꯗꯤ ꯐꯖꯩ ꯍꯥꯏꯌꯦ ꯃꯤꯅꯗꯤ ꯍꯥꯏ ꯐꯖꯔꯝꯒꯅꯤ ꯀꯩꯅꯣ ꯑꯗꯨꯅꯕꯨ ꯃꯤꯅ ꯐꯖꯩ ꯍꯥꯏꯔꯤꯃꯤꯅ ꯄꯥꯟꯗꯝ ꯑꯅꯤꯇꯥ ꯑꯅꯨꯒ ꯁꯅꯥꯒ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯉꯥ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯉꯁꯤꯁꯦ ꯍꯥꯏꯅꯔꯒꯗꯨꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅꯤꯃꯛ ꯄꯨꯟꯅ ꯑꯦꯜꯕꯤ ꯇꯧꯗꯣꯏꯃꯤꯅ ꯍꯥꯏꯅ ꯍꯣꯔꯦꯟ ꯍꯩꯖꯥꯡꯗꯣ ꯄꯨꯟꯅ ꯈꯨꯝꯕ ꯅꯨꯡꯉꯥꯏꯅꯕꯒꯤ ꯑꯦꯅꯦꯅ ꯅꯦꯅꯥ ꯁꯅꯥꯁꯦ ꯑꯦꯝ ꯅꯦꯅꯦ ꯕꯖꯥꯔꯗ ꯁꯅꯥꯒ ꯅꯣꯡꯃ ꯎꯈ꯭ꯔꯦ ꯍꯥꯏꯕ ꯅꯦꯅꯦ ꯁꯅꯥ ꯅꯠꯇꯦ ꯅꯦꯅꯦ ꯁꯅꯥ ꯍꯥꯏ ꯅꯠꯇꯦ ꯅꯦꯅꯦ ꯁꯅꯥ ꯁꯅꯥ ꯑꯩꯉꯣꯟꯗ ꯀꯧꯔꯛꯏꯕ ꯅꯦꯅꯥ ꯍꯥꯏꯔꯛꯏꯕ ꯑꯣ ꯅꯦꯅꯥ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯆꯦꯅꯦꯕ ꯑꯣ ꯖꯥꯔꯤꯕꯣꯟꯒꯤꯅꯦꯕ ꯑꯩꯕꯨ ꯃꯥꯁꯨ ꯈꯪꯉꯕ ꯑꯗꯣ ꯅꯪ ꯑꯥ ꯎꯏ ꯍꯥꯏꯌꯦ ꯅꯣꯡꯃ ꯑꯦꯝ ꯕꯖꯥꯔꯗ ꯑꯣ ꯑꯩ ꯑꯦꯝ ꯕꯖꯥꯔꯁꯦ ꯆꯠꯃꯟꯒꯤꯅ ꯎꯔꯤ ꯑꯣꯏꯔꯝꯒꯅꯤ ꯎꯏ ꯍꯥꯏꯌꯦꯕ 5 ꯁꯨꯕ ꯆꯠꯂꯤꯅꯦ ꯅꯪ ꯆꯦꯟꯅꯦꯜ ꯄꯥꯏ ꯈꯪꯕꯅꯤꯕ ꯑꯩꯈꯣꯏ ꯏꯆꯦꯁꯤꯅꯅꯦ ꯎꯝ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯦꯝꯖꯤꯠꯅ ꯅꯣꯏꯁꯦ ꯇꯨꯝꯕ ꯍꯩꯇ꯭ꯔꯕꯣ ꯍꯥꯏ ꯁꯅꯥ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯉꯤ ꯑꯩꯈꯣꯏ ꯇꯨꯝꯅꯤꯡꯗꯦ ꯄꯨꯡ 12 ꯇꯥꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯇꯨꯝꯖꯗꯦ ꯍꯣꯏ ꯇꯨꯝꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯌꯨꯇꯨꯕ ꯄꯥꯏꯔꯨꯕꯗꯒꯤ ꯇꯨꯝꯕ ꯀꯥꯎꯔꯦ ꯄꯥꯟꯗꯝꯅ ꯀꯩ ꯍꯥꯏꯕ ꯎꯍꯟꯒꯅꯤ ꯑꯩꯅ ꯇꯥꯃꯣ ꯅꯪꯒꯤ ꯀꯔꯤ ꯍꯥꯏꯕ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯏꯌꯥꯝꯕ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯄꯥꯟꯗꯝꯅ ꯍꯥꯏꯔꯛꯏꯌꯦ ꯑꯩ ꯐꯣꯟ ꯅꯝꯕꯔꯁꯦ ꯚꯥꯏꯔꯦꯜ ꯆꯠ ꯂꯩꯔꯦ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯦ ꯚꯥꯏꯔꯦꯜ ꯆꯠꯇꯗꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯦꯁꯦꯖ ꯑꯃ ꯊꯥꯗꯣꯛꯑꯝꯃꯦ ꯏꯅꯝꯃ ꯑꯩ ꯑꯇꯣꯞꯄ ꯂꯥꯏꯚ ꯌꯥꯎꯔꯝꯕꯗꯒꯤ ꯍꯥꯏꯗꯤ ꯂꯪꯊꯣꯛꯑꯃ ꯂꯥꯛꯏꯃꯤ ꯍꯥꯏꯌꯦ ꯀꯗꯥꯏꯗ ꯂꯣꯏ ꯄꯥꯍꯧꯗ꯭ꯔꯦ ꯑꯩꯁꯦ ꯑꯩ ꯎꯗꯦꯅꯦ ꯃꯊꯛꯇ ꯑꯃꯨꯛꯀ ꯂꯩꯍꯧꯔꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯆꯦ ꯑꯅꯨ ꯌꯦꯡꯅꯤꯡꯃꯟꯈꯤꯅ ꯆꯦꯜꯂꯛꯏꯗꯣ ꯌꯥꯝ ꯍꯔꯥꯎꯔꯦ ꯇꯥꯕꯗ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯀꯣꯃꯦꯟꯁꯇꯣ ꯎꯍꯧꯗ꯭ꯔꯦꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯅꯆꯦꯒꯤ ꯑꯦꯜꯕꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯅꯆꯦꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯀꯗꯥꯏꯅꯣ ꯀꯃꯦꯟ ꯄꯥꯕ ꯌꯥꯗ꯭ꯔꯦꯗ ꯅꯪ ꯒꯥꯏꯊꯥꯟꯅ ꯈꯝꯃꯩꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯀꯃꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯕꯣꯝ ꯃꯥꯜꯂꯦ ꯍꯥꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯕꯣꯝ ꯃꯥꯜꯂꯦꯁꯨ ꯍꯥꯏꯔꯛꯏꯌꯦ ꯃꯥꯟꯕꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯣꯛꯈꯥꯏꯔꯛꯄꯁꯨ ꯌꯥꯏ ꯀ꯭ꯌꯨꯠꯒꯤꯅ ꯀꯀꯥꯁꯦ ꯐꯅꯤ ꯑꯣꯏ ꯍꯥꯏꯌꯦ ꯎꯇꯣꯡ ꯉꯥ ꯆꯥꯃꯟꯒꯤ ꯇꯧꯔꯤꯅꯤ ꯅꯪ ꯄꯥꯔꯛꯀꯦꯔꯣ ꯄꯥꯊꯔꯣ ꯑꯩꯅ ꯄꯥꯔꯛꯑꯗꯤ ꯂꯣꯏ ꯁꯝꯅꯗꯣꯏꯅꯤ ꯐꯨꯔꯤꯁ ꯇꯥꯝꯕꯝ ꯀꯅꯥꯅ ꯗꯤꯖꯦꯟꯅ ꯃ꯭ꯌꯨꯠ ꯍꯥꯏ ꯇꯧꯋꯦ ꯍꯥꯏ ꯇꯧꯗꯦ ꯍꯦꯛꯇ ꯃ꯭ꯌꯨꯠ ꯏꯕꯥꯏ ꯇꯧꯒꯦꯔꯥ ꯄꯥꯔꯛꯑꯣ ꯏꯕꯥꯏꯅ ꯄꯥꯔꯒ ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯗꯣ ꯅꯨꯡꯉꯥꯏꯖꯕꯅꯤ ꯃꯥꯅ ꯄꯥꯔꯗꯤ ꯆꯦꯅ ꯄꯥꯔꯛꯁꯦ ꯁꯤꯗꯩ ꯍꯧꯔꯛꯑꯣ ꯋꯥꯏꯌꯦ ꯅꯥꯎꯔꯦꯝ ꯁꯨꯕꯥꯗꯩ ꯍꯧꯔꯛꯑꯣ ꯅꯥꯎꯔꯦꯝ ꯁꯨꯕꯥꯗꯩ ꯅꯥꯎꯔꯦꯝ ꯐꯨꯀꯠꯂ ꯄꯥꯎ ꯁꯨꯕꯥꯅ ꯍꯥꯏꯕ ꯆꯦ ꯏꯕꯥꯏ ꯑꯩ ꯀꯛꯑꯦ ꯑꯍꯥꯟꯕ ꯄꯥꯔꯕꯗ ꯗꯣꯁꯥ ꯇꯥꯏ ꯀꯩ ꯍꯥꯏꯕ ꯑꯩ ꯀꯛꯑꯦ ꯈꯪꯗ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯨꯕꯥ ꯒ꯭ꯌꯥꯟ ꯑꯗꯩꯗꯤ ꯇꯥꯗ꯭ꯔꯦꯅꯦ ꯂꯦꯝꯕ ꯄꯨꯈ꯭ꯔꯝꯕꯝꯅ ꯐꯖꯩꯌꯦ ꯃꯤꯡ ꯑꯅꯤꯁꯦ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡꯁꯦ ꯐꯖꯩ ꯆꯦꯒꯤ ꯗꯗꯥ ꯁꯤꯁꯨ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯅꯤꯇꯥꯅ ꯀꯩꯕ ꯑꯩꯁꯨ ꯉꯥ ꯆꯥꯏ ꯃꯥꯟꯅꯔꯦ ꯑꯁ ꯉꯁꯤꯗꯤ ꯉꯥ ꯑꯁ ꯉꯥꯛꯇ ꯑꯣꯏ ꯃꯥꯜꯂꯦ ꯑꯅꯤꯇꯥꯁꯨ ꯃꯥꯟꯅꯔꯦ ꯑꯗꯩꯗꯤ ꯒꯥꯏꯇꯟꯅ ꯀꯔꯤꯕ ꯁꯅꯥꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯐꯖꯕꯅꯤ ꯐꯖꯕꯅꯦ ꯑꯩ ꯏꯅꯥꯎ ꯅꯨꯄꯤꯁꯦ ꯒꯥꯏꯇꯟ ꯐꯖꯩꯌꯦꯅ ꯊꯥꯒꯠꯂꯝꯃꯗꯤ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯔꯝꯃꯨ
ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯆꯤꯅꯥꯎꯗ ꯑꯗꯒꯩꯗꯤ ꯄ꯭ꯔꯟꯖꯅꯥ ꯁꯤꯡꯍꯅꯒ ꯆꯦ ꯑꯅꯨ ꯈꯪꯗꯦ ꯁꯅꯥ ꯀꯥꯎꯒ꯭ꯔꯦ. ꯀꯔꯤ ꯍꯥꯏꯅ ꯂꯩꯒꯦ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯌꯥꯝ ꯄ꯭ꯔꯟꯖꯅꯥ ꯅꯨꯡꯉꯥꯏꯕ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯦ ꯁꯅꯥ ꯁꯤꯡꯍ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯍꯥꯏꯅ ꯀꯌꯥꯅꯣ ꯈꯪꯗꯦ ꯑꯩ ꯏꯁꯥꯃꯛ ꯀꯥꯎꯈ꯭ꯔꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯒꯤ ꯅꯝꯕꯔ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯏꯔꯕꯗꯤ ꯁꯅꯥ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯁꯨꯝ ꯌꯥꯔꯦ ꯅꯝꯕꯔ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯃꯣꯏ ꯁꯨꯝ ꯊꯣꯛꯂꯛꯑꯅꯤꯕ ꯑꯗꯩꯗꯤ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅꯒ ꯇꯥꯃꯣ ꯅꯅꯥꯎꯁꯦ ꯄꯨꯡꯒ ꯅꯨꯡꯁꯤꯌꯦ ꯏꯌꯥꯝꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯑꯗꯩꯗꯤ ꯏꯁꯇ꯭ꯔꯦꯄꯟꯅ ꯀꯩꯕ ꯑꯥꯏ ꯂꯚ ꯌꯨ ꯃꯩꯇꯩ ꯅꯨꯄꯤ ꯊꯦꯡꯀ꯭ꯌꯨ ꯂꯚ ꯌꯨ ꯇꯨ ꯄ꯭ꯔꯀꯥꯁ ꯊꯣꯛꯆꯣꯝꯅ ꯅꯦꯅꯦ ꯑꯅꯤꯃꯛ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯕꯅꯦ ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯗꯩ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯃꯌꯥꯝꯅ ꯀꯩꯕ ꯏꯌꯥꯝꯕ ꯅꯪꯒꯤ ꯅꯝꯕꯔ ꯂꯩꯀꯣ ꯑꯩꯉꯣꯟꯗ ꯏꯌꯥꯝꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅꯤꯅꯦ ꯄꯥꯟꯗꯝ ꯑꯩꯒꯤ ꯅꯝꯕꯔ ꯑꯣꯏꯅ ꯚꯥꯏꯔꯦꯜ ꯆꯠꯂꯔꯦ ꯆꯦꯅꯦꯜꯗꯣ ꯚꯥꯏꯔꯦꯜ ꯆꯠꯇꯗꯅ ꯑꯅꯤꯇꯥꯅ ꯀꯩꯕ ꯑꯩ ꯂꯥꯛꯑꯦ ꯇꯧꯔꯤ ꯑꯩ ꯂꯥꯏꯛ ꯇꯧꯔꯦ ꯀꯥꯎꯈꯤꯅꯤ ꯍꯥꯏꯅ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯅꯤꯇꯥ ꯊꯣꯏꯕꯤ ꯆꯅꯥꯅꯒ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯂꯥꯏꯛ ꯇꯧꯕ ꯌꯥꯝ ꯋꯥꯠꯂꯦ ꯃꯤꯗꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯂꯥꯏꯛꯅ ꯋꯥꯠꯂꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯎꯗ꯭ꯔꯗꯤ ꯑꯩꯁꯨ ꯏꯅꯝꯃꯒꯤ ꯂꯥꯏꯐ ꯉꯥꯏꯕꯗ ꯁꯣꯔ ꯇꯠꯀꯦ ꯇꯧꯏ ꯑꯗꯨꯅꯦ ꯑꯩꯁꯨ ꯅꯣꯏ ꯂꯥꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯊꯣꯏꯕꯤꯆꯅꯥ ꯑꯗꯩꯗꯤ ꯄ꯭ꯔꯤꯟꯁꯁꯨ ꯂꯥꯛꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯣꯃꯦꯁꯅ ꯀꯩꯕ ꯑꯅꯣꯛ ꯎꯞꯄꯤꯁꯦ ꯐꯖꯩꯀꯣ ꯑꯁ ꯐꯖꯕꯅꯤ ꯑꯅꯣꯛꯇ ꯉꯥꯎꯕ ꯃꯤ ꯌꯥꯎꯔꯦ ꯑꯃꯃꯗ ꯆꯪꯖꯔꯒꯦ ꯑꯗꯩꯗꯤ ꯅꯣꯏꯗꯤ ꯁꯨꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ 7 ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯁꯨꯄ꯭ꯔꯤꯌꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯁꯨꯄ꯭ꯔꯤꯌꯥ ꯑꯗꯩ ꯉꯔꯥꯡꯒꯤ ꯅꯪꯒꯤ ꯃꯃꯤꯡꯗꯨꯅ ꯃꯑꯣꯡ ꯇꯥꯏꯅ ꯁꯨꯄ꯭ꯔꯤꯌꯥ ꯉꯁꯤꯗꯤ ꯁꯨꯄ꯭ꯔꯤꯌꯥꯒꯤ ꯃꯤꯡꯗ ꯑꯣꯏꯅ ꯁꯨꯄ꯭ꯔꯤꯌꯥ ꯂꯥꯛꯑꯦ ꯒꯨꯔꯨ ꯑꯔꯤꯕ ꯃꯥꯏꯁꯦ ꯕ꯭ꯔꯥꯍꯃꯟ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯒꯨꯔꯨ ꯇꯣꯝꯕ ꯍꯥꯏ ꯌꯥꯏ ꯍꯦꯜꯂꯣ ꯇꯣꯝꯕ ꯔꯕꯤꯆꯟꯗ꯭ꯔ ꯁꯨꯄ꯭ꯔꯤꯌꯥ ꯆꯥꯛ ꯅꯤꯡꯊꯧꯖꯝꯅ ꯆꯥꯔꯛꯑꯕꯣ ꯑꯩꯈꯣꯏꯁꯨ ꯉꯥ ꯆꯥꯏꯌꯦ ꯑꯁ ꯉꯁꯤꯗꯤ ꯉꯥ ꯄꯔꯦꯡ ꯉꯥꯛꯇꯅꯤ ꯑꯅꯤꯇꯥꯅ ꯁꯅꯥ ꯑꯩꯒ ꯀꯣꯃꯦꯗꯤ ꯁꯦꯝꯁꯤ ꯌꯥꯏ ꯁꯅꯥ ꯅꯪꯉꯣꯟꯗ ꯅꯤꯗꯥꯅ ꯀꯣꯃꯦꯗꯤ ꯁꯦꯝꯁꯦ ꯍꯥꯏꯌꯦ ꯍꯣꯏ ꯁꯦꯝꯁꯤ ꯍꯩꯕꯅꯤ ꯐꯖꯅ ꯂꯥꯛꯀꯦ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯑꯩꯗꯤ ꯉꯥ ꯉꯁꯥꯡ ꯑꯣꯏꯅ ꯆꯥꯏ ꯉꯁꯤꯗꯤ ꯉꯁꯥꯡ ꯍꯥꯎꯕꯅꯤꯅꯦ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯁ ꯂꯩꯕ꯭ꯔꯣ ꯂꯥꯛꯑꯦ ꯄ꯭ꯔꯤꯟꯁ ꯑꯃ ꯌꯥꯄꯣꯟꯇꯦꯅꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯔꯥꯖꯥ ꯔꯥꯅꯤꯅꯤ ꯂꯩꯕꯅꯦ ꯈꯨꯃꯟ ꯂꯥꯛꯑꯣ ꯅꯥꯎꯔꯦꯝ ꯁꯨꯕꯥꯅ ꯀꯔꯤꯕ ꯆꯦ ꯏꯕꯥꯏ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕ ꯅꯥꯎꯔꯦꯝꯁꯨ ꯅꯥꯎꯔꯦꯝ ꯁꯨꯕꯥ ꯋꯦꯜꯀꯝ ꯑꯗꯩ ꯃꯌꯥꯝꯅ ꯑꯃꯨꯖꯥꯎ ꯂꯥꯛꯑꯦ ꯑꯃꯨꯖꯥꯎ ꯊꯨꯡꯉꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤꯕ ꯍꯧꯕꯗꯒꯤ ꯂꯨꯝꯅ ꯂꯩꯕꯅꯤ ꯏꯁ ꯕꯥꯔꯦ ꯍꯧꯕꯗꯩ ꯃꯥ ꯀꯅꯥ ꯆꯪꯉꯛꯀꯦꯅ ꯒꯦꯠ ꯀꯤꯄꯔ ꯑꯣꯏ ꯂꯩꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯀꯅꯥꯅꯣ ꯈꯨꯃꯟ ꯑꯣ ꯃꯌꯥꯝꯒꯤ ꯄꯥꯟꯗꯟ ꯏꯅꯥꯎ ꯑꯃꯨꯖꯥꯎ ꯂꯥꯛꯑꯦ ꯕꯤ ꯀꯦ ꯁꯦꯅꯥ ꯕꯦꯒꯝꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯄꯥꯟꯗꯝ ꯈꯨꯃꯟ ꯅꯤꯡꯊꯧ ꯊꯣꯏꯕꯤ ꯅꯪ ꯀꯧꯅꯤꯡ ꯀꯧꯔꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯃꯤꯌꯔ ꯂꯥꯛꯄꯗꯩ ꯂꯥꯏꯛ ꯀꯥꯡ ꯇꯧꯔꯦ ꯆꯤꯛꯑꯕ ꯁꯅꯥꯅ ꯆꯤꯛꯇꯦ ꯄ꯭ꯔꯤꯟꯁ ꯅꯆꯥꯗꯣ ꯂꯨꯞꯅ ꯂꯦꯡꯕꯤ ꯂꯩꯕꯅꯦ ꯀꯧꯏꯅꯃ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯣ ꯍꯩꯅꯗꯕꯤꯅꯤ ꯃꯔꯦꯡ ꯂꯦꯡꯉꯦ ꯌꯥꯝꯅ ꯑꯩꯁꯦ ꯅꯣꯏ ꯏꯕꯥꯏꯅ ꯀꯣꯃꯦꯟ ꯄꯥꯈ꯭ꯔꯃꯤꯅ ꯑꯩꯈꯣꯏ ꯖꯥ ꯀꯥꯔ ꯌꯦꯡꯅ ꯂꯩꯔꯁꯤ ꯑꯗꯨꯅꯦ ꯁꯨꯄ꯭ꯔꯤꯌꯥꯅ ꯑꯩꯅ ꯀꯔꯤ ꯍꯥꯏꯕ ꯃꯔꯦꯡ ꯂꯦꯡꯉꯤꯁꯦ ꯁꯦꯝꯗꯣꯛꯈ꯭ꯔꯦ ꯕꯔꯃꯟꯅꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯃꯤꯡꯁꯦ ꯌꯥꯗꯦꯕ ꯒꯨꯔꯨ ꯑꯔꯤꯕꯝ ꯍꯥꯏꯁꯦ ꯕ꯭ꯔꯥꯍꯃꯟ ꯃꯥꯜꯂꯦꯕ ꯃꯌꯥꯝꯒꯤ ꯄꯥꯟꯗꯅ ꯑꯃꯨꯖꯥꯎ ꯆꯥꯛ ꯆꯥꯔꯕꯣ ꯑꯃꯨꯖꯥꯎ ꯆꯥꯛ ꯆꯥꯔꯝꯈꯤꯔꯣꯏ ꯆꯥꯔꯝꯕꯁꯨ ꯌꯥꯏ ꯃꯥ ꯗ꯭ꯌꯨꯇꯤꯗ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝ ꯑꯗꯩ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯄꯨꯁꯄꯥ ꯀꯦꯁꯅ ꯀꯅꯥꯅꯣ ꯑꯃ ꯆꯦꯆꯦ ꯅꯣꯏ ꯄꯨꯁꯄꯥ ꯏꯅꯥꯎꯅꯨꯄꯤ ꯑꯃꯁꯦ ꯑꯩ ꯀꯩꯅꯣꯅꯤ ꯏꯅꯥꯎꯅꯨꯄꯤꯅꯦ ꯃꯥꯏꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤꯀꯣ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯣ ꯃꯥꯒꯤ ꯃꯉꯣꯟꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯇꯧꯕꯤꯌꯣ ꯑꯗ ꯃꯥꯏ ꯆꯦꯅꯦꯜꯗꯨꯒꯗꯤ ꯂꯥꯎꯕ ꯈꯣꯡꯕꯗꯤ ꯑꯃꯐꯥꯎ ꯇꯥꯔꯔꯣꯏ ꯂꯥꯎꯕ ꯈꯣꯡꯕꯗꯤ ꯑꯃꯨꯛ ꯇꯥꯔꯔꯣꯏ ꯍꯥꯏꯅꯤ ꯈꯣꯟ ꯑꯀꯟꯕ ꯂꯥꯎꯕ ꯈꯣꯡꯕꯗꯤ ꯑꯃꯨꯛ ꯇꯥꯔꯔꯣꯏ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯁꯅꯥ ꯏꯕꯦꯝꯃ ꯅꯅꯝꯃ ꯂꯥꯛꯏꯀꯣ ꯃꯥ ꯈꯨꯃꯟꯅ ꯀꯩꯅꯣ ꯁꯅꯥ ꯍꯥꯎ ꯊꯨꯡꯅꯗ꯭ꯔꯤꯉꯩꯗ ꯀꯥꯏꯅꯕ ꯌꯥꯝ ꯌꯥꯎꯔꯕꯅꯤ ꯍꯧꯖꯤꯛ ꯎꯝ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯁꯛ ꯎꯅꯗ꯭ꯔꯤꯉꯩꯗ ꯀꯥꯏꯅꯕ ꯌꯥꯝ ꯌꯥꯎꯔꯕꯅꯤ ꯎꯝ ꯀ꯭ꯌꯨꯠꯒꯤꯅ ꯀꯩꯕ ꯑꯩꯁꯨ ꯉꯥ ꯆꯥꯏꯌꯦ ꯑꯁ ꯉꯁꯤꯁꯦ ꯀꯩꯅꯣ ꯉꯁꯤꯁꯦ ꯉꯥ ꯗꯦꯔꯣ ꯐꯤꯁ ꯉꯁꯤꯁꯦ ꯉꯥꯛꯇ ꯊꯣꯛꯈ꯭ꯔꯦ ꯉꯥ ꯗꯦ ꯉꯥꯛꯇꯅꯤ ꯉꯁꯤꯁꯦ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯑꯩ ꯀꯥꯡ ꯍꯥꯠꯄ ꯆꯠꯂꯨꯈꯤꯒꯦꯀꯣ ꯂꯩꯔꯝꯃꯨ ꯃꯌꯥꯝ ꯁꯅꯥ ꯄꯥꯟꯗꯝ ꯂꯥꯛꯀꯦ ꯀꯥꯡ ꯍꯥꯠꯄ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯅꯥ ꯉꯥꯏꯔꯤ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯁꯅꯥ ꯏꯕꯦꯝꯃꯒ ꯃꯃꯤꯠ ꯅꯥꯀꯜ ꯑꯃ ꯁꯦꯠꯄꯠꯅꯒ ꯆꯪꯉꯛꯏꯅꯦ ꯁꯅꯥꯝꯗ ꯈꯨꯝꯕꯤꯌꯨꯅꯦ ꯄ꯭ꯔꯤꯟꯁꯅ ꯅꯪ ꯀꯔꯤ ꯀꯧꯕꯗ ꯍꯥꯏꯒꯦ ꯁꯤꯈꯤꯗꯧꯔꯦ
ꯀꯔꯤ ꯅꯤꯡꯉꯣ ꯅꯣꯏ ꯍꯥꯏꯒꯦ ꯕꯕꯥ ꯁꯛ ꯐꯖꯕ ꯆꯦꯟꯊꯣꯔꯛꯀꯅꯤ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯏꯅꯝꯃ ꯑꯅꯨ ꯌꯥꯝ ꯐꯖꯔꯝꯃꯦ ꯉꯁꯤꯗꯤ ꯑꯁ ꯑꯩꯅ ꯉꯁꯤꯃꯨꯛ ꯊꯤꯕ ꯂꯩꯇꯦ ꯑꯩꯁꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯅꯤ ꯅꯣꯏꯒꯤ ꯏꯕꯥꯏꯗ ꯃꯨꯁꯟꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯒꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯁꯛꯁꯦ ꯀꯩꯅꯣ ꯅꯪ ꯆꯠꯂꯨꯕꯗꯩ ꯀꯅꯥꯅꯣ ꯊꯣꯛ ꯊꯥꯛ ꯁꯅꯥꯒꯤ ꯂꯥꯏꯐꯇ ꯂꯥꯛꯇꯦꯅꯦ ꯅꯪ ꯀꯅꯥꯅꯣ ꯊꯣꯛ ꯊꯥꯛ ꯁꯅꯥꯒꯤ ꯂꯥꯏꯐ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦꯅꯦ ꯄꯥꯟꯈꯤꯔꯣꯗꯔꯣ ꯌꯨꯝ ꯁꯅꯥꯁꯦ ꯄꯥꯟꯕꯩ ꯋꯥ ꯄꯥꯟꯈꯤꯔꯣꯏꯗ꯭ꯔꯣ ꯍꯥꯏꯅꯔꯣꯏꯁꯤ ꯂꯥꯏꯐꯇ ꯍꯣꯏ ꯍꯥꯏꯅꯔꯣꯏꯁꯤ ꯌꯨꯝ ꯄꯥꯟꯕꯩ ꯋꯥ ꯑꯩꯈꯣꯏ ꯆꯦꯅ ꯑꯩꯈꯣꯏ ꯆꯦꯅꯤ ꯍꯣꯏ ꯍꯪꯉꯛꯏꯁꯦ ꯂꯩꯍꯧ ꯄꯣꯛꯕꯤꯒꯤꯅꯤ ꯑꯩ ꯂꯩꯍꯧꯕꯤ ꯅꯠꯇꯦ ꯀꯩꯅꯣꯒꯤꯅꯤ ꯃꯅꯤ ꯂꯩꯍꯧꯕꯒꯤꯅꯤ ꯑꯩꯈꯣꯏꯅꯨ ꯑꯥ ꯆꯦꯡꯕꯤꯟꯒꯤ ꯀꯥꯏ ꯂꯩꯍꯧꯕꯧꯕꯤꯒ ꯍꯥꯏꯖꯤꯜꯂꯤꯅꯦ ꯃꯥꯅ ꯆꯦꯡꯕꯤꯜꯒꯤ ꯈꯨꯃꯟ ꯅꯣꯏ ꯅꯤꯡꯊꯧꯅ ꯗꯨꯒꯩ ꯀꯌꯥꯝ ꯂꯥꯛꯀꯦ ꯁꯅꯥ ꯆꯦꯡꯕꯤꯜꯗꯣ ꯅꯩ ꯏꯅꯪ ꯅꯩ ꯏꯅꯛ ꯅꯩꯌꯦꯕ ꯆꯦꯡꯕꯤꯜꯒꯤꯅꯤ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩ ꯊꯣꯏꯕꯤ ꯂꯩꯔꯤꯕꯣ ꯑꯩꯕꯨ ꯍꯪꯗꯦꯀꯣ ꯕꯥꯏ ꯃꯥꯏ ꯄꯦꯝꯃ ꯁꯥꯎꯅꯕ ꯍꯧꯅꯈ꯭ꯔꯦ ꯀꯩꯅꯣꯝꯃ ꯊꯣꯛꯈ꯭ꯔꯤꯁꯤꯅ ꯁꯤꯁꯦ ꯊ꯭ꯋꯥꯡꯗꯣ ꯋꯥꯏꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯑꯁꯤ ꯃꯃꯩꯁꯦ ꯐꯔ ꯐꯔ ꯍꯥꯏꯔ ꯇꯥꯏꯁꯦ ꯑꯗꯩꯗꯤ ꯅꯣꯏ ꯀꯔꯤ ꯀꯧꯔꯛꯏꯗꯨ ꯇꯥꯏꯁꯦ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯗ ꯑꯃꯨꯖꯥꯎ ꯍꯥꯏꯌꯨ ꯁꯅꯥ ꯅꯪꯕꯨ ꯃꯁꯤꯗꯤ ꯍꯥꯏ ꯅꯪ ꯀꯅꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯧꯔꯕ꯭ꯔꯣ ꯃꯥꯁꯤ ꯄꯤ ꯑꯩꯈꯣꯏ ꯃꯥꯗꯅꯤ ꯃꯥ ꯍꯧꯗꯣꯛꯑꯣ ꯑꯩ ꯀꯧꯔꯕ꯭ꯔꯣ ꯍꯧꯔꯛꯏꯁꯦ ꯅꯪ ꯑꯁꯤ ꯀꯅꯥꯅꯣ ꯑꯃꯨꯛ ꯀꯥꯎꯔꯕ꯭ꯔꯣꯕꯣ ꯀꯥꯎꯗꯦ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯀꯩꯕ ꯅꯍꯥꯟꯈꯩꯁꯨ ꯐꯖꯩꯗꯣ ꯉꯁꯤꯅ ꯍꯦꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯑꯅꯤꯇꯥ ꯀꯩꯕ ꯃꯅꯥꯎ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯃꯅꯥꯎꯁꯦ ꯀꯩꯅꯣꯗ ꯄ꯭ꯔꯤꯟꯁꯇ ꯑꯣꯏꯗꯣꯏꯔꯥ ꯑꯗꯩ ꯄ꯭ꯔꯤꯟꯁꯅꯤ ꯃꯌꯥꯝꯅ ꯄꯥꯟꯗꯝꯅ ꯀꯔꯤꯕ ꯅꯣꯏ ꯌꯥꯝ ꯄꯥꯟꯅꯔꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯀꯣꯏ ꯑꯗꯩ ꯄꯨꯁꯄꯥ ꯀꯩꯅꯣ ꯆꯦꯟꯅꯨꯁꯦ ꯉꯁꯤꯗꯤ ꯃꯨꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯉꯔꯥꯡꯗꯤ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯉꯔꯥꯡ ꯍꯥꯏꯔꯣ ꯉꯔꯥꯡ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯥ ꯉꯔꯥꯡ ꯍꯥꯏꯐꯦꯠ ꯆꯦꯟꯒꯦ ꯇꯧꯔꯨꯔꯦ ꯃꯗꯨꯒꯩꯗꯤ ꯃꯀꯣꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯉꯔꯥꯡ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯨꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯕ ꯆꯦꯇꯣꯟ ꯍꯥꯏ ꯅꯥꯎꯔꯦꯝ ꯁꯨꯕꯥꯅ ꯆꯦ ꯖꯒꯣꯏ ꯃꯇꯦꯛ ꯑꯃ ꯁꯥꯕꯤꯔꯛꯑꯣ ꯍꯣꯏ ꯁꯅꯥ ꯖꯒꯣꯏ ꯁꯥꯔꯛꯑꯣ ꯍꯥꯏ ꯖꯒꯣꯏꯒ ꯁꯥꯎ ꯏꯁꯩꯗꯩ ꯖꯒꯣꯏꯗ ꯂꯥꯛꯑꯦꯅꯦ ꯉꯁꯤꯗꯤ ꯁꯅꯥ ꯖꯒꯣꯏ ꯁꯥꯕ ꯌꯥꯝꯅ ꯍꯩꯕꯅꯤ ꯃꯌꯥꯝ ꯁꯅꯥꯗ ꯑꯣꯏꯅ ꯍꯥꯏꯕꯤꯔꯣ ꯑꯗꯩꯗꯤ ꯀꯥꯏꯅ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯕ ꯊꯣꯏꯕꯤ ꯑꯩ ꯆꯠꯂꯣ ꯍꯥꯏꯔꯣ ꯊꯣꯏꯕꯤ ꯁꯅꯥ ꯏꯅꯝꯃ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯍꯥꯏꯗꯣꯔꯦ ꯀꯩ ꯃꯥꯜꯂꯤ ꯍꯥꯏꯔꯛꯎ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯏꯅꯝꯃ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯗꯧꯔꯦ ꯀꯩ ꯃꯥꯜꯂꯤ ꯍꯥꯏꯔꯛ ꯐꯃꯨꯡꯗ ꯋꯥꯡꯕꯅꯤꯅ ꯃꯃꯥꯏ ꯍꯤꯞꯇ ꯇꯧꯔꯤꯁꯦ ꯌꯦꯡꯒꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯈꯨꯃꯟ ꯀꯩ ꯅꯤꯡꯊꯧꯅ ꯍꯥꯏꯅꯣ ꯀꯔꯤꯕ ꯈꯪꯗ꯭ꯔꯦ ꯆꯦꯇꯣꯟ ꯍꯪꯒ꯭ꯔꯤꯕ꯭ꯔꯣꯏ ꯀꯩꯕ ꯍꯪꯒ꯭ꯔꯤ ꯔꯤꯕꯣꯏ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯗꯦ ꯑꯗꯩ ꯄꯥꯟꯗꯝꯅ ꯏꯆꯦ ꯑꯅꯤꯇ ꯑꯩ ꯉꯁꯥꯡ ꯆꯥꯏ ꯁꯅꯥ ꯀꯩꯅꯣ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯆꯠꯇꯅ ꯂꯩꯔꯦ ꯑꯗꯨ ꯁꯅꯥ ꯉꯥꯛꯇꯕꯤ ꯃꯐꯝ ꯆꯥꯗ꯭ꯔꯅꯦ ꯑꯩꯈꯣꯏ ꯇꯥꯏꯁꯟꯁꯦ ꯐꯃꯨꯡ ꯀꯥꯈꯠꯂꯛꯏꯕ ꯀꯥꯈꯠꯂꯛꯑꯦ ꯍꯥꯏꯔꯣ ꯐꯃꯨꯡꯗꯒ ꯀꯥꯈꯠꯂꯛꯏꯕ ꯑꯗꯨꯒꯤꯅꯦ ꯀꯩꯕ ꯁꯅꯥ ꯅꯪꯕꯨ ꯇꯥꯗꯣꯛ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ ꯁꯅꯥ ꯅꯪꯕꯨ ꯇꯥꯗ ꯑꯃꯨꯖꯥ ꯑꯣꯏꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ ꯑꯃꯨꯖꯥ ꯍꯣꯏꯁꯦ ꯀꯩꯅꯣꯗꯅꯦ ꯄ꯭ꯔꯤꯟꯁꯇꯅꯦꯕ ꯊꯣꯏꯕꯤꯁꯅꯥꯅ ꯑꯃꯨꯖꯥ ꯑꯝꯇ ꯀꯩꯕ ꯀꯧꯅꯦ ꯑꯃꯨꯖꯥ ꯑꯣꯏꯅ ꯑꯣ ꯇꯥꯗ ꯑꯃꯨꯖꯥꯎ ꯄ꯭ꯔꯤꯟꯁ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯅꯤ ꯇꯥꯗ ꯑꯃꯨꯖꯥ ꯀꯧ ꯍꯥꯏꯅꯦ ꯃꯥ ꯀꯧꯕꯤꯈ꯭ꯔꯕꯅꯤ ꯄ꯭ꯔꯤꯟꯁ ꯅꯪ ꯅꯨꯡꯉꯥꯏꯕꯤꯗꯨꯅ ꯍꯔꯥꯎꯔꯕ ꯍꯧꯖꯤꯛ ꯑꯗꯩꯗꯤ ꯀꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯍꯥꯏꯌꯨꯅꯦ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯑꯦꯜꯕꯤꯗ ꯍꯥꯏꯕ ꯋꯥꯅꯤ ꯀꯩ ꯃꯥꯟꯒꯦ ꯑꯆꯧꯗ ꯍꯥꯏꯁꯦ ꯍꯥꯏꯌꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯇꯥꯗ꯭ꯔꯦ ꯊꯣꯏꯕꯤꯁꯤꯅ ꯀꯩ ꯃꯥꯟꯒꯦ ꯈꯪꯗꯦꯅꯦ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯣ ꯁꯅꯥꯁꯦ ꯍꯣꯏ ꯀꯩꯅꯣ ꯁꯅꯥ ꯅꯉꯣꯟꯗ ꯄꯣꯡꯉꯦ ꯍꯥꯏꯔꯛꯏ ꯄ꯭ꯔꯤꯟꯁꯅ ꯈꯔ ꯄꯣꯡꯗꯖꯥꯄꯣꯟꯇꯦ ꯑꯂꯥꯞꯄꯗ ꯂꯩꯕꯅꯤꯅ ꯄꯨꯁꯄꯥ ꯆꯥꯔꯤꯕꯣꯟꯗꯩ ꯃꯤꯅ ꯈꯔ ꯀꯦꯁꯅ ꯄꯣꯡꯉꯤ ꯁꯅꯥꯁꯦ ꯀꯣꯏꯂꯦꯡ ꯂꯦꯡꯉꯦ ꯆꯦꯅꯨ ꯍꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯩꯌꯨ ꯁꯅꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯨꯏꯗꯣ ꯃꯣꯏꯒꯤ ꯑꯩ ꯈꯔ ꯇꯥꯏꯁꯦꯟꯗꯣ ꯂꯦꯡꯒꯜꯂꯤ ꯑꯍꯨꯝ ꯀꯥꯈꯠꯂꯦ ꯍꯥꯏꯗꯨꯒꯤ ꯑꯗꯨꯁꯨ ꯃꯥ ꯅꯠꯇꯦ ꯑꯩ ꯈꯔ ꯑꯉꯥꯡ ꯂꯦꯡꯒꯜꯂꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏ ꯑꯉꯥꯡ ꯅꯣꯛꯊꯈ꯭ꯔꯦ ꯃꯆꯥꯅꯤ ꯃꯥ ꯑꯅꯤꯇꯥꯅ ꯀꯩꯕ ꯃꯅꯥꯎ ꯊꯣꯏꯕꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏ ꯃꯅꯥꯎ ꯀꯩꯅꯣ ꯏꯆꯦ ꯑꯅꯤꯇ ꯍꯪꯖꯜꯂꯨ ꯊꯣꯏꯕꯤꯗꯨ ꯀꯅꯥꯅꯣ ꯑꯝꯇ ꯍꯪꯖꯜꯂꯨ ꯄ꯭ꯔꯤꯟꯁꯇ ꯀꯃꯥꯏ ꯈꯨꯝꯃꯛꯀꯦ ꯌꯦꯡꯉꯣ ꯑꯗꯩꯗꯤ ꯎꯆꯦ ꯑꯝꯇ ꯄꯥꯟꯗꯝꯅ ꯂꯩꯔ ꯃꯣꯏ ꯀꯩꯕ ꯇꯥꯏꯁꯦꯟ ꯑꯝꯇ ꯊꯥꯗꯣꯛꯑꯝꯒꯦ ꯍꯣꯏ ꯍꯣꯏ ꯄꯦꯜꯂꯤ ꯊꯃꯣꯏꯁꯦ ꯄꯥꯟꯗꯝꯅ ꯅꯣꯛꯊꯔꯛꯑꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯀꯝ ꯂꯥꯛꯀꯦꯀꯣ ꯍꯥꯏ
ꯊꯣꯏꯕꯤꯁꯅꯥ ꯑꯁ ꯏꯅꯝꯃ ꯅꯪꯀꯣ ꯏꯁꯩꯅꯦ ꯑꯣ ꯏꯁꯩꯅꯦ ꯍꯥꯏꯕ 와클기로 와클기두드로 들리시나 ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯃꯌꯥꯝ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯔꯕꯤꯆꯟꯗ꯭ꯔ ꯅꯤꯡꯊꯧꯖꯝ ꯂꯥꯏꯚꯗꯤ ꯃꯩ ꯇꯥꯔꯦ ꯏꯇꯩꯃꯒ ꯏꯕꯥꯏꯒ ꯊꯦꯡꯛ ꯌꯨ ꯔꯕꯤꯆꯟꯗ꯭ꯔ ꯑꯂꯤ ꯍꯨꯁꯦꯟꯅ ꯀꯩꯕ ꯆꯦꯒ ꯗ ꯁꯅꯥꯒ ꯎꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯀꯩꯅꯣꯅꯤ ꯖꯣꯏꯟ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ ꯑꯦꯜ ꯕꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯥꯒ ꯁꯅꯥꯒ ꯑꯗꯨꯗꯩ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯀꯔꯥꯏꯕ ꯁꯤꯒꯤ ꯂꯥꯏꯐꯀꯤ ꯀꯩꯅꯣꯁꯤꯅ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒꯅꯦ ꯏꯅꯝꯃ ꯀꯩꯕ ꯑꯃꯨꯖꯥꯎꯕꯤ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ ꯁꯅꯥꯁꯦ ꯁꯅꯥꯁꯦ ꯍꯨꯏ ꯊꯥꯗꯣꯛꯄ ꯊꯣꯛꯈ꯭ꯔꯤ ꯃꯥ ꯂꯥꯏꯁꯦꯟꯁ ꯊꯥꯗꯣꯛꯄ ꯏꯁꯩ ꯑꯃ ꯍꯦꯛꯇ ꯁꯛꯄꯤꯔꯛꯑꯣ ꯑꯩ ꯂꯥꯛꯑꯦ ꯑꯩ ꯏꯁꯩꯒ ꯑꯝꯇ ꯂꯥꯛꯆꯒꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯅꯧ ꯏꯁꯩꯒꯁꯦ ꯑꯝꯇ ꯂꯦꯡꯉꯔꯣꯏ ꯈꯪꯗ꯭ꯔꯦ ꯅꯪꯕꯨ ꯂꯦꯡꯉꯔꯣꯏ ꯂꯥꯏꯁꯦꯟꯁ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯥ ꯑꯗꯨꯅꯅꯤ ꯊꯥꯗꯣꯛꯑꯝꯃꯦ ꯂꯩꯇ꯭ꯔꯤ ꯂꯩꯇ꯭ꯔꯕꯣ ꯃꯆꯤꯟ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯏꯁꯩ ꯉꯁꯤꯗꯤ ꯑꯃ ꯏꯅꯥꯝ ꯌꯥꯝ ꯍꯦꯛꯇ ꯂꯥꯛ ꯁꯛꯄꯤꯔꯣ ꯆꯦꯅ ꯁꯅꯥ ꯁꯛꯄ ꯏꯁꯩ ꯁꯛꯂꯣ ꯏꯁꯩꯁꯦ ꯃꯤꯁꯦ ꯌꯥꯝ ꯄꯥꯝꯖꯅꯤ ꯑꯩ ꯍꯩꯇꯤꯅꯤ ꯏꯁꯩ ꯁꯛꯄ ꯁꯅꯥ ꯍꯥꯏꯅ ꯀꯧꯔꯦ ꯀꯩ ꯍꯥꯏꯒꯦ ꯁꯅꯥ ꯍꯥꯏꯅ ꯀꯧꯔꯛꯏ ꯑꯗꯩꯗꯤ ꯆꯦꯇꯣꯟ ꯅꯅꯥꯎ ꯅꯨꯄꯤ ꯑꯁ ꯃꯥꯏ ꯅꯅꯥꯎ ꯅꯨꯄꯤ ꯀꯥꯏꯅ ꯈꯨꯃꯟ ꯃꯟ ꯈꯨꯃꯟ ꯑꯃꯝꯕꯁꯨ ꯑꯉꯥꯟꯕꯅꯤ ꯇꯥꯔꯦꯅꯦ ꯈꯨꯃꯟ ꯄꯨꯟꯁꯤꯁꯦ ꯅꯃꯥꯏꯕꯤꯔꯨ ꯀꯞꯊꯔꯛꯇꯗꯣꯛꯀꯅꯤꯀꯣ ꯑꯉꯥꯡꯁꯦ ꯈꯨꯃꯟꯅ ꯀꯞꯄꯤꯔꯥ ꯀꯞꯀꯅꯨꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣ ꯈꯨꯃꯟꯒꯤ ꯑꯔꯣꯏ ꯐꯔꯦ ꯐꯔꯦ ꯈꯨꯃꯟꯒꯤ ꯏꯁꯩ ꯑꯣ ꯏꯁꯩ ꯁꯛꯂꯨ ꯊꯣꯏꯕꯤꯁꯅꯥ ꯍꯧꯖꯤꯛ ꯍꯥꯏꯐꯦꯠ ꯁꯥꯎꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯃꯥꯅ ꯏꯁꯩ ꯁꯛꯎ ꯍꯥꯏꯕꯗ ꯑꯩꯅ ꯁꯛꯑꯔꯣꯏ ꯍꯥꯏꯕꯒꯤ ꯃꯥ ꯍꯥꯏꯕ ꯑꯣ ꯁꯛꯑꯔꯣꯏ ꯐꯔꯦ ꯐꯔꯦ ꯀ ꯍꯥꯏꯈꯔꯦ ꯊꯣꯏꯕꯤꯁꯅꯥ ꯀꯩ ꯏꯁꯩ ꯁꯛꯎ ꯍꯥꯏꯅꯣ ꯍꯥꯏꯔꯣ ꯅꯪꯅ ꯁꯛꯊꯔꯛꯑꯒꯦ ꯏꯅꯝꯃ ꯑꯃꯨꯖꯥꯎꯕꯤ ꯑꯃꯨꯛꯇ ꯏꯁꯩꯗꯣ ꯃꯇꯦꯛ ꯑꯃ ꯍꯥꯏꯌꯨꯅꯦ ꯁꯛꯄꯤꯔꯣ ꯁꯅꯥꯏ ꯔꯣꯃꯤꯇꯥ ꯁꯤꯡꯍꯅ ꯏꯆꯦ ꯏꯕꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯔꯣꯃꯤꯇꯥ ꯖꯣꯏꯟꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯁꯅꯥꯁꯤꯡ ꯍꯥꯏꯅ ꯂꯩꯕꯅꯦ ꯃꯥꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯑꯂꯤ ꯍꯨꯁꯦꯟ ꯆꯦ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯕꯤ ꯀꯦ ꯁꯦꯅꯥ ꯆꯦꯒ ꯗꯥꯒꯁꯦ ꯌꯥꯝꯅ ꯐꯖꯩꯌꯦ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯁꯦ ꯑꯗꯨꯗ ꯇꯥꯅꯤꯡꯗꯅꯅꯦ ꯑꯩꯈꯣꯏ ꯑꯦꯜꯕꯤꯁꯤ ꯇꯧꯔꯛꯏꯅꯤ ꯈꯪꯕ꯭ꯔꯥ ꯐꯖꯩ ꯑꯗꯣ ꯍꯥꯏꯕꯤꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯎ ꯈꯪꯕ꯭ꯔꯥ ꯊꯤꯔꯁꯨ ꯐꯖꯩ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯝ ꯀꯥꯏꯅ ꯐꯖꯕꯅꯤ ꯑꯩꯈꯣꯏꯗꯤ ꯅꯪ ꯐꯣꯟ ꯂꯧꯊꯣꯛ ꯑꯩꯈꯣꯏꯗꯤ ꯄꯤꯖꯗꯤ ꯄꯨꯅꯦꯕ ꯄꯥꯔꯇꯤꯗꯨꯅꯤ ꯈꯪꯕ꯭ꯔꯥ ꯀꯥꯏꯗꯒꯤ ꯏꯐꯦꯛ ꯇꯤꯐꯦꯛ ꯍꯥꯞꯆꯤꯟꯗꯅ ꯑꯩꯈꯣꯏꯁꯦ ꯂꯪꯇꯤꯛ ꯁꯅꯥ ꯂꯪꯍꯟꯗꯅꯅꯦ ꯅꯪ ꯀꯩꯅꯣ ꯏꯪꯗ꯭ꯔꯥ ꯅꯪꯅ ꯐꯨꯔꯤꯠꯒ ꯊꯥꯡꯒꯠꯂꯤꯗꯣ ꯏꯪꯗꯦ ꯑꯣ ꯂꯥꯡꯉꯤꯅꯦ ꯑꯗꯨꯒꯤꯅꯤꯅꯦ ꯏꯃꯥ ꯑꯩꯗꯤ ꯈꯨꯗꯥꯡ ꯑꯁꯥꯡꯕ ꯑꯅꯤꯅꯤ ꯂꯤꯠꯂꯤꯁꯦ ꯑꯩ ꯌꯥꯝ ꯏꯪꯒꯜꯂꯤ ꯁꯨꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯂꯥꯡꯉꯤ ꯇꯥꯡꯂꯨ ꯊꯦꯡꯂꯕ ꯑꯍꯤꯡ ꯁꯛꯂꯣ ꯏꯁꯩ ꯗꯤꯗꯤꯀꯦꯠ ꯇꯧꯕ ꯍꯧꯔꯦꯅ ꯇꯧꯔꯤꯁꯤꯗꯤ ꯏꯁꯩꯁꯦ ꯑꯩ ꯐꯥꯗꯦꯅꯦ ꯇꯥꯡꯂꯧ ꯑꯗꯩꯗꯤ ꯊꯦꯡꯂꯕ ꯍꯤꯡꯁꯦ ꯔꯕꯤꯅꯥ ꯐꯥꯗꯦꯅꯦ ꯕꯦꯒꯝꯅ ꯏꯕꯥꯏꯁꯦ ꯉꯁꯤꯗꯤ ꯃꯣꯟꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ ꯅꯨꯡꯉꯥꯏꯒꯦ ꯇꯧꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤꯃꯤ ꯔꯕꯤꯆꯟꯗ꯭ꯔꯅ ꯏꯇꯩꯃ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯣ ꯁꯛꯂꯛꯑꯣ ꯑꯗꯒꯩꯗꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯅꯝꯂꯛꯑꯣ ꯐꯥꯗꯦꯅꯦ ꯏꯁꯩ ꯑꯃꯨꯛ ꯐꯥꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯅꯨ ꯑꯩ ꯁꯣꯔ ꯅꯝꯂꯛꯑꯣ ꯌꯥꯝꯅ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯅꯨꯒꯤ ꯁꯣꯔ ꯃꯥ ꯁꯣꯔꯠꯀꯤꯅꯦ ꯁꯨꯇꯤꯡ ꯇꯧꯕꯗꯅꯦ ꯆꯥꯛꯀꯁꯦ ꯄꯨꯡ 8-9 ꯆꯥꯔꯕꯅꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2-3 ꯕꯥꯔꯣꯒꯤ ꯆꯥꯛ ꯅꯨꯡꯊꯤꯟ ꯄꯨꯡ 2-3 ꯆꯥꯔꯝꯃꯤ ꯁꯣꯔꯠ ꯁꯨꯇꯤꯡ ꯇꯧꯕꯗ ꯑꯩꯁꯦ ꯍꯥꯏꯔꯛꯎꯅꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯃꯥꯏ ꯐꯣꯟꯗꯒꯤ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯑꯣꯏꯔ ꯂꯩꯔꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯊꯃꯣꯏꯁꯦ ꯑꯃꯨꯛꯇ ꯆꯍꯤ ꯄꯦꯜꯍꯜꯂꯣꯅꯦꯁꯦ ꯀꯨꯟꯅꯤꯊꯣꯏ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯑꯉꯥꯡ ꯁꯅꯥꯏꯕꯦꯝ ꯑꯣꯏꯅ ꯑꯃꯨꯖꯥꯎꯕꯤ ꯍꯥꯏꯅ ꯑꯃꯨꯖꯥꯎꯕꯤ ꯍꯥꯏꯌꯨꯁꯦ ꯁꯅꯥꯏ ꯑꯃꯨꯖꯥꯎꯕꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯉꯁꯥꯏꯅ ꯄꯥꯟꯗꯝ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯃꯨꯖꯥꯎꯕꯤ ꯍꯥꯏꯅ ꯑꯣ ꯑꯃꯨꯖꯥꯎꯕꯤ ꯍꯥꯏꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯇꯣꯛꯑꯣ ꯁꯛꯄꯤꯅꯣ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯌꯥꯔꯦ ꯊꯣꯏꯕꯤꯁꯅꯥ ꯁꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯄꯥꯟꯗꯝꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ ꯇꯥꯃꯣ ꯁꯅꯥꯗ ꯍꯥꯏ ꯍꯜꯂꯛꯑꯣ ꯀꯔꯤ ꯍꯥꯏꯅꯣ ꯄꯥꯟꯗꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯈꯨꯃꯟ ꯀꯩꯕ ꯊꯣꯏꯕꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯕꯥꯅꯤ ꯍꯧꯅꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨ ꯑꯋꯥꯕ ꯑꯗꯩꯗꯤ ꯎꯕꯤꯌꯨꯀꯣ ꯁꯅꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯁꯨ ꯌꯥꯔꯤꯄꯣꯛꯉꯤꯅꯦ ꯔꯣꯃꯤꯇꯥꯁꯦ ꯔꯣꯃꯤꯇꯥꯁꯨ ꯌꯥꯔꯤꯄꯣꯛꯅꯤꯅꯦ ꯌꯥꯔꯤꯄꯣꯛꯒꯤꯅꯦ ꯍꯥꯏꯔꯤꯌꯦ ꯁꯅꯥ ꯌꯥꯔꯤꯄꯣꯛ ꯀꯥꯏ ꯋꯥꯏꯗꯩꯅꯣ ꯍꯥꯏꯁꯦ ꯐꯪꯉꯤꯕꯣ ꯅꯥꯀꯣꯡ ꯃꯌꯥꯁꯦ ꯃꯤ ꯖꯥꯔꯤꯕꯣꯟꯗꯩ ꯃꯤ ꯂꯥꯛꯏꯁꯦ ꯇꯥꯗꯣꯏꯕ ꯑꯩꯅ ꯇꯞꯅ ꯉꯥꯡꯉꯒ ꯅꯥꯀꯣꯡꯁꯦ ꯉꯔꯪ ꯉꯪꯉꯒ ꯑꯩ ꯅꯥꯀꯣꯡꯒ ꯄꯪꯗꯣꯔꯦꯅꯦ ꯖꯔꯤꯕꯣꯟ ꯀꯥꯏ ꯋꯥꯏꯗꯩꯅꯣ ꯍꯥꯏꯔꯣ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥ ꯀꯩꯒꯤꯅꯣ ꯄꯥꯟꯗꯝꯅ ꯀꯣꯏꯅꯔꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯁꯛꯑꯣ ꯍꯥꯏꯗꯤ ꯅꯪ ꯀꯅꯥꯅꯣ
ꯐꯖꯔꯤꯉꯩꯁꯤꯒ ꯂꯥꯏꯛ ꯇꯧꯈ꯭ꯔꯃꯤꯀꯣ ꯑꯅꯨ ꯅꯣꯏ ꯑꯅꯤꯗ Thank you, thank you. ꯈꯨꯃꯟꯅ ꯅꯪꯅ ꯍꯥꯏꯗꯥꯏꯅꯦ ꯈꯨꯃꯟ ꯁꯅꯥ ꯏꯕꯦꯝꯃ ꯑꯋꯥꯕ ꯎꯕꯤꯌꯨꯀꯣ ꯀꯥꯏ ꯎꯃꯥꯏ ꯄꯦꯝꯃ ꯏꯕꯥꯏ ꯈꯨꯃꯟꯒꯤ ꯀꯩꯅꯣꯗꯅꯦ ꯃꯣꯜꯗ ꯆꯧꯁꯤ ꯐ꯭ꯔꯤꯗ ꯄꯣꯠ ꯂꯩꯁꯤ Nang chaladi aisu lake nang jaadi aisu frida por khara famga jai kai. ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯐ꯭ꯔꯤꯗ Khumanna frida pini hairi ye potai. ꯃꯥ ꯍꯧꯖꯤꯛ ꯀꯩꯅꯣ ꯗꯦꯁ ꯋꯥꯡꯂꯥꯟ ꯆꯠꯈꯤꯗꯣꯔꯦ ꯃꯌꯥꯝ ꯄꯥꯟꯗꯝ Oh, Khumando kai mall leiraroi bu haibani ne. ꯑꯗꯨꯏꯗꯤ ꯈꯨꯃꯟ ꯃꯥ ꯍꯧꯖꯤꯛ ꯂꯩꯔꯤꯉꯩꯗ ꯆꯠꯊꯣꯛꯎꯔꯁꯤ ꯅꯣꯡꯃ ꯈꯨꯃꯟꯗꯣ ꯁꯒꯣꯜ ꯊꯧꯔꯒ ꯀꯩꯅꯣ ꯆꯠꯂꯅꯤ ꯍꯥꯏꯕꯅꯤ Kai mai famdu kai. ꯊꯣꯏꯕꯤꯗꯤꯕ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯏꯅꯝꯃ ꯑꯃꯨꯖꯥꯎꯕꯤ ꯍꯥꯏꯌꯨ ꯍꯥꯏꯕ ꯁꯅꯥ ꯀꯅꯥꯗꯅꯣ ꯍꯥꯏꯔꯤꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯁꯥꯎꯗꯦ ꯑꯩ ꯁꯥꯎꯕ ꯍꯩꯇꯦ ꯏꯅꯝꯃ ꯉꯁꯤꯅ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯕ ꯂꯥꯁꯅꯤꯀꯣ ꯒꯥꯏ ꯑꯣꯏꯃ ꯔꯕꯤꯅꯥ ꯑꯣ ꯕꯦꯒꯝꯅ ꯍꯥꯞꯂꯣꯡꯗ ꯆꯠꯇꯣꯔꯕ ꯔꯕꯤꯅꯥ ꯕꯦꯒꯝꯅ ꯏꯁꯩ ꯂꯩꯁꯥ ꯑꯣꯏꯔꯝꯃꯗꯤ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯏꯆꯦ ꯂꯩꯁꯥ ꯑꯣꯏꯔꯝꯃꯗꯤ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯦ Dune. ꯔꯕꯤꯅꯥꯅ Ai sele sabi le le ꯀꯩꯅꯣ nungai ko. ꯀꯩꯅꯣ ꯁꯅꯥ ꯀꯩꯅꯣꯒꯤꯅꯦ Mau oidana ji phak tare. ꯕꯥꯇꯤꯔꯒ꯭ꯔꯥꯝ ꯍꯥꯏ ꯂꯩꯕ꯭ꯔꯥ Kaida. ꯂꯩꯅꯦ ꯕꯥꯇꯤꯔꯒ꯭ꯔꯥꯝꯒꯤꯅꯦ ꯑꯗꯣ ꯁꯤꯜꯕꯥꯗ ꯌꯨꯝ ꯄꯥꯟꯕ ꯍꯥꯏ ꯑꯣ ꯁꯤꯜꯕꯥꯗ ꯌꯨꯝ ꯄꯥꯜꯂꯤꯅꯦ ꯑꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯗꯨꯒ ꯆꯦ ꯑꯗꯣ ꯑꯅꯨ ꯏꯁꯩ ꯂꯥꯞꯇꯦꯕ ꯑꯩꯈꯣꯏꯗꯤ ꯅꯛꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯅꯨ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ ꯑꯗꯩ ꯅꯥꯎꯔꯦꯝ ꯄ꯭ꯔꯤꯌꯥꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯄ꯭ꯔꯤꯌꯥ ꯆꯥꯛ ꯆꯥꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯥꯐꯂꯣꯡꯗ ꯆꯠꯇꯣꯔꯕꯅꯤ ꯑꯣꯀꯦ ꯑꯗꯤꯇ꯭ꯌ ꯁꯤꯡꯍ ꯖय ꯁ꯭ꯔꯤꯔꯥꯝ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯁꯅꯥꯗ ꯑꯃꯨꯖꯥꯎꯕꯤ ꯍꯥꯏꯖꯅꯨꯀꯣ ꯍꯥꯏ ꯑꯣ ꯁꯅꯥꯗꯔꯣ ꯑꯃꯨꯖꯥꯎꯕꯤ ꯍꯥꯏꯔꯣ ꯑꯩꯁꯦ Karino ta khangde di ꯑꯩ saidi ke ꯑꯃꯨꯖꯥꯎꯕꯤ mujao ꯍꯥꯏꯗꯤ mujao. ꯈꯩꯗꯦꯝ ꯑꯃꯨꯖꯥꯎꯕꯤ ꯁꯥꯟꯇꯤꯀꯨꯃꯥꯔ ꯍꯥꯏꯅꯦ ꯁꯤꯡ 3-4 ꯀꯧꯈ꯭ꯔꯕꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯣꯏꯕ ꯑꯃꯨꯖꯥꯎꯕꯤ ꯍꯥꯏꯅ ꯑꯩ ꯒ꯭ꯌꯥꯟ Nangonda ꯇꯥꯗ꯭ꯔꯦ oiramene. Nangonda mujao bi ko ꯅꯪꯉꯣꯟꯗ wae. ꯑꯃꯨꯖꯥꯎꯕꯤ ꯍꯥꯏꯅ ꯀꯧꯋꯦ ꯑꯣ ꯑꯗꯨꯗꯤ ꯑꯣ ꯈꯥꯏꯗꯦꯝ Thoi kang chikpro khangde na ngangje. Hello. ꯈꯥꯏꯗꯦꯝ ꯁꯥꯟꯇꯤꯀꯨꯃꯥꯔ ꯁꯤꯡꯅ ꯍꯥꯏꯁꯦ ꯍꯜꯂꯣ ꯑꯗꯨꯒ ꯑꯩꯗꯤ ꯀꯦ ꯖꯣꯟꯁꯟꯅ ꯇꯥꯃꯣ ꯏꯇꯩꯃ ꯑꯃꯗꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦꯍꯦ ꯑꯃꯁꯦ ꯁꯅꯥ ꯁꯤꯡꯍꯅꯤ ꯃꯥꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯦꯀꯣ ꯌꯨꯇꯨꯕꯔꯅꯤ ꯃꯥꯁꯨ ꯀꯩꯅꯣ ꯖꯣꯟꯁꯟ ꯀꯩꯅꯣ ꯇꯧ ꯃꯥꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨꯀꯣ ꯁꯅꯥ ꯁꯤꯡꯍ ꯂꯩꯕꯅꯤ ꯁꯅꯥ ꯁꯤꯡꯍ ꯂꯩꯕꯅꯤ ꯃꯥꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯩꯗꯤ ꯂꯕꯀꯨꯁ ꯕꯤꯁ꯭ꯋꯀꯔꯃ ꯍꯥꯏ ꯍꯜꯂꯣ ꯑꯂꯤ ꯍꯨꯁꯦꯟ ꯅꯠꯇ꯭ꯔꯒ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ Nga ꯑꯩꯈꯣꯏ thongba chae. ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯉꯦ ꯔꯦꯀꯣꯔꯗꯤꯡ ꯇꯧꯁꯟꯁꯤꯔꯥ ꯃꯣꯕꯥꯏꯜꯗ Noi di ke yang sanadake. ꯑꯗꯩꯗꯤ ꯃꯍꯃꯗ ꯍꯕꯤꯕꯨꯜꯂꯥꯅ ꯍꯥꯏꯌꯦ Kagino. ꯁꯨꯝ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯅꯥꯀꯟ ꯊꯥ ꯊꯝꯗꯣꯔꯤꯃꯤꯅ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯁꯅꯥ ꯏꯕꯦꯝꯃ ꯑꯋꯥꯕ ꯎꯕꯤꯌꯨꯅꯦ ꯍꯥꯏ ꯀꯔꯤ ꯍꯥꯡꯂꯕ ꯊꯃꯣꯏꯁꯦ Mayam like ꯃꯦꯟꯁꯤꯟꯕꯤꯔꯣ tawbiyo, ꯒꯥꯏ like tawbo wale, like tawbiyo ꯍꯣꯏ mayam. ꯍꯣꯏ ꯃꯦꯟꯁꯤꯟꯕꯤꯒꯦ ꯁꯅꯥ ꯀꯩꯅꯣ ꯂꯩꯕ꯭ꯔꯥ ꯂꯩꯇꯥꯟ ꯂꯪꯉꯛꯀꯦ ꯅꯠꯇꯦ ꯇꯨꯔꯦꯟꯗꯩ ꯀꯩꯅꯣ ꯂꯩꯇꯥꯟ ꯂꯪꯉꯛꯀꯦ ꯂꯩꯇꯥꯟꯅ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏꯗꯥ ꯇꯣꯠꯂꯨ ꯃꯣꯏꯗꯥ ꯇꯣꯜꯂꯒ ꯑꯗꯩꯗꯤ ꯂꯪꯉꯛꯀꯦ ꯅꯥꯎꯔꯦꯝ ꯄ꯭ꯔꯤꯌꯥꯅ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯊꯦꯡꯀ꯭ꯌꯨ Thank you, thank you. ꯆꯦ ꯇꯧꯔ ꯅꯨꯡꯁꯤꯔꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯌꯥꯎꯔꯤꯁꯦ ꯀꯔꯤꯝ ꯍꯥꯏꯕꯤꯔꯛꯇꯦꯅꯦ ꯂꯕꯀꯨꯁ ꯕꯤꯁ꯭ꯋꯀꯔꯃꯅ ꯀꯋꯥꯌꯦ ꯀꯩꯅꯣ Kaino. ꯂꯕꯀꯨꯁ ꯀꯋꯥꯌꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ Kawaii no ka ꯀꯋꯥꯏꯅꯣ habormoni. ꯍꯥꯏꯕ ꯃꯥꯟꯗꯦ ꯑꯗꯩꯗꯤ Kasar gine ꯅꯠꯇꯦ khoise. ꯑꯩꯅ ꯑꯃꯨꯖꯥꯎꯕꯤ ꯍꯥꯏꯁꯦ ꯊꯣꯏꯕꯤꯗꯅꯦ ꯑꯣ ꯊꯣꯏꯕꯤꯗ ꯑꯃꯨꯖꯥꯎꯕꯤ ꯍꯥꯏꯌꯨ ꯍꯥꯏ ꯑꯗꯩꯗꯤ ꯄꯥꯟꯗꯝꯁꯤꯅ ꯉꯁꯥꯏꯗꯩ ꯑꯃꯨꯖꯥꯎꯕꯤꯅ ꯀꯧꯒꯗꯕ ꯃꯤꯁꯦ ꯀꯅꯥꯗ ꯀꯧꯗꯣꯏꯅꯣ ꯍꯥꯏꯔꯛꯄꯗ ꯑꯦꯜꯕꯤꯁꯦ ꯂꯣꯏꯗꯣꯏꯔꯦꯕ Thoibida ꯀꯩ oiramene. ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯈꯣꯏ ꯑꯅꯤꯃꯛ ꯔꯥꯁꯤ ꯈꯨꯂꯩ ꯑꯃ ꯇꯧꯋꯦ ꯁꯤ ꯀꯩꯅꯣ ꯃꯥꯜꯂꯤ ꯗꯤꯀꯦꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯏꯅꯥꯎꯅꯨꯄꯤꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯗꯥ ꯑꯩꯁꯨ ꯉꯥ ꯊꯣꯡꯕ ꯄꯥꯟꯗꯝ ꯆꯥꯔꯦ. ꯅꯪ ꯍꯥꯏꯅ ꯅꯨꯡꯊꯪ ꯖꯣꯄꯥꯛ ꯊꯥꯡꯒꯠꯂꯛꯑꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯈꯨꯃꯟ ꯗꯥ ꯄꯥꯟꯗꯝ ꯀꯧꯔꯛꯀꯅꯨ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤꯗ ꯄꯥꯟꯗꯝꯁꯦ ꯈꯔ ꯉꯥꯡꯉꯨ ꯍꯥꯏ ꯊꯣꯏꯕꯤ ꯗꯥ ꯄꯥꯟꯗꯝꯁꯦ ꯈꯔ ꯉꯥꯡꯉꯨ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯅꯣꯏ ꯁꯨꯕ ꯁꯅꯥꯗ ꯀꯃꯥꯏꯅ ꯑꯃꯨꯖꯥꯎꯕꯤ ꯍꯥꯏꯗꯣꯏꯅꯣ ꯃꯥꯗꯤ ꯑꯉꯥꯡ ꯆꯥꯎꯕꯤꯅꯦ ꯇꯦꯅꯦꯁꯣꯔ ꯕ꯭ꯂꯣꯛꯅ
Hi bro from Manipur. I'm from Manipur. Thank you. Welcome. Thank you. Daidi Labkusna kaya like pupu. Sana kwani ungji. Supriya Luangbina. Quality. Amase kanano ukigum tawe. Supriya Luangbi amase Sana Singa na laibada YouTuber do mani. Mabusu support to biramuko. K Johnson o Sana kari hai na kauge khangdre. Sanada kari haina kogani khangdre hai. Johnson nang nasagi chayim ta hairo na duga ai hairake. Magi di haira roige ba. Nangi na hairo do di khangdok pa yarani na. Chope. Daidi Aidi. Asis na hello ay mayam gi Hi. pandan na thubi Una sana inaw umujaw. cici ai na kaholo Amujaw ibai jawo so. sawan ganu ko phajana nungsi na ba uyuko ay. Thubi sana may inama dada sana loy nungsi ay. Thank you Thoibisana. Asis Thank you. Sherina hi mami hi mami ay. Mummy. Hello. Hello beta. Hello beta. Hello bachcha. कैसी हो बच्चा? Thubi sana may bam na kay da pandam wathi tawnu ay sawgale. Yambase nungsibana love you. Uy ma. Love you tamo ay may pimaluwa emoji may amsa iloy mangta ani taw emoji amang ina Asis segina where you from we are from mobile Well, from mobile It's ding not angin you, ba? kano nga tani emoji We are from Silchar, bro. Jaria Begum na iche yam na nungsiye thank you so much Thank you. Anju na kay lamday no ko se kasaday ne kumaning taw na che no sana masak nungsine nang namito ngala ama de karag ama mug cham Koi sana masak fazabane. Dubu mo hadisu yaraba. Fazai thi ana dum khangi se udro. Daidi Ranita Khuraijan na hello ay Saruk Kumar na play Beziam RC Babar kay they know ay Aina amana Silchar dagini Sumaiji. amana Jaribon dagini Day mayang pandam aseng bani Thoibisana Fajana nungsinaba uyuko ay Ranjita Khuraijan na ay su yaure Ranjita Thank you, welcome Ranjita. Thank you. Saurabh Kasi Kumar na play BGM hi Sarvyudin hello Muhammad Habibullah kadai na Afghanistan di lai khang di yam phajaye Mayam like to biyo like amta tawbidre midi jamna lay duga like jam wale like to biyo duga anauba changbirakpa chinausing yauragadi aigi channel se support tawbiyo duga somna kanda phamiba aigi naunu pise magi channel laibani sana singha ainako do magi channel busu mayamna support tawbiramo akhoni makta support tawbiramo mayam Labkus Biswakarma na kuku pupu kaino sibo Gyan tadre Ranita Khuraisam hello K Johnson 31 oh K Johnson je sahi 31 sure dadi mami kaino toro Dudi ko sanana angang ni sanana angang ni sanana dada kauro Johnson da Hoi kaurage dada. Saurabh Kumar na play angang wiringe kai dinatra Saurabh Kumar Angang ni kaya na Aidi loi cici kawaningi. Cici kawasida Uy na aidi. Ayo tawidi do ayo mai doi ay ngona chiche ni Aidi ne loi ka ngai ko kawaningi ra ama. kan mai dai Duna play nuwaje. BGM ayo nu ngai mai dawo do Surpriya Luang Bina Oo Sana Singa se Laisa Laisa Biro masig yam nungsi ma Laisa Bini nuksibane yamna kaino warranty yam salaktra bani game se nungsi yam nungsiye thank you si mayam se parage ignore kra tawrage hi hello mayam janu to bisana aikhoi inamagi lei kona ngangbase konana lei konana ngangbase yam nungsiye aikhoi inamagi lei kona ngangbase yam nungsiye kaino leiko na haibo kumaneng tawna tabisina leiko na haise kaino ai leiko la kola ngangbra akhoi kethanaga ngangbudo aise asise aigi ne aigi hainabini khangbra aina haidi camera ma changa kethari na tiaba ai jumdagi smaina kere ngangakpodo sauraga dilo nanthore ida konbado sauradi lei konbaga loi nanthore ꯑꯩꯁꯦ ꯌꯥꯝ ꯀꯦꯖꯔꯛꯄꯗꯨꯅꯅꯦ ꯍꯧꯖꯤꯛ ꯁꯨꯝ ꯀꯦꯔꯤꯑꯕ ꯁꯦ ꯑꯩꯒꯤ ꯍꯦꯕꯤꯠ ꯑꯣꯏꯈ꯭ꯔꯦ aduga kai ꯁꯥꯎ chakre ꯌꯥꯗꯦꯀꯣ ꯃꯌꯥꯝ kamen ga mangre ꯀꯦꯊꯔ ꯉꯥꯡꯗꯤ ꯉꯥꯡꯕꯅꯦ ꯑꯩꯁꯦ ꯏꯁꯥꯅꯁꯨ ꯈꯪꯉꯤ che no sana ꯆꯥꯗꯦꯕ oida chasi ibai
ꯄꯨꯔꯒ ꯆꯠꯁꯤ Kanana haino. ꯆꯦ ꯑꯅꯨ ꯁꯅꯥ ꯍꯣꯏꯗ ꯆꯠꯁꯤ ꯏꯕꯥꯏ ꯄꯨꯔꯒ ꯃꯣꯏ ꯂꯩꯆꯨ ꯄꯥꯜꯂ ꯆꯠꯇꯣꯏ ꯃꯤ ꯂꯩꯆꯨ ꯄꯥꯟꯗ꯭ꯔꯤꯐꯥꯎ ꯆꯠꯂꯔꯣꯏ Oh, kuman na hairo. Chatoyni akoi. ꯔꯕꯤꯇꯥ ꯈꯨꯔꯥꯏꯖꯝꯅ ꯀꯩꯕ ꯐꯔꯦ ꯐꯔꯦ ꯁꯥꯟꯅꯕ꯭ꯔꯣ ꯍꯥꯏ ꯗꯩꯔꯟꯖꯤꯇꯥꯅ ꯍꯦ ꯍꯦ ꯅꯣꯛꯆꯔ Free fire sanabro. ꯇꯣꯝꯕꯤ ꯃꯩꯇꯩ ꯃꯥꯏꯕꯝ ꯇꯣꯝꯕꯤ ꯃꯩꯇꯩ ꯅꯆꯥ ꯀꯌꯥ ꯁꯨꯔꯒꯦ Angang ani sure. ꯃꯌꯥꯡꯒ ꯄꯥꯟꯗꯟ ꯅꯣꯏꯗꯤ ꯁꯅꯥꯒ ꯏꯆꯦꯒꯇ ꯁꯨꯝ ꯅꯨꯡꯁꯤ ꯍꯥꯏ ꯑꯗꯨꯅ ꯑꯩꯗꯤ ꯇꯥꯃꯣ ꯅꯨꯡꯁꯤ ꯍꯥꯏꯔꯤꯅꯤ ꯇꯥꯃꯣ ꯑꯥꯏ ꯂꯚ ꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯄꯥꯟꯗꯝ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯂꯩꯔ ꯆꯥꯎꯆꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯁꯣꯔꯣꯛ ꯄ꯭ꯂꯦꯖꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥ Sida thangakro, sida horo. ꯁꯤꯒꯤ दैदी Mayam like to biyo, like लवकुश to biyo विश्वकर्मा mayam. नगर कैसे हो आप तीनों है हम लोग अच्छे हैं. आरजी आप बबरना कैसे हो भैया? हमारे मरोल करेबा अमजे मरोल थोक्ट्रिजे कईगिनो ब्रो है अमजे खर इकाइगन बनी दोगिने Ikai thigan bini mase. दुगी तौबने थोलकने मामु थादा लके गालेगा मामु खतांग थादा लके दु हौना चेनागी दुई माना गांधरक पद नोइमु Sana nang parona. Comment ka. माई कमेंट जाउदा ꯑꯩꯅ दुतइने ꯄꯥꯕꯗ ꯅꯨꯡꯉꯥꯏꯌꯦ गेम आई ꯏꯃꯥꯏ ꯁꯨꯝ ꯄꯥꯕꯤꯔꯛꯑꯣ ꯑꯩ ꯑꯅꯣꯞ ꯎꯞꯄꯦ ꯗꯩꯗꯤ ꯄ꯭ꯂꯦꯒꯦ ꯑꯩꯈꯣꯏ ꯒꯦꯝ ꯁꯨꯝ ꯊꯣꯏꯕꯤꯁꯅꯥ ꯇꯥꯒꯦꯕ ꯃꯤꯗꯥ ꯄꯥꯟꯗꯝ ꯀꯔꯤ ꯍꯥꯏꯒꯦ ꯑꯗꯩꯗꯤ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯀꯔꯤꯕ ꯑꯩꯗꯤ ꯄꯤꯔꯛꯎ ꯕꯤꯖꯤ ꯃꯤ ꯁꯥꯟꯅꯁꯤ ꯒꯦꯝ ꯁꯥꯟꯅꯕꯒꯤ ꯋꯥꯔꯤꯗ ꯒꯦꯝ ꯁꯥꯟꯅꯕꯒꯤ ꯋꯥꯔꯤꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯑꯅꯨ ꯊꯣꯏꯕꯤꯁꯅꯥ ꯏꯅꯥꯎ ꯑꯃꯨꯖꯥꯎꯁꯦ ꯀꯧꯕꯤꯌꯣ ꯑꯗꯩꯗꯤ ꯀꯩꯅꯤꯡꯅ ꯀꯔꯤꯕ ꯍꯥꯏ ꯍꯦꯜꯂꯣ ꯔꯅꯤꯇꯥ ꯈꯨꯔꯥꯏꯖꯝꯅ ꯔꯟꯖꯤꯇꯥ ꯍꯥꯏꯕ ꯅꯠꯇꯦ ꯔꯅꯤꯇꯥ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯂꯥꯏꯛ ꯐꯧꯗꯤ ꯇꯧꯋꯦ ꯊꯦꯡꯛ ꯌꯨ ꯁꯣ Mani ꯃꯆ mani Ranita haimi. ꯔꯅꯤꯇꯥ Naga Ranjita ꯔꯟꯖꯤꯇꯥ hairaga ꯍꯥꯏꯕ ꯅꯠꯇꯦ pai. ꯔꯅꯤꯇꯥ ꯍꯥꯏꯕꯅꯤ ꯃꯥꯅ ꯇꯥꯕ ꯇꯥꯏꯌꯣꯅ Ranita ꯇꯧꯔꯤꯅꯤ Ranita haini. ꯇꯣꯝꯕꯤ ꯃꯩꯇꯩ ꯃꯥꯏꯕꯝꯅ ꯑꯣꯀꯦ ꯁꯤꯁꯇꯔ ꯑꯟꯖꯨꯅ ꯑꯥꯏꯗꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯗ ꯄꯥꯟꯗꯝ ꯀꯞꯄꯤꯗꯨꯅ ꯀꯩꯒꯤ ꯍꯥꯏ ꯍꯦꯜꯂꯣ ꯍꯥꯏ ꯑꯗꯩꯗꯤ ꯖꯨꯔꯤꯌꯥꯟꯁ ꯕꯦꯒꯝꯅ ꯏꯆꯦ ꯅꯪꯒꯤ ꯀꯩꯕ ꯅꯨꯡꯉꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯉꯥꯏꯖꯔꯤ ꯍꯥꯏ Thank you, thank you. Thagalake, thagalake. ꯑꯂꯤ ꯍꯨꯁꯦꯟꯅ ꯆꯦꯒ ꯗꯥꯒ ꯂꯈꯤꯄꯨꯔ ꯂꯥꯛꯄꯗ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯇꯣꯏ ꯂꯥꯛꯑꯦ Namtoi la e kai chen jatabada. ꯌꯥꯝ ꯇꯣꯏ ꯂꯥꯛꯑꯦ 2024ꯒꯤꯗꯤ ꯂꯥꯛꯇ꯭ꯔꯤ Hoi Lakhipur se na se jam toina ka chatpa ngamde. Hana jam toi ꯒꯣꯕꯤꯟ jallame ko ꯆꯅꯕꯝ dase. Hoi ꯍꯥꯏ chatpa ngamdeba. ꯁꯨꯔꯖꯤꯠ ꯁꯤꯡꯍꯅ ꯆꯥꯛ ꯆꯥꯔꯕꯣ ꯏꯇꯩꯃ ꯗꯗꯥ ꯍꯣꯏ Chare chare ꯆꯥꯔꯦ Surajit nang charabo. ꯒꯦꯝꯅ ꯀꯩꯕ ꯆꯦ ꯖꯤꯔꯤꯅꯥ ꯕꯤꯒꯝꯅ ꯀꯔꯤ ꯉꯥ ꯈꯪꯉꯤ ꯆꯦ Kai nga ꯀꯔꯤ ꯉꯥ ꯆꯥꯒꯦ ꯍꯥꯏ ꯃꯥ ꯁꯣꯏ ꯀꯩꯅꯣ chage ꯇꯧꯋꯤ che ꯀꯔꯤ ꯉꯥ hairo. ꯆꯥꯒꯦ ꯆꯦ Oh akhoi ngasi do ꯇꯦꯂꯦꯅꯥꯝ tere naam sai tere naam do sai. ꯁꯨꯔꯦꯁ ꯀꯨꯃꯥꯔꯅ ꯍꯥꯏ ꯄꯨꯈꯥꯎ ꯂꯩꯐꯝꯅ ꯋꯥꯎ ꯁꯨꯅꯤꯜꯗ ꯅꯥꯎꯄꯦꯝꯅ ꯑꯉꯥꯡ ꯀꯔꯤꯕ ꯑꯉꯥꯡ ꯁꯥꯔ ꯁꯨꯝ ꯂꯩꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯕꯅꯤꯀꯣ Khangde aidi dum angang dum ꯁꯅꯥꯊꯣꯏꯕꯤ saraga ꯅꯦꯄꯪ lai jumdaisu angang oina khwaidagi ator ata oirakpaina sidasi sum ꯒꯦꯝ ꯑꯦꯟ angang ꯒꯦꯝꯅ mai dum ꯀꯩꯕ lei. ꯏꯪꯂꯤꯁ ꯍꯩꯅꯔꯣ Nungaidora. ꯑꯩꯈꯣꯏ ꯏꯪꯂꯤꯁ ꯍꯩꯇꯦ ꯕꯤꯁ꯭ꯋꯅꯥꯊ ꯁꯔꯃꯅ ꯒꯦꯔꯦꯟꯇꯤꯗꯤ ꯑꯁ ꯑꯩꯈꯣꯏ ꯁꯔꯃꯥ ꯆꯪꯉꯦ Kari guarantee? ꯒꯦꯔꯦꯟꯇꯤꯗꯤ ꯁꯨꯔꯦꯁ ꯀꯨꯃꯥꯔꯅ Oh, ꯑꯩ ꯏꯪꯂꯤꯁ welcome. ꯁꯨꯔꯦꯁ ꯀꯨꯃꯥꯔꯅ ꯀꯩꯕ ꯏꯟ ꯏꯪꯂꯤsh please Welcome Thakur, I don't know welcome. I don't know English but ꯁꯨꯝ ꯁꯣꯔ ꯀꯥꯝꯃ ꯂꯣꯏꯁꯟꯗꯣꯔꯤꯕ ꯏꯪꯂꯤꯁ ꯍꯥꯏꯔꯛꯑꯗꯤ ꯅꯣꯏꯀꯣ ꯑꯩꯒꯤ ꯏꯪꯂꯤꯁ ꯇꯥꯔꯛꯑꯗꯤꯅꯦ ꯅꯣꯏ ꯑꯦꯜꯕꯤꯒ ꯊꯥꯗꯣꯛꯅꯅꯦ ꯍꯧ ꯆꯦꯟꯅꯈꯤꯗꯣꯔꯤꯃꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯅꯨ ꯈꯨꯃꯟꯒꯤ ꯑꯦꯜꯕꯤꯒ ꯌꯥꯎꯔꯣꯏ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯀꯩꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗ ꯁꯅꯥꯒ ꯏꯆꯦꯒ ꯇꯅꯨ ꯃꯣꯏ ꯑꯅꯤꯇ ꯅꯨꯡꯁꯤ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩ ꯇꯥꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯇꯥꯃꯣꯁꯦ ꯌꯥꯝ ꯐꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯤ ꯂꯕ ꯒꯨꯔꯨꯅꯤ ꯏꯌꯥꯝꯕ ꯄꯥꯟꯗꯝ Pandam jam thagale he ꯄꯥꯟꯗꯝ tabije. ꯄꯥꯟꯗꯝ ꯅꯪ ꯀꯥꯏ ꯂꯩ ꯑꯝꯇ ꯂꯩꯔꯝꯃꯣꯕ ꯑꯩ ꯂꯥꯛꯀꯦ Sana stage oi ꯍꯩꯕ꯭ꯔꯣ ꯍꯩꯇꯤꯌꯦ sana stage mai legre. ꯁꯅꯥ ꯁꯣꯔ ꯍꯣꯜꯂꯤꯕ ꯇꯥꯔꯤ ꯑꯣ ꯑꯩ ꯄꯥꯈꯠꯂꯨꯔꯦ ꯇꯥꯔꯤꯅꯤ ꯏꯕꯦꯝꯃ ꯑꯩ ꯄꯥꯈꯠꯂꯨꯔꯦ ꯎꯡꯉꯒ ꯑꯗꯩꯗꯤ ꯇꯥꯔꯤ ꯀꯩ Tabong khangdra mai ung lai re ba tabije. ꯑꯦꯝ ꯑꯦꯜ ꯕꯤ ꯕꯤ ꯁꯥꯟꯅꯕ ꯇꯥꯔꯤꯅꯤ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯗꯤꯌꯦ ꯔꯣꯛꯁꯟꯅ ꯀꯩꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯔꯣꯛꯁꯟ ꯔꯅꯤꯇꯥꯅ ꯌꯨꯇꯨꯕ ꯀꯩꯅꯣ ꯎꯠꯁꯜꯂꯛꯑꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯍꯥꯏꯐꯦꯠ
ꯀꯦꯊꯅ ꯉꯥꯡꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯁꯥꯎꯕꯩ ꯁꯛ ꯎꯅꯤꯡꯉꯦ. ꯑꯩ ꯁꯥꯎꯕ ꯁꯛ ꯎꯅꯤꯡꯕ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥ? ꯅꯣꯡꯃ ꯁꯅꯥꯇꯣꯏ ꯁꯥꯎꯔꯛꯀꯦ. ꯁꯅꯥꯇꯣꯏ ꯅꯥꯎꯔꯦ ꯅꯦꯄ꯭ꯔꯝꯅ ꯀꯩꯕ ꯁꯥꯎꯕꯨ ꯁꯥꯎꯔꯗꯤ ꯂꯣꯏꯅ ꯂꯥꯟꯊꯣꯛꯀꯦ. ꯗꯩꯗꯤ ꯃꯌꯥꯡ ꯄꯥꯟꯗꯝꯅ ꯀꯞꯄꯤꯁꯦ ꯁꯨꯝ ꯊꯣꯏꯕꯤꯁꯅꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ. ꯋꯥꯏ ꯐꯝꯃꯤꯁꯦ. ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯄꯥꯟꯗꯝ ꯀꯩꯒꯤꯅꯣ ꯍꯥꯏ. ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤꯅ ꯁꯅꯥꯁꯦ ꯏꯆꯦ ꯑꯅꯨꯒꯤ ꯍꯦꯛ ꯃꯅꯥꯎꯅꯨꯄꯤꯔꯣ? ꯃꯥꯅꯦ ꯑꯩꯒꯤ ꯍꯦꯛ ꯏꯅꯥꯎꯅꯨꯄꯤꯅꯦ ꯄꯣꯛꯃꯤꯟꯅꯕꯅꯦ ꯃꯥꯒ ꯑꯩꯒꯁꯦ ꯀꯅꯥꯅ ꯑꯍꯟ ꯃꯥꯜꯂꯤꯁꯦ ꯌꯦꯡꯉꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯦ ꯃꯥꯁꯦ꯫ ꯑꯗꯨꯒꯩꯗꯤ ꯀꯦ ꯑꯩꯆ ꯖꯣꯟꯁꯟꯅ ꯁꯅꯥꯁꯦ ꯈꯔ ꯉꯥꯡꯍꯜꯂꯣ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ. ꯁꯅꯥ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ. ꯀꯃꯣꯟ ꯁꯛꯂꯛꯑꯣ ꯍꯧꯖꯤꯛꯇ. ꯏꯁꯩ ꯁꯛꯄ ꯍꯩꯇꯦ ꯑꯝꯇ ꯁꯛꯂꯛꯑꯣꯅꯦ ꯑꯩ ꯁꯨꯝ ꯐꯝꯃꯒ ꯃꯇꯦꯛ ꯑꯝꯇ ꯇꯥꯒꯦꯕ ꯁꯛꯂꯛꯑꯣ. ꯅꯣꯒ ꯌꯦꯡꯒꯦ꯫ ꯍꯩ ꯏꯁꯩ ꯍꯩꯇꯦꯒ ꯍꯥꯏꯖꯤꯜꯂꯛꯏꯁꯦ ꯌꯦꯡꯉꯨ ꯃꯥ ꯍꯩꯕꯅꯤ ꯍꯩꯕꯅꯤ꯫ ꯍꯩꯇꯦꯅꯦ ꯑꯣꯟꯊꯤ ꯏꯁꯩ ꯍꯩꯇꯦ꯫ ꯑꯗꯨꯒꯩꯗꯤ ꯖꯣꯟꯁꯟ ꯃꯥ ꯏꯁꯩ ꯍꯩꯇꯦ ꯍꯥꯏ ꯃꯥ ꯍꯌꯦꯡ ꯀꯣꯟꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔ ꯊꯥꯖꯔꯛꯑꯅꯤ꯫ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯔꯩꯕ ꯆꯦ ꯑꯅꯨ ꯏꯕꯥꯏꯁꯨ ꯆꯠꯁꯤ ꯃꯥꯡꯒꯣꯟ ꯀꯥꯈꯠꯂꯨꯁꯤ ꯃꯤꯁꯇꯤ ꯄꯨꯔꯒ꯫ ꯍꯣꯏ ꯁꯅꯥ ꯍꯣꯏꯗ ꯃꯥꯡꯒꯣꯟ ꯀꯥꯔꯨꯁꯦ ꯍꯥꯏꯅꯦ ꯈꯨꯃꯟꯅ꯫ ꯁꯅꯥ ꯇꯥꯏꯁꯦꯟꯒ ꯑꯩꯈꯣꯏ ꯇꯣꯏꯒꯔꯒ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ? ꯇꯥꯏꯒꯔꯒ ꯇꯥꯏꯁꯦꯟꯒ ꯀꯣꯟꯊꯣꯡꯗ ꯊꯝꯃꯝꯒꯦ ꯃꯤꯁꯇ꯭ꯔꯤꯗꯣ ꯑꯣꯛꯅꯕ꯫ ꯐꯩꯖꯣꯝꯗꯣ ꯅꯥꯀꯟ ꯑꯃ ꯇꯥꯈꯠꯂ ꯁꯨꯝ ꯆꯦꯟꯖꯔꯛꯑꯅꯤ꯫ ꯈꯨꯔꯨ ꯑꯅꯤꯗꯣ ꯅꯥꯀꯟ ꯅꯥꯀꯟꯗꯒꯤ ꯂꯥꯛꯈꯤꯅꯕ꯫ ꯈꯨꯃꯟ ꯂꯥꯎꯑꯣ ꯅꯤꯡꯊꯧ ꯂꯥꯎꯑꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯅꯪ ꯁꯅꯥ ꯍꯣꯏꯗ ꯃꯥꯡꯒꯣꯟ ꯀꯥ ꯆꯠꯂꯗꯤ ꯈꯣꯡꯗꯣꯟꯁꯨ ꯄꯨꯔ ꯆꯠꯂꯨ꯫ ꯇꯦꯛꯄ꯭ꯔꯥ ꯇꯠꯄ꯭ꯔꯥ ꯃꯁꯤ ꯌꯥꯎꯅꯗꯣꯏꯔꯥ? ꯗꯣꯛꯇꯔꯁꯨ ꯂꯣꯏꯅ ꯗꯣꯛꯇꯔꯁꯨ ꯇꯦꯛꯄ꯭ꯔꯥ ꯇꯠꯄ꯭ꯔꯥ ꯑꯃꯗꯤ ꯌꯥꯎꯗꯣꯔꯤꯅ꯫ ꯑꯗꯩꯗꯤ ꯃꯌꯥꯝꯒꯤ ꯄꯥꯟꯗꯟ ꯊꯣꯏꯕꯤꯁꯅꯥ ꯑꯩꯗꯤ ꯏꯅꯥꯎ ꯑꯃꯨꯖꯥꯎꯅ ꯋꯥꯔꯗꯤ ꯑꯩꯁꯨ ꯋꯥꯏ꯫ ꯑꯁ ꯈꯪꯗꯦ ꯃꯣꯏꯁꯦ ꯃꯤꯅꯨꯡ ꯊꯃꯣꯏ ꯆꯥꯎꯅꯕ ꯉꯥꯛꯇ ꯇꯧꯔꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯔꯛꯇ꯭ꯔꯦꯗ꯫ ꯃꯥꯏ ꯄꯤꯆ ꯂꯥꯏꯐ ꯆꯦꯅꯦꯜ ꯑꯃꯁꯤ ꯂꯩꯁꯥꯕꯤꯔꯣ? ꯂꯩꯁꯥꯕꯤꯅꯦ ꯑꯃꯁꯦ ꯍꯧꯖꯤꯛꯇ ꯈꯤꯡꯈꯤꯡ ꯂꯥꯎꯅ ꯐꯥꯒꯠꯆꯔꯛꯏꯕ ꯂꯩꯁꯥꯕꯤꯅꯤ ꯑꯗꯣ ꯖꯪ ꯖꯪ ꯂꯩꯁꯥꯕꯤꯔ ꯂꯥꯎꯈꯠꯂꯛꯏꯕ ꯍꯪꯉꯃꯤꯅ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤꯅꯤꯅ ꯂꯩꯁꯥꯕꯤ ꯆꯦꯅꯦꯜ ꯌꯥꯎꯕꯅꯤ ꯃꯥꯏ ꯆꯦꯅꯦꯜꯗꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨꯀꯣ ꯁꯅꯥ ꯁꯤꯡ ꯍꯥꯏꯅ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯂꯩꯁꯥꯕꯤꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯒꯤ ꯑꯗꯣ ꯂꯩꯁꯥꯕꯤꯁꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯥꯒꯤ ꯆꯦꯅꯦꯜꯕꯨ꯫ ꯊꯣꯏꯕꯤ ꯆꯅꯥꯒꯤ ꯑꯗꯣ ꯐꯤ ꯂꯩꯅꯤꯡꯕ ꯂꯩꯔꯒꯁꯨ ꯐꯤꯒꯤ ꯑꯦꯗꯚꯔꯗꯥꯏꯁ ꯇꯧꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯅꯤꯈꯛꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯁꯥꯔꯤ ꯐꯤꯗꯨꯞ ꯂꯩꯒꯗꯕ ꯂꯩꯔꯒꯁꯨ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯔꯤ ꯍꯥꯏꯕ ꯗꯥ ꯄꯥꯟꯗꯝ ꯑꯩꯉꯣꯟꯗ ꯇꯥꯟꯅꯩ ꯀꯩꯅꯣꯗꯨꯒ ꯑꯁ ꯈꯪꯗ꯭ꯔꯦꯅꯦ ꯈꯨꯃꯟꯁꯦ ꯀꯩꯅꯣꯁꯦ ꯁꯨꯡꯀꯧ ꯀꯧꯈꯤꯗ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯁꯦ ꯁꯨꯡꯀꯧ ꯀꯧꯈꯤꯗ꯭ꯔꯦ ꯀꯩꯒꯤꯅꯣ? ꯁꯠ ꯄꯥꯁꯜꯂꯨ ꯅꯪ ꯁꯨꯄ꯭ꯔꯤꯌꯥ ꯃꯌꯥꯝ ꯂꯩꯔꯤꯗ ꯁꯨꯄ꯭ꯔꯤꯌꯥ ꯒꯨꯔꯨꯃꯌꯨꯝꯅ ꯀꯩꯅꯣ ꯇꯦꯔꯦꯅꯥꯝ ꯀꯧꯕ ꯉꯥꯁꯤ ꯂꯩꯕ꯭ꯔꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯩꯈꯣꯏ ꯃꯦꯀ꯭ꯔꯦꯜꯗꯣ ꯑꯩꯈꯣꯏ ꯁꯤꯒ ꯃꯨꯁꯂꯤꯝ ꯃꯆꯥꯁꯤꯡꯅ ꯈꯪꯗꯕ ꯃꯦꯀ꯭ꯔꯦꯜꯗꯣ ꯑꯩꯈꯣꯏꯒꯤ ꯉꯥ ꯃꯃꯤꯡꯗꯣ ꯈꯪꯗ ꯇꯦꯔꯦꯅꯥꯝꯕꯨ ꯍꯥꯏꯕꯅ ꯆꯜꯒꯣꯔꯤꯕꯨ ꯍꯥꯏꯕꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦ꯫ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯈꯪꯗꯦ ꯑꯗꯨꯝ ꯗꯥ ꯂꯩꯔꯦ ꯑꯗꯨꯝ ꯑꯩꯁꯦ ꯆꯥꯔꯤꯁꯤꯅꯤ ꯁꯨꯝ ꯀꯞꯄꯤ ꯊꯣꯏꯕꯤꯁꯅꯥ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤꯅꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯗꯣ ꯀꯔꯤ ꯑꯞꯇ ꯁꯦꯝꯃꯤꯅꯣ ꯏꯆꯦ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯀꯃꯥꯏꯅ ꯁꯝꯅꯒꯦ? ꯀꯥꯏꯟ ꯀꯔꯝꯕ ꯃꯥꯁꯇꯔꯗ ꯑꯦꯞꯇꯅ ꯀꯥꯏꯟ ꯃꯥꯁꯇꯔꯗꯒꯤ ꯀꯥꯏꯟ ꯃꯥꯁꯇꯔꯗ ꯆꯪꯉꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯦ ꯏꯗꯤꯇꯤꯡꯒꯤꯗꯤ ꯃꯌꯥꯝ ꯂꯩꯕꯅꯦ ꯁꯅꯥꯗꯤ ꯀꯩꯅꯣꯗ ꯀꯥꯏꯟ ꯃꯥꯁꯇꯔꯗ ꯅꯠꯇꯦ ꯃꯥꯏꯗꯤ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ꯫ ꯂꯩꯕꯅꯤ ꯃꯌꯥꯝ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯁꯨꯠ ꯀꯔꯤ ꯀꯔꯤ ꯃꯌꯥꯝ ꯂꯩꯕꯅꯤ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒꯤ ꯀꯤꯡꯗꯤꯁꯤꯒ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯍꯥꯏꯅ ꯂꯩꯕꯁꯦ ꯃꯉꯣꯟꯗ ꯑꯝꯇ ꯇꯥꯟꯅꯕꯤꯌꯨ꯫ ꯃꯥ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒꯤ ꯃꯥꯁꯇꯔꯅꯤ ꯃꯥ ꯏꯗꯤꯇꯔꯅꯤ꯫ ꯑꯩꯈꯣꯏ ꯁꯨꯄ꯭ꯔꯤꯌꯥꯁꯦ ꯃꯌꯥꯝꯒꯤ ꯑꯦꯗꯤꯇꯔꯅꯤ ꯃꯥ ꯁꯨꯄ꯭ꯔꯤꯌꯥ ꯁꯤꯁꯇꯔ ꯀꯩ ꯏꯟꯁꯣꯠ ꯄ꯭ꯔꯣ ꯑꯦꯞ ꯂꯧꯕꯤꯌꯣꯀꯣ ꯑꯗꯣ ꯍꯥꯏꯔꯛꯏꯖꯔꯕ ꯁꯤ ꯃꯥ ꯀꯩꯅꯣꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯏꯟꯁꯣꯠꯇꯣ ꯑꯩꯈꯣꯏꯗꯤ ꯌꯥꯗꯦ ꯍꯩꯅꯗꯦ꯫ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯑꯩꯅ ꯑꯍꯥꯟꯕ ꯀꯁꯥꯔꯗ ꯆꯠꯄꯁꯦ 2024ꯒꯤ ꯀꯅꯥ ꯍꯥꯟꯅ ꯎꯅꯒꯗꯧꯕ ꯃꯥꯜꯂꯤ ꯏꯆꯦ ꯏꯌꯥꯝꯕ? 2024ꯗ ꯄꯥꯟꯗꯝ ꯅꯪ ꯂꯥꯛꯇꯣꯏꯔꯥ ꯀꯁꯥꯔꯗ? ꯈꯪꯗꯦ ꯅꯪ ꯀꯅꯥ ꯎꯅꯅꯤꯡꯗꯣꯏꯕ? ꯂꯥꯛꯀꯗꯧ ꯅꯨꯃꯤꯠꯇꯣ ꯍꯥꯏꯔꯝꯃꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯅꯥꯝ ꯂꯩꯔꯝꯃꯔꯣꯏꯒꯦ꯫ ꯁꯅꯥ ꯑꯩ ꯃꯃꯥꯏꯁꯦ ꯃꯌꯥꯡ ꯀꯪꯅ ꯎꯕ꯭ꯔꯥ? ꯎꯗꯦ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏ ꯁꯨꯝ ꯎꯏ꯫ ꯎꯗ꯭ꯔꯅꯦ ꯑꯩ ꯍꯟꯗꯛꯅꯦ ꯆꯥꯛ ꯆꯥꯕ ꯌꯥꯗꯗꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯕ ꯀꯨꯏꯔꯦ ꯁꯨꯔꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤꯅ ꯆꯥꯛ ꯆꯥ ꯌꯥꯗꯕ ꯈꯨꯃꯟ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏ ꯅꯤꯡꯊꯧ ꯁꯨꯝ ꯎꯏ ꯊꯦꯡꯀ꯭ꯌꯨ ꯍꯦꯃꯥ ꯂꯩꯃꯅ ꯑꯩ ꯂꯥꯛꯑꯦ ꯍꯦꯃꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯍꯦꯃꯥ ꯊꯣꯏꯕꯤꯁꯅꯥ ꯑꯩꯁꯨ ꯑꯩꯁꯦ ꯀꯪꯅ ꯌꯦꯡꯉꯨ ꯎꯗꯦ ꯑꯩ ꯊꯤ ꯆꯤꯠꯂꯤꯗꯣ ꯃꯥꯟꯕ꯭ꯔꯥ ꯎꯕ꯭ꯔꯥꯁꯨ ꯌꯦꯡꯉꯨ ꯎꯗꯝꯅꯤ꯫ ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯌꯥꯗ꯭ꯔꯤꯕ ꯂꯩꯅꯤ ꯅꯪꯁꯦ ꯂꯣꯏꯔꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨ ꯃꯥꯏꯕꯝ ꯂꯩꯌꯦꯕ ꯑꯩꯅꯗꯤ ꯑꯩꯅ ꯃꯥꯅ ꯀꯪꯉꯦ ꯑꯗꯨꯃꯥꯏꯅ ꯈꯟꯖꯔꯤꯕ
Inama ꯑꯩꯅꯁꯨ ꯀꯪꯉꯦ ure ꯈꯜꯂꯦꯕ ꯄꯣꯁꯇ ꯑꯗꯣ ꯑꯗꯣ ꯃꯣꯏꯅꯗꯤ ꯀꯪꯉꯦ ꯍꯥꯏꯗꯦ yaudri tumage ꯑꯩꯅ ꯈꯟꯕ oh ꯑꯣꯏꯔꯝꯃꯦ tubisana nang no betri yam yaudri na tubisana nang de ranita kuraijana aisi kaiba aisi video se share khara tauge yam nungairi subscribe masing hengalange ꯀꯔꯝꯕ ꯚꯤꯗꯤꯑꯣꯗꯅꯣ ꯍꯥꯏꯁꯦ asegi video se live siro ꯂꯥꯏꯚ aisa ꯁꯤꯔꯣ ꯍꯥꯏꯁꯦ mayamgi thoibisana ꯂꯥꯏꯚꯁꯤꯗꯤꯅꯦ white ꯂꯥꯏꯚꯁꯤꯗꯤ ꯍꯧꯖꯤꯛ ꯊꯥꯔꯤꯉꯩꯗ ꯌꯥꯔꯤꯃꯈꯩ ꯏꯆꯦ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯌꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯈꯔ ꯇꯧꯕꯤꯌꯣ ꯏꯃꯥꯟꯅꯕꯤ ꯏꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯗꯤ ꯁꯤꯌꯔ ꯈꯔ ꯇꯧꯕꯤꯌꯣ ꯍꯧꯖꯤꯛ 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 ꯑꯣꯟꯗ ꯂꯩꯔꯤꯉꯩꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯗꯤ ꯅꯤꯕꯇꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯅꯤꯕꯇꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯞ ꯅꯤꯅ ꯁꯨꯝ ꯆꯠꯇ꯭ꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯅꯤꯕ ꯀꯜꯂꯗꯤ ꯐꯪꯗ꯭ꯔꯁꯨ ꯃꯍꯨꯠꯅꯤ ꯍꯥꯏꯅꯩꯀꯣ ꯑꯗꯣ ꯅꯤꯕꯗꯤ ꯂꯦꯞꯄꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯈꯤꯇꯪ ꯋꯥꯕꯤꯔꯒ ꯈꯨꯕꯤ ꯈꯨꯗꯣꯝꯕꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯣꯠꯄꯀꯣ ꯁꯤꯌꯥꯔꯗꯨꯒ ꯇꯛꯂꯥꯎ ꯅꯝꯕꯤꯔꯒ ꯑꯗꯣꯝꯇꯪꯒ ꯊꯥꯗꯣꯛꯄꯤꯔꯝꯃꯨ ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯗꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯌꯥꯏ ꯅꯨꯡꯁꯤꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯀꯥꯏ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯗꯩ ꯁꯅꯥꯁꯦ ꯑꯅꯣꯞ ꯌꯥꯎꯗꯕꯤꯗ ꯌꯦꯡꯒꯦ ꯅꯪ ꯑꯔꯣ ꯌꯥꯎꯗꯕꯤꯗ ꯌꯦꯡꯒꯦ ꯋꯥꯏꯈꯣꯝ ꯍꯥꯏꯔꯤꯌꯦ ꯋꯥꯏꯈꯣꯝ ꯃꯧ ꯍꯥꯏꯕ ꯂꯥꯛꯇꯣꯏꯔꯥ ꯈꯪꯗꯦꯀꯣ ꯁꯣꯃꯣꯖꯤꯠꯅ ꯁꯅꯥꯁꯦ ꯑꯅꯣꯞ ꯌꯥꯎꯗꯕꯤꯗ ꯌꯦꯡꯒꯦ ꯍꯥꯏ ꯃꯥꯏꯁꯦ ꯃꯤꯠ ꯌꯥꯗ꯭ꯔꯕ ꯍꯥꯏꯅ ꯆꯦꯛ ꯇꯧꯗꯣꯏ ꯇꯧꯋꯤ ꯃꯥꯜꯂꯤꯅꯦ ꯊꯣꯏꯕꯤꯁꯅ ꯃꯌꯥꯝ ꯀꯩ ꯍꯥꯏꯒꯦꯗ ꯃꯥꯅꯤ ꯄꯥꯟꯗꯝ ꯃꯥꯅꯤ ꯆꯦꯛ ꯇꯧꯗꯣꯏꯅꯤ ꯃꯌꯥꯝꯒꯤ ꯃꯥꯏꯁꯦ ꯄꯥꯟꯗꯝꯅ ꯊꯣꯏꯕꯤꯁꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯑꯦꯅꯦ ꯋꯥꯍꯦꯗꯥ ꯑꯦꯝ ꯑꯦꯝꯅ ꯍꯥꯏ ꯁꯅꯥ ꯋꯥꯍꯦꯗꯥ ꯑꯦꯝ ꯑꯦꯝꯁꯦ ꯈꯪꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯍꯥꯏ ꯁꯅꯥ ꯍꯥꯏꯔꯦ ꯅꯪꯉꯣꯟꯗ ꯈꯪꯅꯕ ꯍꯦꯜꯂꯣ ꯃꯥꯜꯂꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯕꯦꯕꯤ ꯁꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯆꯦ ꯅꯪꯒꯤ ꯅꯆꯥ ꯀꯌꯥꯅꯣ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯅꯦ ꯑꯗꯩ ꯅꯣꯃꯤꯇꯥ ꯆꯅꯨꯅ ꯁꯅꯥ ꯅꯣꯏ ꯈꯨꯟꯗ ꯄꯥꯈꯪ ꯑꯃ ꯁꯤꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯅꯣꯃꯤꯇꯥ ꯆꯅꯨꯅ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯄꯥꯈꯪ ꯂꯩꯇꯕ ꯌꯥꯎꯏꯔꯣ ꯍꯥꯏꯁꯦ ꯑꯩꯅ ꯉꯔꯥꯡ ꯃꯤ ꯑꯅꯤꯈꯛ ꯍꯥꯏꯕꯗꯣ ꯑꯣ ꯑꯃꯅ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯗ ꯑꯃꯅ ꯑꯩꯈꯣꯏ ꯆꯟꯕꯤꯍꯣꯏ ꯃꯅꯥꯛꯇ ꯄꯥꯈꯪ ꯑꯅꯤꯃꯛ ꯄꯥꯈꯪꯂ ꯑꯣ ꯑꯃꯅ ꯍꯟꯅꯨꯕ ꯑꯣ ꯍꯅꯨꯕꯗꯨꯗꯤ ꯀꯥꯏꯗ꯭ꯔꯦꯅ ꯍꯟꯅꯨꯕꯁꯤꯅ ꯑꯩꯈꯣꯏ ꯍꯦꯛ ꯌꯨꯝꯊꯪꯅꯕ ꯑꯩꯈꯣꯏ ꯄꯄꯥꯒꯤ ꯃꯕꯨꯡꯅꯤ ꯍꯟꯅꯨꯕ ꯍꯥꯏꯁꯦ ꯑꯣ ꯑꯩꯈꯣꯏ ꯍꯦꯛ ꯌꯨꯝ ꯈꯨꯃꯟ ꯊꯪꯅꯩꯑꯕ ꯅꯤꯡꯊꯧꯅ ꯑꯣ ꯗꯥ ꯄꯥꯟꯗꯝ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯊꯣꯏꯕꯤ ꯇꯥꯟꯅꯩ ꯀꯩꯅꯣ ꯍꯥꯏ ꯃꯌꯥꯝꯒ ꯄꯥꯟꯗꯝ ꯏꯌꯥꯝꯕꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯗꯨꯅ ꯃꯌꯥꯝꯒꯤ ꯊꯃꯣꯏꯕꯨ ꯃꯌꯥꯝ ꯂꯥꯏꯛ ꯄꯦꯜꯍꯟꯕ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯇꯧꯕ ꯉꯝꯕꯤꯕ ꯂꯦꯞꯄꯤꯒꯅꯨ ꯃꯌꯥꯝ ꯑꯣꯏꯕꯤꯌꯨ ꯃꯔꯛ ꯃꯔꯛꯇ ꯏꯆꯦꯕꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯑꯅꯤꯒꯤ ꯑꯃꯨꯛꯇ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯐꯨꯗꯕꯤꯌꯨ ꯍꯥꯏ ꯀꯩꯕ ꯄꯥꯟꯗꯝꯅ ꯀꯩꯕ ꯁꯨꯝ ꯀꯩꯅꯣ ꯊꯥꯒꯠꯂꯛꯏꯅꯦꯕ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯣꯏꯌꯨ ꯃꯔꯛ ꯃꯔꯛꯇ ꯏꯆꯦꯕꯨ ꯐꯨꯗꯕꯤꯌꯨ ꯍꯥꯏ ꯄꯥꯟꯗꯝ ꯅ꯭ꯌꯨ ꯑꯥꯔꯔꯅ ꯅꯪꯅ ꯅꯆꯦꯕꯨ ꯐꯨ ꯇꯀ꯭ꯔꯥꯔ ꯍꯣꯏ ꯍꯥꯏꯕ ꯅꯪ ꯈꯪꯒꯅꯤ ꯂꯝꯕ ꯂꯦꯝꯕ ꯄꯨꯈ꯭ꯔꯝꯕꯝꯅꯒꯕ ꯆꯦ ꯁꯅꯥꯁꯦ ꯌꯥꯝꯅꯁꯨ ꯆꯝꯕ ꯃꯥꯜꯂꯤ ꯑꯗꯣ ꯆꯦꯁꯦ ꯁꯤꯡꯒꯜꯔꯣ ꯔꯤꯄ꯭ꯂꯥꯏ ꯆꯦ ꯍꯥꯏꯁꯦ ꯀꯅꯥ ꯁꯅꯥꯁꯦ ꯆꯝꯕ ꯃꯥꯟꯕꯅꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯥꯁꯦ ꯆꯝꯗꯦꯕꯀꯣ ꯃꯥ ꯈꯔ ꯍꯥꯏꯒꯠꯄ ꯈꯔ ꯍꯥꯏ ꯀ꯭ꯂꯥꯁꯀꯤ ꯃꯤꯅꯦꯕꯀꯣ ꯃꯥꯁꯦ ꯄꯥꯛ ꯑꯗꯨꯃꯥꯏꯅ ꯄꯥꯛ ꯍꯥꯏꯅꯨ ꯄꯥꯛ ꯄꯥꯛꯀ ꯆꯪꯕ ꯌꯥꯗꯕꯅꯦ ꯃꯥꯏ ꯃꯅꯥꯛꯇꯒ ꯑꯗꯨꯅ ꯈꯔ ꯑꯗꯨꯝ ꯃꯤꯠꯇꯣ ꯈꯔ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯈꯔ ꯍꯟꯗꯣꯛꯄꯤꯔꯛꯑꯣ ꯀꯥꯏꯅ ꯈꯔ ꯍꯥꯏꯒꯠꯄꯅꯦ ꯁꯅꯥꯁꯦ ꯅꯠꯇꯦ ꯑꯩ ꯃꯣꯏ ꯀꯔꯤꯝ ꯍꯥꯏ ꯇꯥꯗ꯭ꯔꯣ ꯍꯥꯏꯒꯠꯆꯗꯦꯀꯣ ꯆꯦ ꯁꯅꯥꯁꯦ ꯌꯥꯝꯅꯁꯨ ꯆꯝꯕ ꯃꯥꯜꯂꯤ ꯑꯗꯣ ꯆꯦ ꯁꯤꯡꯒꯜꯔꯣꯏ ꯁꯤꯡꯒꯜ ꯍꯪꯉꯛꯏꯗꯣ ꯎꯗ꯭ꯔꯣ ꯅꯪ ꯀꯥꯡꯉꯨ ꯅꯪ ꯁꯤꯡꯒꯜ ꯍꯥꯏꯅꯦ ꯈꯨꯝꯃꯣ ꯁꯤꯡꯒꯜꯅꯤ ꯑꯩ ꯅꯥꯀꯜ ꯑꯃ ꯑꯅꯤꯅꯤ ꯑꯅꯤ ꯀꯩꯅꯣꯗ ꯃꯥꯒꯤ ꯅꯥꯀꯟꯗꯣ ꯃ꯭ꯌꯨꯠꯇ ꯊꯝꯃꯤ ꯍꯧꯖꯤꯛ ꯃ꯭ꯌꯨꯠꯇ ꯂꯩ ꯍꯧꯖꯤꯛ ꯑꯅꯤꯗꯤ ꯍꯥꯏꯈꯔꯦ ꯁꯅꯥꯅ ꯑꯅꯤ ꯃꯅꯤꯅ ꯀꯔꯤ ꯍꯥꯏꯕ ꯔꯅꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯁꯤꯌꯥꯔ ꯇꯧꯒꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯑꯩꯗꯤ ꯃꯅꯤꯁꯤꯡꯍꯅ ꯑꯁꯤ ꯀꯃꯥꯏꯅ ꯄꯨꯜꯂꯝꯃꯤꯖꯥꯠꯅꯣ ꯑꯩꯈꯣꯏꯁꯤꯔꯣ ꯃꯅꯤꯗꯣ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯅꯤ ꯃꯅꯤꯁꯤꯡ ꯅꯉꯣꯟꯗ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅꯤ ꯑꯅꯤꯁꯤ ꯀꯃꯥꯏꯅ ꯄꯨꯜꯂꯝꯃꯤꯖꯥꯠꯅꯣ ꯑꯩꯈꯣꯏꯁꯦ ꯏꯁ ꯍꯥꯏꯅꯔꯒ ꯄꯨꯜꯂꯤꯅꯦ ꯉꯁꯤ ꯄꯨꯟꯅ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯄ꯭ꯔꯤꯌꯥ ꯃꯅꯤ ꯅꯪ ꯁꯥꯕꯝꯅ ꯀꯩꯗꯧꯔꯤꯒꯦ ꯆꯥꯛ ꯊꯣꯡꯉꯤꯕꯣ ꯀꯌꯥ ꯒꯨꯖꯨ ꯒꯨꯖꯨ ꯀꯔ ꯔꯍꯤ ꯍꯣ ꯍꯤꯟꯗꯤ ꯕꯣꯂꯣ ꯅꯪꯒꯤꯗꯃꯛꯇ ꯍꯤꯟꯗꯤ ꯉꯥꯡꯉꯅꯤ ꯑꯩꯅ ꯍꯥꯏꯌꯨꯅ ꯑꯟꯖꯨ ꯒꯨꯞꯇ ꯍꯥꯏ ꯔꯟ ꯀꯨꯃꯥꯔꯅ ꯄꯤꯌꯥꯔꯤ ꯁꯕꯅꯝ ꯄꯤꯌꯥꯔꯤꯗꯨꯗ ꯍꯥꯏꯌꯨꯅ ꯐꯖꯅ ꯍꯥꯏꯌꯨ प्यारी एक्चुअली ये जो चैनल है वो मणिपुरी चैनल है जो अभी यहाँ के इतना भी जितना जो आया है सब मणिपुरी है
तो सिर्फ आपके लिए जो हिंदी बोलना जरूरी नहीं है ना, क्योंकि सभी लोग मणिपुरी है, जो वो लोग सब मणिपुर से आया हुआ है, तो हिंदी जब बोलेगा तो वो लोग को प्रॉब्लम हो जाएगा, इसलिए तो मणिपुरी में बात करेगा। ठीक है, थैंक यू सो मच आने के लिए। अंजू गुप्ता ना हाय, Hello, वरुण Anju. कुमार ना हेलो हेलो हेलो, साई Hello, हेलो hello, अंतने hello, hi, hello, hi, दैदे hello. कबा Si Barno. याम फजबम हायरेइने Parno यूटू अदगैदी गुड इवनिंग के जोनसन के शेयर तौजगे तामो अमदी तैमा हौजिक सना से इसै अमतदी सगलो Sana se isi sakba haite duduna sauzadre mase. अदई हेलो डियर हेलो जय हिंद सिदी मनी कइनो ना ग्रेबा मनी सिंगना चाक फोंगना चारे नंगदी चारबो आय Manina saksara ba eh na sana. Chare. स्वाइसे पादसु यारे कई मथेल चागे इसमें थैबोंग ममित कई मथेल चागे Thebong mamit di kanuni ni Manipuri gini ne. oh It's me, Thebong mamit. Welcome, Thebong mamit. Ay di nagi channel yam na yenge, yam nunga eh. Ay yelbi dala pi bagi. Thank you so much. Thebong mamit. moi su couple se kenom Kamay leida tawrige Manipur gi irang kamay tawrige Thebong mamit. manipur irang no me kapnari Adaydi nangi nupido aduna kamay tawrige kuire ko unadaba haidi video call se thagalaktre banoisu. अदैदी मनी सिंगना कोक का साइड है मनी कोक साइ है के यनो कने सना हंजलो Kegi kok saino. Ayun dahil बुम na ब्लॉक sagraba ay मणिपुर mani. इरांग कमाई तौगे मणिपुर इरांग से कोई कसादा लेबनी खंग्रे एमएच जस्ट एक्स व्हाटएवर साइजना कई बस सुप्रिया लोंगबी थैबोंग ममित उद कुइरे उदबा वाइकोम सुमोजी गएबा सुमोजितना सनागी इंट्रो Thebong mamit dagine ay di mo yung mama na hena pamday ko. Thebong mamit na sawa yade ko. Nang sinungsiwa ko. Ado inaw na pido sinungsi. Do mama na hena nungsi ay di yam nungsiwa ko. वायंगबम वाइकोम केनोना सुमोजिना सनागी इंट्रो तौजे याम्बुंग सनागी इंट्रो तौवे मैं मागी सना सिंगा आइना लैबने दो मासे हुजु हुजु कन्ना लैसा खलई क्या कुइना लैसा किदुनो हाइबदु हाइबा ngamdreko do atai mak tawdragasu atai mak ke tawdragasu magi channel bu support tawbiyo ma channel support tawtaragadi magi video da comment thada bam tanda mana khumani dana da comment da sum wari sanabiro ado like su tawbiramo share subscribe su tawbiramo ko Aduga sanase. ado Sanagi. magi hangmingba mangoda hangmingba details da mangoda hangbiro ba mase yari bonda gini Hayo nukundo. Video de केनोबुदी हायरगेबा माजारी बोंदगिनी मामो लेकाइदगिनी अदो वीडियो दी येंगो अदुगा मखा ताबा नुंगाइ नुंगाइबा केनो खंगिंग तारगदी वीडियो दो येंगोबा सना सिंगा हाइना लेबनी को support tabiyo sana singa da ko. वाहेदा एमएम सना से कदाई गिनो है सना से हाइलाकांदी गिनी जारी बोन गिनी दैदी रोमी देबीना नुंगाई रिबोचे Nungairiye nang di kamay दै tawrige. थैबोंग ममिना गबा थैंक यू इचे आईडी वीडियो नमदबा कुइरे इमा लेबाकी दमकता इमा लेबाकी दमकता थोए Adune ओय Thebong mamit. तौफम थोपा कैनोने Tawom को ni thoi ko ima leibaki damakta di macha khoi se tabom thokpani ko tawdaba yade ado khangde Manipuri rang se karam kanda phadoiba Widrom khangde ne. Indrajit love from Manipur happy new year you too thank you so much daidi asmir case na cheche kai gino IB haise cheche kai gino koide kasadai ne daidi moirang the Boinao. मोरांग थेम बोइनाव ना करे Hoy, बहोय दई रविचंद मुटुम ना करे मणिपुर द लेतना मणिपुर द थोक असेंग वारी दो खंग होना बियो मणिपुर द लेतना मणिपुर द थोक इव असेंग वारी दो खंग न होना बियो कोई दी खंगे नुमित की नुती की डिटेल्स लौरी ने दई दी मोरांग ना नाउ नेम है करानो मिंजे करा की पांगे name YouTube ki name के o aigi na anu khuman haina leibani aduga inaw nu pisi na sana singha haina leibani buko ado akhoi maki channel bu support tabiyo. Kanano haido moirang them मोरांगथेम boinao. बोइनाव Boinao aigi anu khuman haina leibani ko aduga inaw nu pigi na
ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯀꯣ MSS na iyamba hoidi kadai gino aikoi kasardai ne aikoina kasarda sonaidagini amasana jaribondagini ko ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯗꯨꯒ boboi jiri ꯑꯩꯒꯤ LB ꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯥꯔꯤꯕ LB ꯁꯦ ꯁꯤꯌꯔ ꯈꯔ ꯇꯧꯕꯤꯌꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯕꯤꯌꯣ ꯃꯌꯥꯝ boboi jiri na sana hakchang khara nungairabo ai sana narure se khangba mi am yaure ꯑꯈꯪꯕ ꯃꯤꯅꯤꯗꯨꯅꯅꯤ ꯁꯤꯁꯦ ꯍꯣꯏ ꯁꯅꯥ ꯍꯣꯏ ꯈꯔ ꯍꯧꯖꯤꯛ ꯁꯅꯥ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ ꯃꯁꯥ ꯐꯔꯦ ꯐꯔꯦ ꯀꯟꯕꯅ ꯂꯣꯏꯔꯦ ma ꯃꯥ ꯍꯧꯖꯤꯛ ꯃꯤ hoji ꯐꯨꯅꯕ ꯉꯝꯃꯅꯤ ma ꯌꯥꯏꯌꯦ hoji otu sadre ꯍꯣꯏ ma ꯐꯔꯦ kharani chaki mudo otu oi charure ꯑꯗꯩꯗꯤ ꯌꯥꯏꯁꯅꯥ ꯔꯥꯖꯀꯨꯃꯥꯔꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯆꯦ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯉꯥ ꯊꯣꯡꯉꯦ ꯑꯗꯩꯗꯤ ꯑꯁꯃꯤꯔ ꯀꯦꯁꯅ ꯏꯕꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯂꯥꯏꯚ ꯊꯥꯕꯗ LB ꯍꯥꯏꯁꯦ ꯑꯣ LB ꯍꯥꯏꯁꯦ LB ꯍꯥꯏꯗꯤ LVꯗꯣ ꯂꯥꯏꯚꯇꯣ ꯁꯝꯅ ꯁꯣꯔꯠ ꯍꯥꯏꯅꯦꯕ LVꯗꯣ ꯁꯨꯝ LB ꯅ ꯁꯣꯔꯠ ꯑꯣꯏꯅ ꯍꯥꯏꯕ ꯂꯥꯏꯚ ꯍꯥꯏꯕꯗꯣ ꯁꯨꯝ LB ꯁꯨꯝ ꯂꯥꯏꯚꯇꯨꯅ ꯁꯝꯃꯤꯅꯦꯕ LVꯗꯨꯅ ꯑꯅꯤ ꯊꯣꯛꯅ ꯍꯥꯏꯔꯤꯅꯦ ꯑꯃꯗꯨꯅ ꯂꯥꯏꯚ ꯑꯃꯗꯨꯅ ꯁꯝꯃꯤꯅꯦꯕ ꯔꯕꯤꯆꯟꯗ꯭ꯔꯟ ꯅꯤꯡꯊꯧꯖꯝꯅ ꯀꯩꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯗꯤ ꯂꯦꯞꯄ ꯃꯥꯜꯂꯒ ꯂꯦꯞꯄ ꯂꯩꯇ꯭ꯔꯦ ꯀꯨꯀꯤꯁꯤꯡꯅ ꯑꯃꯨꯛ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯑꯦ ꯃꯩꯇꯩ ꯈꯨꯟꯗ ꯃꯥꯅꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯇꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯄꯥꯎ ꯂꯧꯔꯤ ꯅ꯭ꯌꯨꯁ ꯌꯦꯡꯉꯤ ꯑꯗꯣ ꯑꯗꯨꯅꯦ ꯏꯔꯥꯡꯁꯦ ꯐꯔꯗ꯭ꯔꯥ ꯈꯜꯂꯒ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯖꯜꯂꯛꯑꯦ ꯕꯣꯕꯣꯏ ꯖꯤꯔꯤꯅꯒ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯇꯥꯕꯗ ꯇꯥꯃꯣ ꯏꯆꯦ ꯁꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯁꯅꯥ ꯁꯤꯡꯍ ꯆꯥꯠ ꯎꯗ꯭ꯔꯕꯣ ꯁꯅꯥ ꯅꯪꯉꯣꯟꯗ ꯆꯥꯠ ꯇꯧꯔꯛꯑꯦ ꯎꯗ꯭ꯔꯕ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯁꯦ ꯑꯗꯒꯤ ꯆꯟꯆꯟ ꯁꯣꯅꯥꯂꯤꯅ ꯆꯦ ꯉꯁꯤꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯩꯗꯤ ꯄꯣꯠꯁꯝꯕꯝ ꯁꯣꯅꯥꯂꯤꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯄꯣꯠꯁꯝꯕꯝ ꯂꯥꯛꯑꯦ ꯆꯦꯅꯨ ꯄꯣꯠꯁꯝꯕꯝ ꯑꯩꯁꯨ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯄꯣꯠꯁꯝꯕꯝ ꯑꯩꯈꯣꯏꯒ ꯖꯣꯏꯟ ꯇꯧꯔꯤꯕ ꯀꯩꯅꯣꯁꯦ ꯁꯣꯏꯗꯅ ꯈꯪꯉꯝꯃꯅꯤ ꯈꯪꯗꯕ ꯌꯥꯎꯔꯝꯃꯔꯣꯏ ꯍꯥꯏꯐꯦꯠꯇꯤ ꯁꯨꯔꯝꯃꯅꯤ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯄꯣꯠꯁꯝꯕꯝ ꯈꯪꯗꯕ ꯇꯥꯔꯁꯨ ꯄꯣꯠꯁꯝꯕꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅꯅꯦ ꯆꯦꯅꯦꯜ ꯂꯩꯕꯅꯦꯕꯀꯣ ꯏꯅꯥꯎꯅꯨꯄꯤꯁꯤꯒꯤꯗꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯕꯤꯀꯥꯁ ꯃꯔꯗꯤ ꯍꯥꯏ ꯍꯦꯜꯂꯣ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯃꯩꯅ ꯁꯣꯅꯥꯏꯒꯤ ꯂꯩꯃ ꯍꯧꯔꯝꯕꯝꯗꯣ ꯈꯪꯕ꯭ꯔꯣ ꯁꯣꯅꯥꯏꯒꯤ ꯂꯩꯃ ꯍꯧꯔꯝꯕꯝ ꯀꯩꯅꯣꯝ ꯍꯥꯏꯁꯤꯅ ꯁꯅꯥ ꯀꯩꯅꯣꯝ ꯍꯥꯏꯔꯝꯃꯤ ꯅꯠꯇꯦ ꯀꯃꯦꯟ ꯄꯥꯔꯤꯅꯤ ꯁꯅꯥ ꯆꯞꯄꯤ ꯃꯥꯜꯂꯦꯅꯦ ꯁꯅꯥ ꯃꯅꯤꯁ ꯆꯞꯈ꯭ꯔꯦꯗꯨ ꯍꯣꯔꯦꯟ ꯌꯦꯡꯕꯗ ꯅꯪꯁꯦ ꯄꯨꯔꯥ ꯂꯦꯞꯄꯒ ꯂꯩꯈ꯭ꯔꯦꯅꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯅ ꯇꯧꯔꯤ ꯑꯗꯩ ꯃꯥꯜꯂꯦ ꯃꯅꯤꯁꯤꯡꯅꯒ ꯇꯣꯝꯕꯤ ꯇꯨꯝꯃꯒꯦ ꯗ ꯍꯌꯦꯡ ꯑꯃꯨꯛ ꯆꯪꯉꯛꯀꯦ ꯆꯞꯄꯤꯕ ꯁꯅꯥ ꯑꯩꯁꯨ ꯅꯪꯁꯨ ꯆꯠꯄꯤꯅꯦ ꯍꯧꯖꯤꯛꯐꯥꯎ ꯍꯣꯏ ꯑꯗꯩꯗꯤ ꯏꯕꯣꯜꯁꯤꯡꯍꯅ ꯏꯕꯣꯜ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯏꯕꯣꯍꯜ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯅꯦꯠ ꯆꯠꯂꯛꯏꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨꯅꯦ ꯃꯤ ꯄꯨꯝꯅꯃꯛꯇ ꯅꯦꯠꯁꯦ ꯎꯪꯅ ꯂꯩꯕ꯭ꯔꯕ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯁꯥꯟꯇꯤꯅ ꯑꯗꯩ ꯀꯥꯞꯁꯤꯜꯂꯛꯎꯅꯦ ꯃꯅꯤꯁꯤ ꯀꯥꯞꯈ꯭ꯔꯕꯅꯦ ꯉꯁꯥꯏꯅ ꯑꯗꯨꯗꯤ ꯀꯩꯝ ꯇꯧꯔꯣꯏ ꯁꯨꯄ꯭ꯔꯤꯌꯥ ꯒꯨꯔꯨ ꯁꯨꯄ꯭ꯔꯤꯌꯥꯅ ꯀꯩꯕ ꯏꯁꯩ ꯁꯛꯂꯔꯣꯏꯗ꯭ꯔꯣ ꯇꯥꯅꯤꯡꯉꯦ ꯁꯣꯅꯥꯂꯤꯅ ꯄꯣꯛ ꯊꯣꯡꯕ ꯁꯛꯂꯛꯀꯦ ꯆꯥꯔꯦ ꯁꯤ ꯆꯦ ꯁꯛꯂꯛꯀꯦ ꯅꯨꯡꯁꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯉꯁꯤꯗꯤ ꯁꯛꯂꯛꯀꯦꯀꯣ ꯌꯥꯝ ꯍꯥꯎꯕ ꯏꯟꯖꯥꯡ ꯑꯃ ꯆꯥꯏꯌꯦ ꯁꯣꯅꯥꯂꯤ ꯈꯨꯃꯟꯅꯒ ꯆꯦꯅꯨꯗꯤ ꯏꯕꯥꯏ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯗꯨ ꯔꯤꯀꯅꯦꯛꯁꯟ ꯑꯣꯏꯔꯦ ꯁꯅꯥ ꯂꯦꯞꯄꯤꯕ ꯆꯞꯄꯤꯕ ꯁꯅꯥ ꯆꯞꯄꯤꯕꯕ ꯆꯞꯄꯤꯅꯦ ꯃꯥꯁꯨ ꯆꯞꯄꯤꯗꯣꯔꯕ ꯀꯩꯒꯤꯅꯣ ꯆꯠꯄꯤꯁꯦ ꯅꯦꯠꯁꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯣ ꯑꯩꯈꯣꯏꯅꯤꯗꯤ ꯎꯅꯗ꯭ꯔꯤ ꯃꯥꯜꯂꯦꯀꯣ ꯑꯣ ꯆꯦꯅꯨ ꯑꯩꯅ ꯏꯕꯥꯏ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯅꯅꯥꯎ ꯆꯠꯆꯔꯒꯦꯀꯣ ꯊꯣꯏꯕꯤꯗꯨ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯕꯥꯏ ꯆꯠꯂꯝꯗꯥꯏꯁꯤꯗ ꯍꯣꯁ ꯑꯃꯗꯤ ꯀꯧꯔꯝꯂꯔꯣꯏꯗ꯭ꯔꯣ ꯋꯥꯔꯧꯅꯣ ꯚꯥꯏ ꯍꯌꯦꯡ ꯑꯣꯏꯅ ꯄꯨꯂꯞ ꯂꯥꯛꯂꯒꯦꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯕꯥꯏ 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 ꯃꯆ ꯈꯨꯃꯟ ꯅꯣꯡꯃ ꯄꯨꯟꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ
ꯈꯨꯟ ꯉꯥꯛꯂꯤ ꯑꯣꯀꯦ ꯀꯅꯥꯅꯣ ꯀꯩꯅꯣꯅꯦ ꯕꯣꯕꯣꯏ ꯖꯤꯔꯤ ꯑꯗꯨꯅ ꯐꯖꯅ ꯂꯦꯝꯅ ꯎꯪꯅ ꯂꯩꯈ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯅꯪ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯋꯥ ꯐꯣꯡꯗꯣꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯈ꯭ꯔꯦꯕ ꯑꯩ 30 ꯃꯤꯅꯤꯠ ꯚꯤꯖꯤꯠ ꯇꯧꯖꯒꯦ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯄꯦꯟꯗꯤꯡ ꯂꯩꯔꯦ ꯌꯦꯡꯕꯗ ꯌꯦꯡꯒꯗꯕ ꯑꯣꯀꯦ ꯑꯣꯀꯦ ꯏꯕꯣꯍꯜ ꯋꯥꯏꯗ ꯑꯦꯝ ꯁꯅꯥꯁꯦ ꯆꯤꯀꯦꯟ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ ꯁꯅꯥꯅ ꯆꯤꯀꯟ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯇꯧꯔꯛꯀꯅꯤ ꯁꯨꯄ꯭ꯔꯤꯌꯥꯅ ꯑꯗꯨꯅꯤꯅꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯅꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯅꯥ ꯃꯌꯥꯝ ꯀꯦꯁꯦꯠ ꯆꯞꯈ꯭ꯔꯦ ꯑꯗꯨꯅꯤꯅꯦ ꯀꯦꯁꯦꯠ ꯆꯞꯄꯤꯁꯦ ꯀꯩꯒꯤꯅꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯆꯞꯄꯤꯁꯦ ꯌꯥꯗ꯭ꯔꯦ ꯁꯤꯒ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯃꯁꯤꯒꯅꯦ ꯇꯧꯔꯤꯁꯦ ꯆꯞꯄꯤꯁꯦ ꯈꯪꯗꯦꯅꯦ ꯄꯨꯔꯥ ꯆꯞꯄ ꯂꯩꯈ꯭ꯔꯦꯅꯦ ꯅꯦꯠ ꯂꯣꯏꯔꯗꯤ ꯄꯨꯔꯥ ꯃꯤꯅ ꯎꯪꯉꯦ ꯍꯥꯏꯔꯛꯀꯅꯦꯕ ꯁꯅꯥ ꯅꯪꯒꯤ ꯂꯣꯏꯔꯤꯔ ꯅꯦꯠ ꯁꯅꯥꯁꯦ ꯄꯩꯅ ꯂꯩꯈ꯭ꯔꯦ ꯁꯅꯥ ꯄꯩꯅ ꯂꯩꯈ꯭ꯔꯦ ꯁꯅꯥ ꯇꯨꯃꯤꯟꯅ ꯆꯞꯈ꯭ꯔꯦ ꯅꯦꯄꯥꯂꯤ ꯌꯥꯔꯦ ꯌꯥꯔꯦ ꯃꯥꯏ ꯅꯦꯠ ꯂꯣꯏꯈ꯭ꯔꯤꯔ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯩꯗꯤ ꯀꯩꯗꯧꯕ ꯖꯣꯟꯁꯟꯅ ꯀꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠꯁꯦ ꯑꯗꯨꯅꯤꯅꯦ ꯐꯇꯤꯃꯥ ꯃꯦꯗꯅ ꯂꯣꯁꯥꯏ ꯌꯥꯔꯦ ꯋꯦꯗꯅ ꯌꯥꯔꯦ ꯑꯗꯨ ꯌꯥꯔꯦ ꯁꯅꯥꯁꯦ ꯔꯣꯕꯣꯠꯀ ꯇꯞꯇꯥ ꯂꯥꯏꯔꯦ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯖꯤꯛ ꯔꯕꯤꯟꯗ꯭ꯔꯅ ꯀꯩ ꯍꯥꯏꯕ ꯁꯅꯥ ꯅꯦꯠ ꯌꯥꯈꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯅꯦ ꯏꯕꯣꯜꯁꯤꯡꯅꯒ ꯁꯅꯥꯒꯤ ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯧꯔꯤꯁꯦ ꯗꯥꯕꯨꯡꯒꯤ ꯅꯠꯇꯦ ꯑꯣ ꯁꯅꯥꯒꯤꯅꯦ ꯅꯪ ꯑꯩ 1 GBꯗꯣ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯅꯅꯤ ꯑꯗꯨꯅꯅꯤ ꯑꯗꯩꯗꯤ ꯄꯣꯠꯁꯝꯕꯝꯅ ꯀꯔꯤ ꯍꯥꯏꯕ ꯄꯣꯠꯁꯝꯕꯝ ꯍꯧꯖꯤꯛ ꯆꯪꯉꯝꯕ ꯃꯥꯡꯈ꯭ꯔꯦ ꯊꯕꯛ ꯁꯨꯗ꯭ꯔꯦ ꯀꯥꯏꯗ ꯍꯧꯖꯤꯛꯇ ꯃꯥꯡꯈ꯭ꯔꯦ ꯁꯅꯥꯁꯦ ꯁꯣꯏꯗꯅ ꯁꯅꯥꯅ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯁꯣꯏꯗꯅ ꯆꯤꯀꯦꯟ ꯃꯨꯛꯕꯥꯡ ꯏꯕꯣꯜꯅ ꯁꯅꯥꯒꯤꯅꯤ ꯗꯥꯕꯨꯡ ꯑꯣ ꯇꯧꯔꯛꯇꯣꯏꯅꯤ ꯈꯪꯉꯦ ꯈꯪꯉꯦ ꯑꯗꯩꯗꯤ ꯁꯨꯄ꯭ꯔꯤꯌꯥ ꯁꯨꯡꯁꯣꯏ ꯒꯨꯔꯨꯃꯌꯨꯝꯅ ꯁꯣꯏꯗꯅ ꯌꯥꯔꯦ ꯌꯥꯔꯦ ꯇꯧꯔꯛꯇꯣꯏꯅꯤ ꯀꯃꯜ ꯀꯨꯃꯥꯔꯅ ꯍꯥꯏ ꯁꯨꯄ꯭ꯔꯤꯌꯥꯅ ꯁꯅꯥ ꯁꯝ ꯄꯨꯜꯂꯕꯨ ꯁꯅꯥ ꯆꯞꯄꯨꯕꯗꯩ ꯁꯝ ꯄꯨꯜꯂꯤꯅꯤ ꯑꯣꯏꯔꯝꯃꯦ ꯀꯦ ꯖꯣꯟꯁꯟꯅ ꯁꯅꯥꯁꯦ ꯃꯁꯥ ꯆꯠꯊꯔꯒ ꯐꯣꯇꯣ ꯑꯣꯏꯅ ꯊꯝꯂꯝꯂꯤ ꯃꯥꯜꯂꯦ ꯃꯁꯥ ꯆꯠꯈ꯭ꯔꯒ ꯐꯣꯇꯣ ꯑꯣꯏꯅ ꯊꯝꯂꯝꯂꯤ ꯃꯥꯜꯂꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯅꯥ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯗꯒꯩꯗꯤ ꯏꯕꯣꯜꯁꯤꯡ ꯁꯅꯥ ꯑꯣꯀꯦ ꯇꯥꯔꯦ ꯁꯅꯥ ꯄ꯭ꯂꯤꯖ ꯒꯤꯚ ꯍꯧꯖꯤꯛ ꯃꯤ ꯔꯤꯆꯥꯔꯖ ꯍꯥꯜꯂꯒꯦ ꯂꯖꯤꯔꯥꯎ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯑꯅꯨꯒꯤ ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯦ ꯁꯅꯥ ꯁꯤꯁꯀꯤ ꯗꯤ ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛ ꯑꯣꯀꯦ ꯑꯣꯏꯈ꯭ꯔꯦ ꯑꯗꯩ ꯔꯨꯛꯁꯥꯅꯥ ꯍꯥꯏꯌꯦ ꯍꯜꯂꯣ ꯍꯦꯜꯂꯣ ꯁꯣꯅꯥꯂꯤꯅꯒ ꯆꯦ ꯑꯌꯨꯁꯤ ꯂꯩꯇ꯭ꯔꯣ ꯍꯥꯏ ꯂꯩꯌꯦ ꯃꯥ ꯇꯨꯝꯃꯤꯌꯦ ꯃꯥ ꯍꯤꯞꯄꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯨꯝꯈꯔꯦ ꯕꯣꯕꯤꯇꯥ ꯂꯥꯛꯑꯃꯤ ꯑꯦꯟꯖꯦꯜ ꯂꯥꯛꯑꯃꯤꯅ ꯑꯗ꯭ꯔꯕ ꯑꯦꯟꯖꯦꯜ ꯅꯣꯏꯒꯤꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯃꯁꯦ ꯌꯥꯗ꯭ꯔꯦ ꯋꯥꯎꯈ꯭ꯔꯦ ꯀꯩꯅꯣ ꯕꯣꯕꯤꯇꯥ ꯌꯥꯔꯦ ꯀꯩꯅꯣ ꯁꯅꯥꯁꯦ ꯀꯩꯅꯣꯁꯦ ꯈꯪꯕ꯭ꯔꯥ ꯑꯦꯟꯖꯦꯜ ꯀꯅꯥꯅꯣ ꯑꯦꯟ ꯑꯗꯔꯞꯁꯦ ꯑꯦꯟꯖꯦꯜ ꯑꯦꯟ ꯈꯪꯗꯦ ꯑꯗꯔꯞ ꯍꯥꯏꯅ ꯅꯕꯥꯅꯤ ꯀꯥꯏꯅꯛ ꯂꯩꯅꯗ꯭ꯔꯤꯕ ꯕꯣꯕꯤꯇꯥ ꯁꯅꯥꯁꯤꯡ ꯂꯩꯇꯦ ꯑꯗꯣ ꯁꯅꯥꯁꯤꯡ ꯂꯩꯕꯅꯦ ꯃꯉꯣꯟꯗ ꯆꯪꯉꯣ ꯑꯗꯨꯒ ꯀꯃꯦꯟ ꯑꯃ ꯊꯥꯗꯔꯝꯃꯣ ꯃꯥꯏ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯗꯣ ꯃꯥꯁꯨ ꯁꯨꯝ ꯍꯟꯖꯔꯛꯆꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯦꯕ ꯃꯥꯁꯨ ꯆꯦꯅꯦꯜ ꯅꯧꯅ ꯑꯣ ꯍꯥꯡꯖꯕꯗ ꯉꯥꯏꯔꯤꯕꯅꯤ ꯑꯣ ꯑꯦꯟꯖꯦꯜ ꯑꯦꯟ ꯑꯗ꯭ꯔꯞ ꯍꯥꯏꯅ ꯌꯥꯎꯔꯤꯗꯣ ꯎꯝ ꯁꯅꯥꯒꯤ ꯍꯣꯏ ꯇꯨꯝꯅꯤꯡꯕꯒꯤ ꯀꯃꯦꯟ ꯑꯃꯈꯛ ꯄꯤꯔꯝꯃꯣ ꯀꯃꯦꯟ ꯄꯤꯔꯗꯤ ꯑꯩ ꯈꯪꯒꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯀꯥꯎꯋꯦꯕ ꯏꯕꯣꯜꯅ ꯁꯅꯥꯅ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯆꯤꯛꯀꯟ ꯃꯨꯛꯕꯥꯡꯁꯤ ꯄꯥꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯌꯧꯈ꯭ꯔꯕꯅꯤ ꯃꯈꯥ ꯌꯧꯈ꯭ꯔꯕꯅꯤ ꯅꯪ ꯁ꯭ꯋꯥꯏꯁꯦ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯎꯝ ꯑꯗꯩꯗꯤ ꯌꯥꯏꯐꯠ ꯇꯣꯡꯕ꯭ꯔꯝ ꯉꯔꯥꯡ ꯅꯅꯥꯎꯒꯤ ꯏꯁꯩ ꯁꯛꯄꯤꯗꯕꯗꯣ ꯅꯅꯥꯎ ꯇꯨꯝꯕ ꯌꯥꯗꯦ ꯉꯔꯥꯡ ꯏꯁꯩꯗꯣ ꯑꯗꯨ ꯏꯁꯩꯗꯣ ꯉꯁꯤ ꯐꯥꯍꯧꯗ꯭ꯔꯦꯅꯦ ꯐꯥꯍꯧꯗꯦ ꯀꯔꯝꯕ ꯏꯁꯩꯅꯣ ꯑꯗꯨ ꯀꯥꯎꯈ꯭ꯔꯦ ꯑꯩ ꯉꯔꯥꯡ ꯍꯥꯏꯐꯦꯠ ꯇꯥꯔꯝꯕꯅꯤ ꯐꯥꯍꯧꯗ꯭ꯔꯦ ꯌꯥꯝ ꯐꯖꯕ ꯑꯣ ꯏꯁꯩꯅꯤ
ꯀꯃꯥꯏ ꯏꯁꯩꯅꯣ ꯀꯩꯅꯣ ꯑꯩ ꯌꯦꯡꯉꯝꯕꯅꯤ ꯉꯔꯥꯡ ꯑꯩ ꯑꯍꯤꯡꯗ ꯌꯦꯡꯉꯤꯅꯤꯗꯣ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯌꯦꯡꯉꯤꯅꯤ ꯅ ꯀꯣꯛꯁꯦ ꯋꯥꯡꯕꯅꯤꯅꯅꯦ ꯁꯨꯝ ꯉꯥꯏꯍꯥꯛ ꯄꯥꯔꯝꯃꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯏꯁꯩꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯦꯗ ꯃꯣꯁꯤ ꯀꯣꯛꯇꯒ ꯃꯣꯁꯤ ꯂꯩꯕ ꯌꯥꯗ꯭ꯔꯦꯗ ꯍꯧꯖꯤꯛ ꯃꯦꯃꯣꯔꯤ ꯌꯥꯔꯛꯇ꯭ꯔꯦ ꯔꯕꯤꯟꯆꯟꯗ꯭ꯔꯅ ꯀꯣꯛꯀꯤ ꯀꯩꯕ ꯔꯕꯤꯆꯟꯗ꯭ꯔꯅ ꯀꯩꯕ ꯁꯅꯥ ꯂꯨꯄꯥ ꯑꯣꯜꯂꯨꯕꯒꯤ ꯉꯥꯏꯍꯥꯛ ꯂꯦꯞꯄꯨꯕꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯏꯕꯣꯜꯅ ꯗꯥꯕꯨꯡ ꯀꯃꯦꯟ ꯀꯥꯟꯕ ꯍꯩꯕꯒꯤ ꯇꯦꯂꯦꯟ ꯂꯩꯀꯣ ꯍꯥꯏ ꯀꯃꯦꯟ ꯀꯥꯟꯕ ꯍꯩꯕꯒꯤ ꯇꯦꯂꯦꯟ ꯂꯩꯀꯣ ꯏꯕꯣꯍꯜ ꯈꯔ ꯀꯥꯜꯂꯦ ꯗꯩꯗꯤ ꯅꯤꯀꯤ ꯄꯥꯟꯗꯦꯅ ꯖꯦ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯖꯦ ꯀ꯭ꯔꯤꯁꯅ ꯖꯦ ꯀ꯭ꯔꯤꯁꯅ ꯋꯥꯍꯤꯗꯥꯅ ꯀꯩꯕ ꯁꯅꯥ ꯑꯣ ꯁꯅꯥ ꯀꯧꯔꯛꯑꯦ ꯋꯥꯍꯦꯗꯥ ꯑꯦꯝ ꯑꯦꯝ ꯀꯔꯤ ꯁꯅꯥꯗꯁꯨ ꯍꯥꯏꯒꯦ ꯀꯅꯦꯛ ꯇꯧꯕꯤꯌꯨ ꯀꯔꯤ ꯍꯥꯏꯒꯦ ꯑꯗꯩꯗꯤ ꯀꯔꯤ ꯅꯤꯇꯤꯟ ꯍꯥꯏꯒꯦ ꯍꯥꯏ ꯕꯣꯕꯣꯏꯖꯤꯅ ꯇꯥꯃꯣ ꯅꯣꯡꯃ ꯊꯦꯡꯅꯁꯦ ꯍꯥꯏ ꯕꯣꯕꯣꯏ ꯊꯦꯡꯅꯁꯦ ꯕꯣꯕꯣꯏ ꯊꯦꯡꯅꯁꯦ ꯖꯤꯔꯤ ꯍꯥꯏꯁꯦ ꯖꯤꯔꯤꯗꯩ ꯑꯣꯏꯗꯣꯏꯔꯥ ꯃꯅꯤ ꯕꯣꯕꯣꯏꯖꯤꯔꯤꯗꯣ ꯁꯤꯡꯍꯅ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯌꯥꯝ ꯄꯤꯕꯅꯤ ꯁꯥꯊꯤꯅ ꯄꯤꯕꯅꯤ ꯃꯥ ꯑꯩꯉꯣꯟꯗ ꯍꯟꯗꯛꯇꯤ ꯄꯤꯔꯛꯇ꯭ꯔꯦ ꯑꯣ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯃꯅꯤꯁꯤꯡꯍꯅ ꯇꯣꯝꯕꯤ ꯅꯦꯠꯖꯥꯔꯕꯣꯏ ꯌꯥꯔꯦ 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 ꯊꯩꯕꯣꯡ ꯃꯃꯤꯡꯅ ꯀꯔꯤ ꯍꯥꯏꯕ ꯐꯨꯏꯠ ꯃꯨꯛꯕꯥꯡ ꯇꯧꯋꯣ ꯚꯤꯌꯨꯋꯔꯁꯤꯡꯅ ꯌꯥꯝ ꯄꯥꯝꯕꯅꯦ ꯑꯗꯣ ꯇꯧꯔꯛꯀꯅꯤ ꯇꯧꯔꯛꯀꯦ ꯍꯧꯖꯤꯛ ꯇꯧꯔꯛꯑꯅꯤ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯂꯩꯀꯥꯏꯁꯦ ꯈꯔ ꯀꯩꯅꯣ ꯈꯔ ꯀꯣꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯐ꯭ꯔꯨꯏꯠꯁꯦ ꯌꯥꯝ ꯆꯥꯁꯤꯜꯂꯨꯔꯒꯗꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯗꯣꯏꯕ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯪ ꯑꯣꯏꯅ ꯆꯠꯇ꯭ꯔꯦꯕ ꯃꯍꯤ ꯑꯣꯏꯅ ꯆꯠꯅꯕ ꯃꯌꯥꯝ ꯌꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯁꯨꯅꯦ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯑꯍꯤꯡꯗꯒꯁꯦ ꯌꯥꯍꯧ ꯌꯥꯝ ꯉꯜꯂꯦꯕ ꯅꯤꯡꯊꯝꯊꯥꯗ ꯏꯁꯀ꯭ꯔꯨꯞꯇꯣ ꯅꯤꯡꯊꯝꯊꯥꯗꯒꯁꯦ ꯏꯁꯀ꯭ꯔꯨꯞ ꯏꯪꯕꯒ ꯂꯩꯁꯟꯕ ꯆꯠꯄꯗ ꯌꯥꯔꯣꯏ ꯁ꯭ꯀꯨꯜ ꯈꯔ ꯏꯁꯀ꯭ꯔꯨꯞ ꯀꯣꯝꯅꯔꯦ ꯂꯩꯁꯟꯗ꯭ꯔꯤꯉꯩ ꯀꯩꯅꯣ ꯌꯥꯔꯣꯏ ꯍꯩꯕꯨꯡ ꯃꯃꯤꯠ ꯁꯣꯏꯗꯅꯗꯤ ꯇꯧꯔꯛꯀꯦ ꯐꯨꯏꯠ ꯃꯨꯛꯕꯥꯡ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯀꯩꯅꯣꯅꯤ ꯑꯗꯣꯃ ꯇꯧꯔꯛꯀꯅꯤ ꯌꯥꯏꯐ ꯊꯣꯡꯒꯥꯝꯅ ꯊꯥꯞꯂ ꯆꯤꯡꯒꯤ ꯈꯨꯡꯒꯪꯗꯨꯗ ꯇꯥꯍꯧꯔꯦ ꯅꯪꯒꯤ ꯈꯣꯡꯒꯨꯟꯒꯤ ꯃꯃꯤ ꯑꯗꯣ ꯅꯪꯒꯤ ꯏꯁꯩꯁꯦ ꯅꯪ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯉꯔꯥꯡ ꯑꯩꯅ ꯇꯥꯏꯌꯦꯕ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯦ ꯑꯗꯣ ꯐꯥꯗꯤ ꯐꯥꯗ꯭ꯔꯦ ꯍꯌꯦꯡ ꯍꯌꯦꯡ ꯏꯕꯣꯜꯁꯤꯡꯅꯅ ꯍꯌꯦꯡ ꯆꯠꯂꯛꯀꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯗꯥꯅ ꯈꯨꯃꯟ ꯂꯥꯛꯇ꯭ꯔꯣ ꯗꯥꯕꯨꯡ ꯊꯣꯏꯅ ꯀꯗꯥꯏ ꯊꯣꯏꯒ ꯈꯨꯃꯟꯒ ꯄꯨꯂꯞ ꯃꯥꯡꯈ꯭ꯔꯦ ꯀꯥꯞꯃꯤꯟꯅꯈ꯭ꯔ ꯃꯥꯜꯂꯦ ꯀꯨꯅꯥ ꯑꯃꯗ ꯑꯗꯨꯒꯩꯗꯤ ꯏꯕꯣꯍꯜꯅ ꯀꯔꯤ ꯍꯥꯏꯕ ꯑꯃ꯭ꯔꯤꯠꯅ ꯀꯩ ꯍꯥꯏꯕ ꯅꯣꯏ ꯀꯁꯥꯔꯒꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅꯁꯨ ꯐꯖꯩꯌꯦ ꯆꯦ ꯁꯅꯥ ꯖꯦ ꯃꯁꯥ ꯈꯔ ꯐꯒꯠꯄ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯟꯖꯥꯡ ꯀꯪꯉꯦ ꯍꯥꯏꯅꯔꯤ ꯁꯣꯝꯗ ꯅꯪꯁꯦ ꯅꯣꯛꯅꯤꯡꯉꯤꯗ ꯃꯁꯥ ꯈꯔ ꯇꯧꯔꯤꯕ ꯐꯒꯠꯄ ꯄ꯭ꯔꯤꯇꯤꯅ ꯃꯥꯜꯂꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤ ꯑꯩ ꯍꯥꯏꯕꯤꯕꯒꯤ ꯄ꯭ꯔꯤꯇꯤꯅ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯁꯠꯇ꯭ꯌꯅꯔꯥꯌꯅ ꯍꯥꯏ ꯍꯜꯂꯣ ꯃꯣꯔꯅꯤꯡ ꯑꯃꯝ ꯍꯜꯂꯣ ꯃꯣꯔꯅꯤꯡ ꯋꯦꯜꯀꯝ ꯇꯝ ꯇꯝ ꯅꯪꯒꯤ ꯀꯣꯏꯁꯟꯗꯣ ꯂꯥꯏꯔꯤꯛ ꯇꯧ ꯈꯔꯗꯤ ꯍꯥꯏꯌꯨꯅ ꯅꯪ ꯀꯣꯂꯦꯖ ꯄꯥꯅ ꯑꯗꯨꯝ ꯑꯝꯇ ꯂꯩ ꯉꯥꯏꯈꯣ ꯂꯥꯏꯔꯤꯛꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨꯕ ꯃꯅꯤꯁꯤꯡꯅ ꯇꯣꯝꯕꯤ ꯇꯨꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯆꯪꯂꯛꯀꯦ ꯒꯨꯗ ꯇꯨꯝꯃꯣ ꯅꯥꯏꯠ ꯇꯨꯝꯃꯣ ꯇꯣꯝꯕꯤ ꯄꯣꯠꯁꯝ ꯁꯅꯥꯁꯤꯁꯀꯤ ꯕ꯭ꯂꯣꯛꯇꯤ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯩ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯖꯒꯦ ꯑꯣ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯗ꯭ꯔꯤꯕ ꯑꯁ ꯂꯥꯏꯕꯛ ꯊꯤꯕꯅꯤꯗ ꯑꯗꯨꯅꯤꯅꯦ ꯇꯧꯕꯅꯦ ꯚꯤꯗꯤꯑꯣ ꯑꯩꯁꯨ ꯌꯦꯡꯉ ꯍꯥꯟꯅ ꯇꯧꯔꯝꯃꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯕ ꯊꯃꯣꯏꯁꯦ ꯀꯥꯏꯌꯦ ꯑꯗꯣ ꯑꯩꯁꯨ ꯍꯥꯟꯅ ꯇꯧꯔꯝꯃꯤꯗꯣ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯄꯣꯠꯁꯝꯕꯝ ꯌꯦꯡꯗꯣꯛꯑꯒ ꯁꯕꯁꯀ꯭ꯔꯥꯏब ꯄꯣꯠꯁꯝꯕꯝꯅ ꯇꯧꯕꯤꯗꯕ ꯌꯦꯡꯉꯣ ꯀꯩꯅꯣ ꯇꯧꯋꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯥꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯀꯣ ꯁꯣꯏꯗꯅ ꯑꯗꯣ ꯃꯌꯥꯝ ꯑꯦꯜ ꯕꯤ ꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯂꯥꯏꯞꯇ ꯂꯥꯛꯄꯤꯔꯤꯕ ꯃꯤ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯠꯂꯦ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯃꯆꯥ ꯑꯃꯇꯪ ꯂꯥꯏꯛ ꯂꯣꯏꯔꯒ ꯁꯞ ꯇꯧꯗꯕ ꯀꯥꯡꯕꯨꯁꯤꯡꯅ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯅꯥꯁꯤꯡ ꯁꯞꯄꯣꯔꯠ ꯍꯥꯏꯕ ꯍꯥꯏꯅ ꯂꯩꯔꯤꯁꯨ ꯑꯗꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯅꯨ ꯈꯨꯃꯟꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯁꯣꯅꯥꯂꯤꯅ ꯀꯩꯕ ꯆꯦ ꯑꯌꯨꯁꯤꯒꯤ ꯗꯦꯟꯁ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯊꯪꯗꯗꯤ ꯁꯣꯔꯠ ꯅꯠꯇꯦ ꯁꯣꯔꯠ ꯅꯠꯇꯕꯤꯗ ꯐꯨꯜ ꯑꯣꯏꯅ ꯗꯦꯟꯁꯀꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯗꯦꯟꯁꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩꯗꯣ ꯍꯤꯟꯗꯤꯒꯤ ꯏꯁꯩꯁꯦ ꯃꯩꯇꯩꯔꯣꯟꯗꯁꯨꯅꯤ ꯃꯩꯇꯩꯔꯣꯟꯗꯁꯨ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕ ꯌꯥꯎꯋꯦ ꯑꯗꯣ ꯍꯤꯟꯗꯤꯗꯁꯨ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕ ꯌꯥꯎꯋꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯌꯨꯇꯨꯕꯇ ꯊꯥꯡꯒꯠꯂꯛꯄꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯑꯣꯏꯔꯅꯤ ꯁꯣꯔꯠꯇ ꯑꯣꯏꯅ ꯑꯗꯨꯝ ꯋꯥꯍꯦꯗꯥ ꯊꯥꯡꯒꯠꯂꯛꯀꯦ ꯑꯦꯝ ꯑꯦꯝꯅ ꯑꯗꯣ ꯁꯅꯥ ꯚꯤꯗꯤꯑꯣ ꯀꯩ ꯑꯣꯏꯅ ꯏꯟꯁꯥꯡ ꯇꯨꯃꯤꯟꯅ ꯂꯥꯛꯈꯣ ꯆꯥꯒꯦ ꯑꯩ ꯍꯥꯏꯒꯦ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯡꯒꯠꯄꯗꯣ ꯀꯣꯄꯤꯔꯥꯏꯠ ꯆꯥꯏꯑꯕꯀꯣ ꯃꯩꯇꯩꯔꯣꯟꯒꯤ ꯏꯁꯩꯗꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯎꯏ ꯑꯗꯣ ꯍꯤꯟꯗꯤꯗꯤ ꯄꯨꯔꯥ ꯇꯣꯇꯦꯂꯤ ꯌꯥꯗꯦꯕꯀꯣ ꯗꯦꯟꯁ ꯚꯤꯗꯤꯑꯣ ꯗꯦꯟꯁꯇꯣ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯕꯗꯣ ꯌꯥꯗꯦꯕ ꯑꯃꯁꯤ ꯑꯗꯣ ꯆꯞꯈ꯭ꯔꯕ ꯑꯗꯨꯗꯨꯅ ꯆꯠꯇꯦ ꯃꯥ ꯑꯗꯨꯗꯨꯅ ꯆꯠꯇꯦ ꯀꯩꯅꯣꯅꯦ ꯁꯣꯔꯠꯇ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯄꯛꯀꯦꯕꯀꯣ ꯑꯗꯣ ꯃꯑꯣꯡꯗ ꯆꯞꯄ ꯑꯗꯨꯒꯤ ꯃꯥꯜꯂꯦ ꯑꯗꯩ ꯁꯨꯝ ꯇꯥꯔꯤꯕ ꯑꯗꯨ ꯅꯣꯟꯊꯔꯒ ꯁꯅꯥꯁꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯥ ꯆꯥꯏꯌꯦ ꯏꯕꯣꯜ ꯉꯥ ꯁꯅꯥ ꯊꯣꯡꯕ ꯆꯥꯔꯦ ꯀꯦꯃꯦꯔꯥꯗꯣ ꯁꯅꯥ ꯀꯦꯃꯦꯔꯥꯗꯣ ꯅꯚꯏꯁꯦ ꯅꯪꯅ ꯈꯨꯝꯕꯒꯤ ꯀꯩꯅꯣꯒ ꯄꯤꯗꯦ ꯑꯣꯞꯁꯟꯒ ꯄꯤꯗꯦꯉꯣ ꯁꯅꯥ ꯀꯦꯃꯦꯔꯥꯗꯣ ꯍꯥꯞ ꯊꯝꯃꯨ ꯅꯪ ꯐꯣꯟ ꯃꯃꯥꯡꯗ ꯐꯝꯕꯗ ꯔꯤꯂꯦꯛꯁ ꯑꯣꯏꯅꯕ
Rohit Ahmedna super super very nice beautiful app. Daidi app. Thank you so much Puspa Kumanna. Hi mama anu chak charabu. Chare. Daidi Thaibong Mamina gaba. Minadi mukbang taubase content leitabay ni khalle mayam content leitabay nate ko mukbang taubana henna wabani ma'am. Mane yam sume dudi mukbang to mi khaktana khangdoine Mukbang tauba matamda wage habdo. mukbang tauba matamda mukbang dugi silliba daidi fajanaba ama taunaba dai chaba loiraga video on tauramdabasu kongai ma adai video pukti thana jasan loigre sodadi video shoot tauna loigre daga video on leiramdaba yam yawe Mathel ko mya Loira kon phengda su jang wai. adagidi mathel ko mya ma semani adagidi amuka mu kaino video namna be mu honarani mafam chaba chadaba dumaina problem mya mu oirani maya pebem nungai maya maya pebem na kay ba nungai ribo che nungai ri maya koi aiga koi ga join lai ribo si su support obiramuko boboi jirina sana nong malake mamangda isaigi kay ba chengbinda lakpada yaurok tare ba isaigi chengbinda lakpada yaurok tare Hoi hoi lao mamangda lao. isaigi chengbinda lakpada yaurok tre ba yauroktre Mathang lakpada Daidi lao. yaifa tongamna kaiba iche nanau thenge kaiba island dai koiba lai lago nanau welcome fajana tawjage okay yaifa daidi moni na kaiba like thank you moni ibulna narayan nanau nuo buara moy maron moy masen kino marase Monina kaiba thaibong mamit ki mukbang yam nungai bene thebo miki aidi moy mama na mu heli nungai ba mama do ai gi jamna pamjaba oyebako dai thaibong mamina ka sister sana channel monetize tawrabo monetize na de mati keno tawlo igrabani madi pe banglo igrabani akoi kai jam kada kana Moni ngangom na kaiba tamtam ai je ke no moni welcome haira kadai loan no khang den tawris posabam na aidi ngasaina changakpaga tawkhre like thank you so much boboi jiri na jaribon se amta koidri noma koijarake jaribon koidri airi Koijero. Hoi koiro. jaribon je satina nungaibani aisu amutang chatli YouTube laija kai lamdai oibano che ibung iche akhoi se kasardagine daidi morning angomna loiramde jengba tamtam mai নমস্কার अभी वर्माना नमस्कार पोसमम नगबे सनासी साउनु आई सब्सक्राइब तौजगे सोइदना Hoi. तौबीरो सब्सक्राइब से तौबीरो को पोसमम अदुगा बेल आइकन जनबीरो ददि एनी वीडियो मा अपलोड तौबदा कैनो खंगनबगा नोटिफिकेशन खंगनबा याबे तुंगामना इचे ngasiगी लाइव से कुइना तौसिको वारी सानाबा नुंगाई बा याई फोटोंगामना Hoi noina kudombi nadormi akoina khanau nadormi daidi abi mana we are from Kachar Ravichandra na kaiba sana se tumningba male tumningam girama Ai tari ni. mani ngangom na kaiba moni na kaiba mukbang tauba yam wai aseng bani kwai waba kaino di mukbang ni ko semde haige ma arje thobu mani ne kuire mala amise arje ibai loidri de Mr. Che chahi kya surage Menas na che chahi kya surage ai chahi nifu sure ma Puspa Kuman na kaiba mama anu ngasidi abema ude kai chatkage abai mesiga hippie ma kana tawre ware de ibol na kay mayam anu kumangi ga sanagi ga support tauba loiraga matam
ꯂꯦꯝꯃꯗꯤ ꯑꯩꯒꯤꯁꯨ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯨ ꯖꯣꯏ ꯖꯣꯏ ꯍꯥꯏꯅ ꯀꯔꯤꯕ ꯁꯥꯡꯗ꯭ꯔꯣꯛ ꯁꯥꯡꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯏ ꯏꯕꯣꯍꯜ ꯅꯪꯁꯨ ꯇꯝꯕꯨ ꯍꯥꯏꯕꯅꯦ ꯐꯝꯕꯨ ꯍꯥꯏꯕꯅꯦ ꯃꯤꯅ ꯃꯊꯣꯡ ꯃꯔꯝꯗ ꯈꯪꯗꯦ ꯐꯖꯅ ꯍꯥꯏꯔꯧꯅꯦ ꯗꯦ ꯀꯁꯥꯔ ꯄꯥꯈꯪ ꯂꯥꯛꯑꯦ ꯍꯥꯏ ꯏꯇꯩꯃ ꯇꯥꯃꯣ ꯍꯜꯂꯣ ꯀꯁꯥꯔ ꯍꯜꯂꯣ ꯄꯥꯈꯪ ꯀꯁꯥꯔ ꯄꯥꯈꯪ ꯉꯁꯥꯏ ꯅꯪꯒꯤ ꯔꯤꯜꯁ ꯌꯦꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯀꯁꯥꯔ ꯄꯥꯈꯪ ꯁꯅꯥꯁꯦ ꯈꯪꯕ꯭ꯔꯥ ꯃꯥꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯕꯣꯜꯅ ꯀꯩꯕ ꯑꯥꯔꯖꯦ ꯍꯥꯏꯒ ꯅꯣꯛꯑ ꯀꯧꯈ꯭ꯔꯦ ꯑꯥꯔꯖꯦꯅ ꯇꯝꯕ꯭ꯔꯣ ꯍꯥꯏ ꯇꯝꯗꯩꯗꯤ ꯊꯩꯕꯨꯡ ꯃꯃꯤꯅ ꯀꯩꯕ ꯑꯩꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯒ ꯍꯩꯇ꯭ꯔꯦꯗ ꯑꯦꯗꯤꯠ ꯇꯧꯕꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯀꯩꯕ ꯀꯨꯏꯃꯟꯕꯩ ꯀꯨꯏꯃꯟꯕꯩ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯁꯨ ꯑꯩꯒ ꯂꯣꯏ ꯀꯥꯎꯔꯝꯕꯅꯤ ꯑꯗꯨꯅꯤ ꯑꯗꯨꯅꯦ ꯏꯔꯥꯡꯁꯤꯅꯀꯣ ꯏꯔꯥꯡꯁꯤꯅ ꯍꯌꯦꯡ ꯏꯔꯥꯡ ꯐꯔꯀꯥꯟꯗꯅꯦ ꯑꯃꯨꯛꯀ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔ ꯊꯥꯒꯠꯂꯛꯑꯣ ꯑꯩ ꯃꯥꯏꯀꯦꯜ ꯚꯤꯗꯤꯑꯣ ꯀꯣ ꯑꯩꯒꯤ ꯑꯩꯈꯣꯏ ꯃꯥꯏꯀꯦꯜ ꯃꯌꯥꯝ ꯅꯪꯒꯤ ꯂꯥꯛꯑꯦ ꯁꯞꯄꯣꯔꯠ ꯃꯥꯏꯀꯦꯜ ꯇꯧꯅꯤꯀꯣ ꯂꯥꯏꯁ꯭ꯔꯝ ꯂꯥꯛꯑꯦ ꯃꯥꯏꯀꯦꯜ ꯍꯜꯂꯣ ꯕ꯭ꯔꯣ ꯏꯁꯩ ꯑꯝꯇ ꯁꯛꯎꯗꯅ ꯉꯁꯤ ꯁꯛꯑꯔꯣꯏꯒ ꯉꯁꯤ ꯈꯅꯥꯎ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯀꯩꯒꯤ ꯁꯛꯑꯣ ꯑꯟꯇꯦ ꯀꯩꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯦ ꯀꯃꯥꯏꯅ ꯇꯧꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯍꯥꯏꯌꯣ ꯈꯅꯥꯎ ꯅꯥꯏ ꯀꯩꯁꯨꯝ ꯇꯧꯗꯦ ꯁꯛꯎ ꯑꯝꯇ ꯁꯛꯎ ꯉꯥꯏꯈꯣꯅꯦ ꯁꯛꯎ ꯍꯥꯏꯕ ꯑꯝꯇ ꯉꯥꯏꯈꯣꯕ ꯃꯤ ꯏꯁꯩ ꯁꯛꯎ ꯀꯃꯦꯟ ꯍꯥꯏꯕꯤꯗꯣ ꯃꯌꯥꯝ ꯂꯩꯌꯦꯕ ꯂꯩ ꯖꯅꯣꯕꯅ ꯍꯥꯏ ꯆꯦ ꯑꯟꯖꯨ ꯀꯁꯔꯅ ꯑꯩ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯃꯤ ꯍꯦꯟꯒꯠꯂꯝꯃꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯏꯁꯄꯤꯁꯦꯜ ꯏꯟꯚꯥꯏꯠ ꯑꯣꯏꯅ ꯀꯧꯔꯛꯏꯅꯤ ꯃꯥꯁꯦ ꯊꯥꯏꯂꯦꯟꯗꯒꯤꯅꯤ ꯁꯅꯥ ꯁꯤꯡ ꯍꯥꯏꯅ ꯂꯩꯕꯅꯤ ꯃꯥꯕꯨꯁꯨ ꯂꯥꯛꯄ꯭ꯔꯣ ꯆꯩꯅꯥꯗꯒꯤ ꯃꯤ ꯆꯤꯟꯗꯔꯤ ꯆꯩꯅꯥꯗꯒꯤ ꯑꯟꯖꯨ ꯍꯣꯏ ꯆꯩꯅꯥ ꯆꯥꯏꯅꯤꯁ ꯃꯔꯣꯟꯗ ꯍꯥꯏꯔꯛꯎꯅꯦ ꯅꯪꯒꯤ ꯑꯩꯈꯣꯏ ꯆꯥꯏꯅꯤꯁ ꯃꯔꯣꯟꯒ ꯂꯩꯗꯅ ꯄꯤꯡ ꯄꯣꯡ 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 ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯒ ꯍꯧꯖꯤꯛ ꯍꯥꯏꯔꯔꯣꯏꯒꯦ ꯁꯅꯥ ꯃꯣꯏ ꯑꯟꯖꯨ ꯆꯦꯟꯈ꯭ꯔꯅꯤ ꯀꯁꯥꯔ ꯁꯅꯥ ꯑꯟꯖꯨ ꯀꯁꯥꯔꯁꯦ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯆꯦꯟꯈ꯭ꯔꯅꯦꯕ ꯑꯗꯨꯗꯤ ꯑꯟꯖꯨ ꯀꯁꯥꯔꯁꯦ ꯆꯦꯟꯅꯦꯜ ꯂꯩꯕꯅꯤ ꯇꯨꯝꯅꯤꯡꯉꯦ ꯍꯣꯏ ꯈꯪꯉꯤ ꯈꯪꯉꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯎꯝ ꯔꯣꯅꯤꯕꯂꯥ ꯊꯣꯛꯆꯣꯝ ꯂꯛꯀꯤ ꯄꯤꯁꯜꯂꯛꯑꯦ ꯉꯥꯉꯣꯝ ꯑꯃ꯭ꯔꯤꯇꯥ ꯕ꯭ꯂꯣꯛꯁ ꯂꯥꯏꯗꯟ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯕꯦꯝꯆꯥ ꯈꯨꯕꯤ 19 ꯄꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯑꯅꯤꯃꯥ ꯅꯣꯛꯊꯈꯔꯦ ꯏꯕꯣꯜꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩꯁꯨ ꯕꯣꯠ ꯈꯣꯝꯃꯤ ꯏꯆꯦ ꯀꯥꯅꯟ ꯃꯂꯥꯅ ꯑꯅꯨꯕꯨꯡ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯏꯆꯦ ꯀꯅꯃꯂꯥ ꯏꯆꯦ ꯌꯥꯏꯐ ꯊꯣꯉꯥꯝꯅ ꯏꯆꯦ ꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯊꯦꯡꯉꯦ ꯂꯥꯛꯄ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯥꯏꯂꯦꯟ ꯈꯪꯗ꯭ꯔꯤꯕ ꯑꯥꯏꯂꯦꯟ ꯈꯪꯗ꯭ꯔꯤꯕ ꯏꯁꯤꯡ ꯃꯌꯥꯏꯅꯦ ꯃꯌꯥꯏꯅ ꯂꯩꯕ ꯈꯨꯟꯗꯣ ꯑꯣ ꯃꯅꯤꯄꯨꯔꯒꯤ ꯇꯥꯗꯤ ꯇꯥꯈ꯭ꯔꯦ ꯏꯁꯤꯡ ꯃꯌꯥꯏꯗ ꯂꯩꯕ ꯈꯨꯜꯂꯣ ꯈꯪꯉꯦ ꯑꯣ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯅ ꯏꯆꯦ ꯕꯦꯝꯆꯥꯏ ꯃꯩꯀꯜꯅ ꯌꯦꯜꯂꯣ ꯂꯤꯠꯄꯁꯦ ꯆꯦꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯑꯁ ꯀꯩꯕ ꯃꯥꯏꯀꯦꯜꯅ ꯌꯦꯜꯂꯣ ꯂꯤꯠꯄ ꯆꯦꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏ ꯐꯖꯕꯅꯦ ꯑꯩꯒꯤ ꯐꯖꯕꯅꯤ ꯏꯅꯥꯎꯅꯨꯄꯤꯅꯦ ꯐꯖꯕꯅꯤ ꯃꯥꯂꯦꯝ ꯉꯥꯟꯕ ꯁꯤꯡꯍ ꯐꯖꯕꯗꯨꯒꯤ ꯑꯩꯅ ꯉꯁꯤꯗꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯄꯨꯊꯣꯔꯛꯄ ꯃꯌꯥꯝꯗ ꯏꯕꯣꯜꯅ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯅ ꯅꯤꯃ ꯅꯪ ꯇꯨꯝꯕ ꯄꯦꯜꯂꯔꯣꯏ ꯃꯣꯔꯅꯤꯡ ꯔꯣꯅꯤꯕꯂꯥ ꯊꯣꯛꯆꯣꯝ ꯆꯦ ꯁꯅꯥꯁꯦ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯇꯨꯝꯅꯤꯡꯗꯦ ꯃꯥ ꯏꯕꯣꯜ ꯍꯣꯏ ꯁꯤꯡꯍꯅ ꯇꯨꯝꯅꯤꯡꯉꯤꯅꯦ ꯆꯦꯕꯦꯝꯆꯥ ꯍꯥꯏꯔꯦ ꯏꯆꯦ ꯋꯥꯠꯂꯤ ꯃꯥꯕꯨ ꯀꯅꯟꯕꯂꯥꯅ ꯕꯥꯔꯣꯗ ꯑꯥꯔꯖꯦ ꯇꯨꯝꯃꯅꯤ ꯕꯣꯍꯣꯜ ꯕꯦꯝꯆꯥꯅ ꯌꯨꯄꯥ ꯂꯥꯛꯑꯦ ꯂꯥꯒꯤꯁꯦ ꯍꯥꯏ ꯏꯕꯣꯜꯅ ꯂꯦꯝꯕ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯇꯝꯕ꯭ꯔꯣ ꯈꯨꯝꯃꯣ ꯑꯥꯔꯖꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯉꯥꯉꯣꯝ ꯑꯅꯤꯃꯥꯅ ꯆꯦ ꯑꯅꯨ ꯁꯅꯥ ꯏꯕꯨꯡ ꯑꯍꯨꯝꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯏꯕꯣꯜꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯦ ꯕꯂꯥ ꯑꯅꯤꯃꯥ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯕꯨꯡ ꯍꯥꯏꯃꯤꯌꯦ ꯁꯣꯝꯗ ꯆꯦ ꯑꯅꯨ ꯁꯅꯥ ꯏꯕꯨꯡ ꯑꯍꯨꯝ ꯍꯥꯏꯕ ꯑꯣ ꯇꯥꯗ꯭ꯔꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯗꯥꯁꯦ ꯉꯥꯎꯔꯦꯅꯦ ꯏꯕꯣꯜꯅ ꯆꯦ ꯕꯂꯥ ꯇꯝ ꯍꯥꯏ ꯕꯂꯥ ꯏꯆꯦ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯕꯂꯥꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯗꯩꯗꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯩꯕ ꯑꯥꯏ ꯕꯤ ꯑꯦꯁ ꯍꯥꯏ ꯕꯦꯝꯆꯥ ꯃꯩꯇꯩ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯩꯕ ꯃꯣꯅꯣ ꯃꯣꯟ ꯀꯦꯝꯁꯤ ꯃꯣꯅꯤ ꯀꯦꯝꯁꯤ ꯏꯕꯣꯜꯁꯤꯡꯅ ꯆꯦ ꯕꯦꯝꯆꯥꯏ ꯉꯥꯉꯣꯝ ꯑꯃ꯭ꯔꯤꯇꯥꯅ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏ ꯏꯆꯦ ꯕꯦꯝꯆꯥꯅ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯅꯤꯃꯥ ꯀꯦꯝꯁꯤ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯑꯩ ꯆꯦꯕ꯭ꯔꯣ ꯋꯥꯔꯦ ꯈ꯭ꯋꯥꯡ ꯑꯦꯟ ꯅꯥꯕꯅ ꯁꯅꯥ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯥꯂꯦꯝ ꯉꯥꯟꯕ ꯅꯪꯒꯤ ꯉꯔꯥꯡ ꯑꯩꯅ ꯀꯩꯅꯣ ꯇꯧ ꯀꯃꯦꯟ ꯊꯥꯗꯈꯤꯕꯅꯤꯀꯣ ꯑꯩꯗꯤ ꯀꯨꯏꯔꯕꯅꯤ ꯅꯉꯣꯟꯗ ꯇꯧꯈꯤꯕ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯩꯁꯨ ꯇꯧꯈ꯭ꯔꯕꯅꯦ ꯃꯥꯏꯀꯦꯜ ꯂꯥꯏꯁ꯭ꯔꯝꯅ ꯆꯦ ꯍꯥꯏ ꯃꯣꯔꯅꯤꯡ ꯉꯥꯉꯣꯝꯅ ꯀꯣꯕꯤ ꯃꯁꯣꯏ ꯆꯝꯊꯣꯡ ꯆꯥꯏꯌꯦ ꯆꯦꯕꯦꯝ ꯑꯁ ꯌꯥꯝ ꯍꯥꯎꯕ ꯏꯟꯖꯥꯡꯅꯦ ꯑꯗꯩꯗꯤ ꯌꯥꯏꯐ ꯊꯣꯉꯥꯝꯅ ꯏꯆꯦ ꯀꯃꯦꯟꯁꯦ ꯑꯩ ꯏꯊꯟꯇꯒꯤ ꯄꯥꯍꯟꯅꯤꯡꯉꯦ ꯃꯌꯥꯝꯗꯤ ꯑꯩ ꯍꯟꯈꯩꯗꯤ ꯍꯥꯏꯔꯅꯦ ꯍꯌꯦꯡ ꯀꯩꯕ ꯍꯌꯦꯡꯈꯩꯗꯤ ꯍꯥꯏꯔꯅꯤ ꯃꯌꯥꯝꯅꯗꯤ ꯑꯩ ꯀꯩꯗꯤ ꯍꯥꯏꯔꯅꯤ ꯉꯥꯉꯣꯝ ꯑꯅꯤꯃꯥꯅ ꯆꯦ ꯕꯦꯝꯆꯥ ꯖꯦꯔꯨꯝ ꯍꯥꯏ ꯑꯗꯩꯗꯤ ꯗ ꯕ꯭ꯂꯨ ꯀꯦꯞꯅ ꯀꯔꯤ ꯍꯥꯏꯕ ꯕ꯭ꯂꯨ ꯉꯁꯤ ꯆꯦꯞꯅ ꯀꯩ ꯉꯁꯤ ꯂꯥꯏꯞꯁꯤꯗꯤ ꯂꯥꯏꯐꯁꯤꯗꯤ ꯏꯁꯩ ꯇꯧꯕꯤꯔꯣꯏꯗ꯭ꯔꯣ ꯇꯧꯒꯅꯤ ꯏꯁꯩ ꯊꯝꯃꯛꯇꯣꯏꯕ ꯏꯁꯩ ꯏꯕꯣꯜꯁꯤꯡꯅ ꯇꯧꯔꯛꯇ꯭ꯔꯣꯕꯅꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯃꯇꯝ ꯈꯤꯇꯪ ꯊꯝꯃꯤꯃꯦ ꯑꯩꯈꯣꯏ
ꯁꯛꯂꯛꯈꯤꯅꯤ ꯑꯩꯅ ꯈꯅꯥꯎꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯑꯐꯥꯎꯕ ꯁꯤꯡꯒꯔꯅꯤꯅꯀꯣ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯑꯐꯥꯎ ꯁꯥꯖꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯁꯛꯂꯣ ꯀꯥꯏꯔꯒ ꯑꯩꯈꯣꯏ ꯁꯛꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯦ ꯏꯕꯣꯜꯁꯤꯡꯅ ꯅꯤꯃꯥꯏ ꯑꯩ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯂꯝꯃꯤꯃꯤ ꯀꯅꯥꯅ ꯕꯣꯕꯣꯏ ꯅꯤꯃꯥꯏ ꯀꯩꯅꯣ ꯏꯕꯣꯍꯜ ꯏꯕꯣꯜꯅ ꯃꯌꯥꯝ ꯏꯕꯣꯍꯜ ꯁꯤꯡꯍ ꯍꯥꯏꯅ ꯑꯁꯤꯗ ꯀꯩꯅꯣꯃ ꯂꯥꯛꯏꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯄꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝꯅ ꯑꯗꯩ ꯕꯣꯕꯣꯏ ꯆꯤꯔꯤꯅ ꯏꯌꯥꯝꯕ ꯏꯆꯦ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯃꯌꯥꯟ ꯊꯣꯡꯕ ꯕꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯑꯗꯒꯤ ꯑꯥꯔꯖꯦꯒꯤꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯥꯔꯖꯦꯒꯤꯗ ꯀꯅꯥꯅꯣ ꯂꯩꯕꯗꯣ ꯑꯗꯩꯗꯤ ꯑꯥꯔꯖꯦ ꯀꯃꯦꯟꯠꯁ ꯀꯩꯅꯣ ꯄꯤꯔꯛꯑꯣ ꯕꯦꯝꯆꯥ ꯃꯩꯇꯩꯅ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯩ ꯁꯅꯥ ꯍꯥꯏꯅ ꯍꯥꯏ ꯇꯧꯔꯦ ꯂꯣꯏꯔꯦ ꯁꯤꯗꯤ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯏꯕꯣꯍꯜꯅ ꯑꯩ 10:30ꯗ ꯊꯣꯛꯀꯅꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏ ꯃꯥꯏꯀꯦꯜ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏ ꯌꯥꯏꯐꯅ ꯀꯩꯕ ꯏꯆꯦ ꯁꯅꯥꯁꯦ ꯉꯁꯤ ꯈꯠꯅꯁꯦ ꯑꯩꯅ ꯊꯦꯡꯅꯕ ꯏꯆꯦꯒꯤ ꯑꯦꯀꯥꯎꯟ ꯀꯃꯥꯏꯅ ꯍꯥꯡꯒꯦ ꯀꯔꯤ ꯏꯆꯦ ꯁꯅꯥꯁꯦ ꯉꯁꯤ ꯈꯛꯇꯅꯦ ꯉꯁꯤ ꯀꯩꯅꯣ ꯀꯥꯏꯅꯣ ꯑꯩ ꯎꯗꯦ ꯈꯠ ꯈꯠꯅꯁꯦ ꯉꯁꯤ ꯈꯇꯟꯁꯦ ꯑꯩꯅ ꯊꯦꯡꯅꯕ ꯊꯦꯡꯅꯕꯅꯦ ꯑꯣ ꯉꯁꯤ ꯈꯛꯇꯅꯤ ꯉꯁꯤ ꯍꯥꯏꯕ ꯈꯛꯇꯅꯦ ꯊꯦꯡꯅꯕ ꯑꯣ ꯉꯁꯤ ꯈꯛꯇꯅꯦ ꯏꯆꯦꯒꯤ ꯊꯦꯡꯅꯕ ꯑꯦꯀꯥꯎꯟ ꯀꯃꯥꯏꯅ ꯍꯥꯡꯒꯦ ꯏꯆꯦꯒꯤ ꯍꯥꯏꯗꯤ ꯁꯅꯥꯒꯤꯗꯣ ꯁꯅꯥꯒꯤꯗꯤ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯍꯥꯡꯕꯅꯤꯀꯣ ꯃꯥꯒꯤꯗꯤ ꯁꯨꯝ ꯁꯅꯥꯁꯤꯡꯍ ꯍꯥꯏꯅ ꯑꯗꯣ ꯂꯩꯕꯅꯦꯀꯣ ꯑꯩꯒꯤꯗꯤ ꯑꯅꯨ ꯈꯨꯃꯟ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯩ ꯃꯥꯂꯦꯝ ꯉꯥꯟꯕꯁꯤꯡꯅ ꯁꯅꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯃ꯭ꯔꯤꯠ ꯀꯦꯁꯅ ꯉꯥ ꯆꯦ ꯆꯥꯏ ꯑꯅꯨ ꯉꯥ ꯏꯕꯥꯏ ꯆꯦ ꯑꯅꯨ ꯏꯕꯥꯏꯁꯦ ꯃꯔꯛ ꯃꯔꯛꯇ ꯄ꯭ꯔꯦꯡ ꯇꯧꯕꯤꯔꯛꯑꯣ ꯑꯩꯗꯤ ꯅꯣꯏꯕꯥꯅꯤꯒꯤ ꯄ꯭ꯔꯦꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯖꯦꯡꯕ ꯊꯦꯡꯀ꯭ꯌꯨ ꯃꯣꯅꯤꯅ ꯊꯦꯡꯀ꯭ꯌꯨ ꯑꯁꯃꯤ ꯇꯧꯔꯛꯀꯦ ꯑꯗꯨꯝ ꯇꯞꯅꯀꯣ ꯃꯣꯅꯤꯅ ꯀꯩꯕ ꯇꯝ ꯈꯨꯝꯃꯣ ꯉꯥꯉꯣꯝ ꯑꯃ꯭ꯔꯤꯇꯥꯅ ꯀꯩꯕ ꯆꯨꯝꯃꯦ ꯃꯨꯛꯕꯥꯡ ꯇꯧꯕ ꯌꯥꯝ ꯋꯥꯏ ꯑꯩ ꯇꯧꯒꯦ ꯌꯥꯝ ꯈꯜꯂꯤ ꯀꯩꯕ ꯋꯥꯔꯤ ꯍꯦꯛꯇ ꯋꯥꯕꯅꯦ ꯌꯥꯝꯅ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯑꯅꯨ ꯆꯦ ꯕ꯭ꯔꯣ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯑꯩꯗꯤ ꯃꯨꯛꯕꯥꯡꯁꯦ ꯇꯧꯈꯠꯂꯀꯥꯟꯗꯅꯦ ꯌꯥꯝ ꯆꯥꯕ ꯉꯝꯖꯗꯦꯕ ꯑꯗꯣ ꯃꯤ ꯃꯃꯥꯡꯗꯗꯤꯅꯦ ꯍꯥꯏꯗꯤ ꯆꯥꯁꯟꯅꯕꯒꯤꯀꯣ ꯃꯤꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯅꯕꯒꯤ ꯆꯥꯁꯟꯕꯗ ꯑꯣꯗꯦ ꯇꯧꯋꯦꯕ ꯆꯥꯁꯟꯕ ꯂꯣꯏꯔꯒ ꯌꯥꯝ ꯋꯥꯕ ꯄꯣꯠꯁꯝꯕꯝꯅ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯇꯧꯋꯦ ꯍꯥꯏꯕ ꯃꯨꯛꯕꯥꯡ ꯆꯣꯞꯄꯤ ꯇꯧꯕꯁꯦ ꯏꯕꯥꯏ ꯚꯤꯗꯤꯑꯣ ꯌꯦꯡꯊꯣꯛ ꯂꯣꯏꯔꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯀꯅꯥ ꯄꯣꯠꯁꯝꯕꯝ ꯁꯣꯅꯥꯂꯤꯅꯒ ꯆꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯇꯨꯝꯂꯒꯦ ꯍꯌꯦꯡꯁꯨ ꯁꯥꯎꯅꯕꯒꯤꯅꯤ ꯂꯥꯏꯚ ꯊꯥꯕꯤꯔꯛꯑꯣ ꯉꯁꯤꯗꯤ ꯇꯨꯝꯂꯒꯦ ꯑꯣꯀꯦ ꯁꯣꯅꯥꯂꯤ ꯏꯕꯜꯅ ꯃꯣꯅꯤ ꯀꯔꯤ ꯍꯥꯏꯅꯣ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯀꯔꯤ ꯍꯥꯏꯕ ꯁꯅꯥ ꯚꯤꯗꯤꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯥꯏꯀꯦꯜ ꯂꯥꯏꯁ꯭ꯔꯝꯅ ꯌꯦꯜꯂꯣ ꯂꯤꯠꯄꯗꯣ ꯀꯣꯏꯖꯔꯒꯦ ꯌꯥꯔꯣꯏꯌꯦ ꯃꯥ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯃꯥ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯇ ꯊꯝꯈ꯭ꯔꯦ ꯃꯃꯥꯅ ꯕꯦꯡꯛꯇ ꯌꯦꯂꯣ ꯂꯤꯄꯤꯁꯦ ꯑꯩꯈꯣꯏ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯅ ꯂꯣꯏꯈꯔꯦ ꯕꯦꯝꯆꯥ ꯃꯩꯇꯩ ꯁꯅꯥꯁꯨ ꯋꯥ ꯈꯔ ꯉꯥꯡꯂꯣ ꯁꯅꯥ ꯏꯆꯦ ꯕꯦꯝꯆꯥꯅ ꯋꯥ ꯉꯥꯡꯂꯣ ꯍꯥꯏ ꯁꯅꯥꯁꯦ ꯀꯩꯝ ꯏꯕꯥꯏꯁꯨ ꯈꯨꯝꯗ꯭ꯔꯦ ꯉꯥꯡꯉꯣꯗ ꯅꯣꯏꯕꯥꯅꯤ ꯌꯥꯝ ꯆꯠꯄꯤ ꯇꯥꯕ ꯍꯥꯏꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯌꯦꯂꯣ ꯂꯤꯠꯄꯤꯁꯦ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯔꯒ ꯂꯩꯔꯕꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯌꯥꯔꯔꯣꯏ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯑꯅꯤꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔ ꯂꯩꯔꯦ ꯃꯣꯏꯕꯥꯅꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯐꯖꯅꯤ ꯀꯅꯥꯒ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯒꯦꯕ ꯇꯥꯕ ꯑꯣꯏꯗꯤ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯛꯏꯕ ꯃꯌꯥꯝꯅ ꯑꯥꯔ ꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯀꯥꯏꯅ ꯂꯥꯛꯏꯁꯦ ꯑꯁꯤꯒꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯥꯁꯨ ꯆꯦꯅꯦꯜ ꯄꯥꯏꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯥꯔꯖꯦꯅ ꯁꯅꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏ ꯍꯥꯏ ꯅꯨꯡꯉꯥꯏꯕ ꯃꯨꯛꯕꯥꯡ ꯌꯥꯝ ꯇꯧꯕꯅꯦ ꯑꯥꯔ ꯖꯦ ꯅꯨꯡꯉꯥꯏꯔꯤ ꯃꯩꯇꯩ ꯕ꯭ꯂꯣꯛꯁꯦꯀꯣ ꯗꯥꯁꯦ ꯑꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯥꯔꯖꯦꯗꯤ ꯃꯥꯏ ꯃꯨꯛꯕꯥꯡꯅꯤꯀꯣ ꯃꯨꯛꯕꯥꯡ ꯉꯥꯛꯇꯅꯤ ꯃꯥꯏꯗꯤ ꯃꯨꯛꯕꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯒ ꯕꯦꯝꯆꯥ ꯃꯩꯇꯩ ꯍꯥꯏꯅ ꯆꯪꯉꯩꯁꯤꯒꯁꯨ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯉꯥꯜ ꯃꯪꯂꯦꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯪꯂꯦꯝꯕ ꯁꯤꯡꯍꯗꯁꯨ ꯇꯧꯕꯤꯔꯣ ꯑꯥꯔꯖꯦꯁꯦ ꯑꯣꯛ ꯅꯠꯇꯗꯤ ꯆꯥꯗꯕꯅꯤ ꯑꯗꯩ ꯏꯆꯦ ꯀꯥꯅꯃꯂꯥꯅꯒꯕ ꯇꯣꯛꯑꯣ ꯆꯠꯂꯣ ꯕꯣꯍꯜ ꯃꯣꯅꯤ ꯉꯥꯉꯣꯝꯅ ꯇꯝ ꯕꯣꯠ ꯈꯣꯝꯃꯣ ꯍꯥꯏꯕ ꯑꯥꯔꯖꯦ ꯃꯇꯝꯅ ꯃꯩꯇꯩꯅ ꯃꯣꯅꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯣꯅꯤ ꯉꯥꯉꯣꯝꯁꯤꯒꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯩꯗꯤ ꯑꯩ ꯕ꯭ꯂꯨ ꯄꯤꯒꯦ ꯁꯤꯗꯨꯒ ꯅꯝ ꯂꯩꯔꯝꯃꯤꯅꯦ ꯁꯣꯟꯗꯩ ꯄꯤꯔꯒꯦ ꯃꯣꯅꯤ ꯉꯥꯉꯣꯝ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯁꯤꯁꯨ ꯆꯦꯟꯅꯦꯜ ꯄꯥꯏꯕꯅꯤ ꯑꯗꯩ ꯃꯉꯣꯟꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯆꯦ ꯃꯌꯥꯝ ꯕꯦꯝꯆꯥꯅ ꯀꯩꯕ ꯀꯃꯦꯟꯁ ꯌꯥꯡꯅ ꯄꯥꯎ ꯏꯃꯥ ꯀꯃꯦꯟꯁ ꯌꯥꯡ ꯄꯥꯎꯏꯅꯦ ꯃꯥꯂꯦꯝ ꯉꯥꯟꯕ ꯁꯅꯥꯗꯤ ꯍꯥꯟꯅꯗꯤ ꯁꯞꯄꯣꯔꯠꯅꯤ ꯁꯅꯥ ꯑꯩꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯁꯅꯥ ꯃꯥꯂꯦꯝ ꯉꯥꯟꯕꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯉꯥꯉꯣꯝ ꯑꯅꯤꯃ ꯃꯥ ꯕ꯭ꯂꯣꯛꯅ ꯆꯦꯅꯦꯜ ꯀꯃꯦꯟꯁꯤꯗꯤ ꯄꯥꯏꯕ꯭ꯔꯥ ꯍꯥꯏꯁꯦ ꯈꯪꯗꯦ ꯄꯥꯔꯛꯄꯩ ꯋꯥ ꯂꯩꯇ꯭ꯔꯦ ꯆꯦ ꯑꯗꯨꯅꯤꯅꯦ ꯑꯣꯏꯃꯥ ꯕꯣꯕꯣ ꯃꯩꯇꯩ ꯀꯩ ꯀꯩꯅꯣ ꯄꯤꯁꯜꯂꯦ ꯅꯪ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯂꯩ ꯃꯥꯜꯂꯦꯅꯦ ꯑꯩ ꯌꯨꯇꯨꯕꯇ ꯍꯣꯠꯅꯔꯤ ꯑꯗꯨꯅ ꯅꯣꯏ ꯃꯌꯥꯝ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ
Sara kayadadi RJ Kani tawrise. Kaidabai yaudoi mada. ꯆꯦꯛꯁꯟꯅ ꯂꯩꯌꯨꯀꯣ ꯕ꯭ꯔꯣ RJ mada tamtam bro ꯊꯩꯕꯣꯡ ꯃꯃꯤ tomo ꯕ꯭ꯔꯣ anju ꯆꯦꯛꯁꯟꯅ kasana ꯂꯩꯕꯤꯌꯣ ibai ꯂꯥꯟ thanks. ꯆꯠꯄ ꯇꯥꯔꯁꯨ ꯆꯦꯛꯁꯟꯅ ꯆꯠꯂꯣ Jaiba ꯉꯝꯃꯕꯣ tungamna iche ibaigi live jamna nungai adubu ꯀꯩꯗꯧꯔꯕ꯭ꯔꯥ aikoi ꯍꯥꯏꯁꯦ imumgi network se yamna chawninge adone network nuai tabju upai lete iche kana mana sana se kanano RJ daidi sana se youtuber ni de malay ngambe singa tamtam bro ꯁꯅꯥꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯤ ade koire ngambe soibamna hi bemcha maidana upa KMC luang bina hello bemcha maidana IBS KMC ade maning angam okay mayam bye bye che nu ibai sana thank you welcome long bi hi ibol na support aingona support tauba mi bu aina support aina angna ba thank itai ma heita taujakiba real ni sister amasina kadai waigino kamaina leige YT da support tauna gai tausange sat sat ꯂꯧꯅ lao sasat launa koi mibu taudradi kana taudoino tausinge ꯀꯁꯥꯔ hojik ꯄꯥꯈꯪ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ daide ꯀꯁꯥꯔ ꯄꯥꯈꯪ benjamin Tena mon chalagero arje maitena iche nga thongba chai iche di arje maite comment joldi porore bai ꯑꯩꯈꯣꯏꯗꯤ bemcha maitena ꯑꯥꯔꯖꯦ ꯉꯥ ꯊꯣꯡꯕ ise ꯆꯥꯏ nupa ꯑꯩꯈꯣꯏꯁꯨ upa ꯉꯁꯤ yai pa ngamna nang kento ba nang akhoi explain taw ai pa patharage brang brang launa ꯑꯣꯀꯦ yai pa thongramna iche akhoi tagi comment don't adum worry pahaningi mayam sina taradi ai hatke hairani ibol singna che kanonlani morning angomna che bem abungo school lei tumo aibro yadro ei ꯑꯩ suni ꯋꯥꯡꯊꯗꯣꯔꯦ ꯅꯪꯅ suni ꯄꯥꯏꯗꯣ sing changkhomna ware ware nungai bro war nungai bro nungai bemcha maitena hoi mon bhai arje maitena tam bro kanon blana baladi ai ne bol kaubade ꯑꯣ dei ꯕꯂꯥꯁꯦ boboi ꯆꯦ jiri ꯀꯥꯅꯟ na ꯕꯂꯥ iche ꯑꯣꯏꯕꯣꯏꯔꯦ en yamba matamgi insang mayam mukbang tobiro tawjare ꯑꯣꯀꯦ ꯇꯧꯔꯛꯀꯦ malem ngamna sana bro che thank you video jengmina se Ramindra ningthaujamna sana iche ibai live tawjaro tumage hayeng amuk lakage okay ꯑꯣꯀꯦ ibolna sana dabung ꯒꯨꯗ se ꯅꯥꯏꯠ ꯒꯨꯗ camera ꯅꯥꯏꯠ thammi sumaina thammu ne relax oinaba malem nganbana sana amta check tawro ainadi kuire tawba sab bemcha maitena support to ai khoisu leiko yaipa tongamna iba ise iba yaipa haiba mingse kaubiganu matam ayamba live comment da nanau yaifana helakani malem nganbana sana check tawbiramu aigi comment thabani any video da ngangom anitana sana aigisu hang kari hanadagi support tawbani yaifa da nanau yaifa haiba wai wa dau report ne ibolna ꯌꯥꯏꯐ ꯍꯥꯏꯅ ꯍꯥꯏꯕꯗ ai ꯋꯥꯗꯣ ibol ꯔꯤꯄꯣꯔꯠꯅꯤ ꯍꯥꯏ singo ibol mayam ꯃꯌꯥꯝ aingonda ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕ ꯋꯥꯠꯂꯦ mayamna ꯂꯥꯏꯛ daidi ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ kanglai mapari na noise kasar Lakhipur dagiro nate Lakhipur dagi nate arje maitebo anima ꯑꯅꯧꯕ mukbang ꯂꯥꯛꯄ tawda ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ tawdra ꯇꯧꯕꯤꯔꯝꯃꯣ ngasi arun kon na che tamo kari mathel charage nga thonge bemcha maitena is loire IBS daidi morning angomna good morning ibai iche ibol na iche bem che bem ya bro arje maitena che over chanu kok chak to iche over chanu kok chak to ibem chana kadai purino sanagi waroi poche congratulations sana ꯃꯥꯏ ꯋꯥꯔꯣꯏꯄꯣꯠꯁꯦ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯈꯤꯔꯣꯏꯒꯦꯀꯣ en ꯄꯨꯗꯤ ꯄꯨꯈ꯭ꯔꯦꯗꯣ Binoy ꯍꯥꯏꯗꯣꯛꯈꯤꯔꯣꯏꯒꯦ singo ꯍꯥꯏꯔꯛꯀꯅꯤ mayek ꯅꯣꯡꯃ sengba wale arun kana che tamo nungai tebo kaigino nungai tebo ibo na dabung sen nungai bide ise bemsa yai IBS boboy jiri na sana nongma koijarake ꯍꯣꯏ ꯍꯣꯏ ꯀꯣꯏꯔꯣ supriyana ꯀꯣꯏꯔꯣ waroipat pubiraroi pura boire magi nupa sauram tare mayam
demand taumandanay. इसे कारण mana RJ की mukbang मई नहीं है इबोल नाम S7 bro आपको चक्कर आया आ गए रे भाई कैसे आएगा आई ब्रो इबोल ना कमेंट लेते तब ना पाओ दाबूंग है lang lang kami leite tap na pao bro ay da ibuan na kadabong marak ta chapiko ay Wang Thoi Bing blog na everybody throw the just isam जो jana लोग मेरे posamam na kaya एलबी पे maroon nun ba नए नए ikoy आए masen हैं nato na मेरे चैनल kamento को सपोर्ट thadok कीजिए piro na tradi प्लीज yam kui na change o maroon nun ba mi thadok piro mi ti na maparo ay posamam na ibuan na dabong gi net chape marak ta o okay okay daidi arje maite na ise bemchai daidi boboy jiri na yai faminarese manipur na yai faminarese ise bemchana okay maru ibol na sana noigi huido tumkrabo ay manipur mana Ngahak kaino koiba ay chakhe. bechame loigre daidi mani mukba ama kay malengan ba sing na ba bro comment pa ba taba yam nungay nungay ni ꯅꯨꯡꯉꯥꯏꯕꯅꯦ ibol ꯑꯩꯈꯣꯏ na ꯗꯥꯅ mayam ꯄꯥꯕ ꯌꯥꯝ comment ꯅꯨꯡꯉꯥꯏꯕꯅꯦ laitre comment yang ꯑꯩ yang na ꯋꯥꯔꯦ ibiro they everybody arjeblo na tam bro video jengbo loirabo wang bam mungi blo na okay de wang bam mungi na okay efer na iche malem man 32 like that thank you ya efer ngam na iche ibol na suba kitchen gi mamit kunipan gi video jengjare de khan iche sana bemcha maite na tam sa jaga ka lage bon tadi sita re iche sana Kalo ka gaiba. इसे kana malana tumba chaba khangdana udunata laire ꯏꯁꯩꯔꯣ tumba chaba khangdana uidunata laire nungsibi magi mitsnado mikup matang hangdog ningdare masibu tumningba haidura damni upai lite अदैदी मिचेल ना के सना से पोक याना चाबा माली याम नोए चानी चानी Ay जिरुम khinade. चाबा ओबा ngang इबोल चिंगना A7 ब्रो दैदी A7 ब्रो बिखा मिलना बहुत मुश्किल है बिखा मिलने के लिए चमड़ा कनान इबोल ना कनान बिखा मिलना से मुश्किल है स्वाइसे खरा पाथोक केदा दैदी गो चिंगु लोयसना दैदी नोआ ना के प्रियो ना के अस पीले चाक चार बो चारे दैदी थोइना के कई मथे चारगे nga thonge dai wangthoi BMG block na ha boboi jiri na sana congratulation nai pocham bamna che ibai se changang khara lolaga pithaو Congratulations लाइक हाइसे थैंक यू का पाबदा हाइसे वारे मसे ने मम्मी पारे को सिंगबा Ay ꯊꯨꯕꯒꯤꯅꯦ video do ꯍꯥꯏꯔꯛꯏꯁꯦ hairage. Ay video do hairage next ta. मैम आबिरा मु मथंगी वीडियो दा मागी वारो पर के वीडियो के लानी ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯑꯅꯤ वीडियो थागलानी अदैदी केस जारी बनगा तामो ngasi se nungai ba wale khara nungai ti kaigino ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯗꯥ ꯏꯁꯩ Ite ꯁꯛꯇꯕꯒꯤꯅꯦ saktabaini. ꯏꯁꯩ ꯁꯛꯄ ꯍꯥꯏꯅꯦꯅ ai khondasana ꯅꯨꯡꯉꯥꯏꯅꯕꯒꯤ ꯍꯥꯏꯅ ꯁꯛꯑꯣ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ tumba chaba khandana ꯎꯗꯨꯅꯇ udunata ꯂꯩꯔꯦ laire ꯅꯨꯡꯁꯤꯕ nungsibi ꯅꯪꯒꯤ nangi ꯁꯛꯇꯝꯗꯣ sakamdo mikup ꯀꯥꯏ ma ꯆꯤꯡꯉꯨꯅꯦ ꯈꯔ mikup matang ako san fajan pun bra ꯄꯨꯂꯤ san fajan puladi bhai ꯍꯥꯏꯔꯣ ꯆꯠꯂꯣ amta ngai ko ꯍꯥꯏꯕꯅꯦ isa ko kamena sunda amam ken ꯑꯗꯨ ꯀꯃꯦꯟꯇꯨꯗꯤ ꯀꯩꯅꯣꯅꯤ ꯍꯥꯏꯕ ꯉꯁꯥꯏ ꯃꯊꯛꯇ ꯂꯩꯍꯧꯕ ꯀꯃꯦꯟꯅꯤꯗ ꯇꯣ ꯅꯪ ꯁꯛꯂꯣ ꯑꯩ ꯄꯥꯕꯤꯔꯛꯀꯦ ꯂꯣꯏꯅ kai ise so tu se ꯁꯥ ꯅꯪꯒꯤ ꯄꯥꯝꯖꯕ ma ꯁꯛꯂꯛꯑꯣꯅꯦ kamen pa ba sana kamen pa lo bagi sur se ning mang holi ꯕꯦꯝꯆꯥ ise mu che ꯃꯩꯇꯩ chalo ai ꯏꯄꯥ Kamin pa wa ꯏꯆꯦ gaiba. ꯍꯥꯏꯈ꯭ꯔꯦ ꯏꯆꯦ ꯕꯦꯝꯆꯥꯅ
ꯑꯗꯨ ꯄꯁꯝꯕꯝꯅ ꯑꯩ ꯏꯁꯩ ꯁꯤꯗꯣꯔꯦꯕ ꯍꯧꯔꯁꯦꯅꯦ ꯑꯗꯨ ꯆꯦ ꯐꯪꯕꯤꯕ ꯏꯁꯩ ꯍꯥꯏꯗꯣ ꯍꯧꯔꯣ ꯀꯃꯦꯟ ꯄꯁꯝꯕꯝꯅ ꯏꯁꯩ ꯍꯧꯔꯁꯦ ꯀꯃꯦꯟ ꯄꯥꯕꯗꯣ ꯏꯁꯩ ꯍꯧꯔꯣ ꯑꯩ ꯈꯅꯥꯎ ꯅꯥꯔꯦ ꯑꯁꯦꯡꯕ ꯏꯁꯩ ꯍꯧꯔꯣ ꯏꯁꯤꯡꯗ ꯊꯧꯈꯤꯒꯦ ꯏꯁꯩ ꯍꯧꯔꯒꯦ ꯑꯩ ꯍꯧꯖꯔꯛꯑꯒꯦꯀꯣ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ ꯁꯅꯥ ꯅꯪ ꯁꯛꯂꯛꯀꯗꯣꯏꯅꯤ ꯍꯣꯔꯦꯟ ꯑꯩ ꯍꯩꯇꯦ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯎꯗꯨꯅꯇ ꯂꯩꯔꯦ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯁꯛꯇꯝꯗꯣ 미국 khâu lapthꯣꯛꯍꯟꯅꯤꯡꯗꯦ 사나닝이 와리 능따가 마시보 농시바 까바라 땅라라랑라라랑 tumbachaba khangdana nang masalo hada mathangda ꯂꯦꯞꯂꯔꯕꯗ ꯅꯪꯅ ꯆꯤꯡꯖꯥꯎꯒꯨꯝ ꯆꯤꯡꯖꯥꯎꯒꯨꯝ ꯏꯃꯥꯡꯗ ꯏꯃꯥꯡꯗ ꯈꯜꯂꯤꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯇꯨꯝꯅꯤꯡꯉꯕ ꯎꯔꯤꯕꯅꯤ ꯑꯩꯒꯤ ꯗꯦw ꯊꯃꯣꯏꯗ ꯑꯋꯥꯠꯄ ꯂꯩꯔꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯅꯥ ꯅꯪ ꯁꯣꯝꯗ ꯈꯤꯇꯪ ꯆꯪꯁꯤꯜꯂꯣ ꯑꯩ ꯆꯪꯁꯤꯜꯂꯒꯦ ꯎꯗꯨꯅꯇ ꯂꯩꯔꯦ ꯅꯪꯕꯨ 우두나타 레이레 낭보 거포가래 이세이 가버려. 우두나타레 낭보 마기 ꯉꯥꯡ 이세이도 부터. 거포가래 ꯑꯩ ꯉꯥꯡ 이세이도 ꯑꯩꯅ ꯅꯉꯣꯟꯗ ꯗꯤꯗꯤꯀꯦꯠ ꯇꯧꯕ 이세이도 ꯀꯩꯅꯣ? ꯀꯩꯅꯣ ꯌꯥꯝ ꯁꯤꯕꯣ? ꯄꯥꯔ ꯁꯛꯂꯣꯁꯤꯔꯣ ꯕ꯭ꯔꯣꯁꯦ ꯀꯃꯦꯟ ꯄꯥꯕꯗ ꯋꯥꯔꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯀꯃꯦꯟ ꯄꯥꯕꯗ ꯋꯥꯔꯦꯕ ꯑꯗꯨꯒꯤ ꯀꯃꯦꯟ ꯄꯥꯔꯔꯣꯏꯁꯤ ꯏꯁꯩ ꯁꯛꯂꯣ ꯍꯥꯏꯕ ꯑꯩꯅ ꯀꯃꯦꯟ ꯈꯔꯗꯤ ꯏꯒꯅꯣꯔ ꯇꯧꯔꯒꯦꯀꯣ ꯋꯥꯔꯧ ꯌꯥꯗꯦ ꯑꯩ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯉꯥꯏ ꯂꯩꯔꯗꯤ ꯁꯤꯕ ꯇꯥꯔꯦꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯆꯠꯂꯒꯦ ꯅꯣꯏ ꯃꯁꯦꯟ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯀꯣ ꯑꯩ ꯏꯁꯩ ꯈꯜꯂ ꯈꯜꯂ ꯆꯠꯂꯒꯦ ꯌꯥꯏꯐꯅ ꯏꯆꯦꯁꯦ ꯉꯁꯤꯗꯩ ꯀꯧꯕꯕꯨ ꯈꯨꯝꯗꯦ ꯏꯕꯥꯏꯅ ꯀꯣꯃꯦꯟ ꯈꯜꯂꯒ ꯀꯥꯜꯂꯒ ꯆꯠꯈꯤ ꯍꯥꯏꯌꯦ ꯑꯣ ꯌꯥꯏꯐ ꯏꯕꯥꯏꯅ ꯀꯣꯃꯦꯟꯇꯣ ꯀꯩꯅꯣ ꯇꯧꯕꯒꯤꯅꯦ ꯌꯥꯝꯃꯟꯕꯒꯤꯅꯦ ꯈꯔ ꯄꯥꯗ꯭ꯔꯦꯕꯀꯣ ꯋꯥꯔꯦꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯉꯁꯥꯏꯗꯩ ꯄꯥꯔꯛꯄꯗꯣ ꯑꯩꯁꯨ ꯈꯅꯥꯎꯒ ꯂꯣꯛꯒ ꯈꯨꯒꯠꯂꯛꯑꯦ ꯇꯧꯔꯤꯁꯦ ꯇꯨꯝ ꯄꯥꯠꯇ ꯂꯥꯛꯑꯦ ꯇꯨꯝ ꯄꯥꯠꯇ ꯂꯥꯛꯑꯦ ꯗꯣꯏꯅꯦ तुम पतलाए ꯑꯩꯈꯣꯏ ꯗꯥꯁꯦ यूं ꯐꯖꯅ ꯁꯛꯂꯛꯑꯣ ꯑꯝꯇ मुस्कुराए तुमने न जाने क्या किस किस होता है ꯃꯤꯆꯦꯜ ꯂꯥꯏꯁ꯭ꯔꯝꯅ ꯋꯥꯈꯜꯒꯤ ꯇꯧꯕ ꯏꯁꯩꯗꯣ ꯑꯝꯇ ꯁꯛꯑꯣ ꯍꯥꯏꯌꯦ ꯃꯤꯆꯦꯜ ꯂꯥꯏꯁ꯭ꯔꯝꯅ ꯋꯥꯈꯜꯒꯤ ꯍꯥꯏꯌꯦ ꯑꯗꯒꯤ ꯑꯥꯔꯖꯦ ꯀꯄꯜꯁꯦ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯥꯔꯖꯦ ꯀꯄꯜꯅ अर्जे कपल है नमसाब ꯊꯦꯡꯀ꯭ꯌꯨ ꯑꯥꯔꯖꯦ ꯀꯄꯜ ꯑꯩꯗꯤ ꯈꯪꯉꯦ ꯑꯩꯗꯤ ꯍꯦꯛ ꯌꯦꯡꯉꯦ ꯑꯥꯔꯖꯦ ꯀꯄꯜꯒꯤ ꯀꯩꯅꯣꯁꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤꯗꯤ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯠꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯈꯣꯟꯗꯥꯗꯤ ꯌꯥꯕꯅꯤ ꯁꯟ ꯇꯠꯇꯗꯅ ꯍꯌꯦꯡꯅꯁꯨ ꯁꯪꯒꯣꯜ ꯇꯨꯝ ꯍꯧꯒꯠꯂꯣ ꯁꯟ ꯂꯩꯔꯝꯗꯅ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯔ ꯆꯠꯊꯣꯛꯑꯒꯗꯤ ꯑꯃꯨꯛ ꯁꯟꯗꯣ ꯂꯩꯔꯤꯕ ꯍꯥꯏꯅꯤ ꯚꯥꯏ 이밋 ꯑꯁꯦ ꯎꯏꯁꯤꯜꯂꯕꯁꯨ ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ ꯎꯔꯤꯕ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯏꯕꯥꯏ ꯅꯪꯗꯤ ꯄꯨꯡ ꯌꯦꯡꯉꯣ ꯑꯗꯨꯅ ꯃꯐꯝ ꯄꯛꯆꯩꯌꯦ ꯀꯗꯥꯏꯗ ꯊꯤꯔꯨꯒꯅꯤ ꯑꯗꯨꯅꯤ ꯈꯣꯟ ꯐꯩ ꯄꯨꯡ ꯇꯝꯕꯅ ꯐꯒꯗ꯭ꯔꯥ ꯈꯣꯟ ꯐꯩ ꯄꯨꯡ ꯇꯝꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯁꯤꯅꯤ ꯀꯩꯅꯣ ꯄꯣꯠꯁꯝ ꯑꯩ ꯈꯣꯟꯁꯦ ꯌꯥꯕꯅꯤ ꯈꯣꯟ ꯐꯖꯕꯅꯤ ꯄꯨꯡ ꯇꯝꯕꯅ ꯐꯅꯤ ꯏꯕꯣꯍꯜꯅ ꯃꯌꯥꯝ ꯁꯥꯎꯕꯤꯅꯨ ꯗꯥꯕꯨꯡꯁꯦ ꯈꯔ ꯀꯩ ꯍꯥꯏꯕ ꯈꯔꯅꯤꯒ ꯀꯣꯃꯦꯟ ꯄꯥꯔꯗꯤ ꯀꯣꯟꯁꯪꯗ ꯁꯅꯥꯒ ꯎꯜꯇꯥ ꯄꯜꯇꯥ ꯁꯥꯕ ꯁꯣꯏꯗꯔꯦ ꯍꯥꯏꯌꯦ ꯑꯗꯨꯅꯤꯅꯦ ꯋꯥꯔꯦꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯄꯣꯠꯁꯝꯕꯝꯅ ꯏꯕꯥꯏ ꯅꯪꯗꯤ ꯄꯨꯡ ꯀꯩ ꯍꯥꯏꯕ ꯌꯩꯌꯣ ꯑꯗꯨꯅ ꯄꯛꯆꯩ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯄꯨꯡ ꯌꯩꯕ ꯇꯝꯍꯜꯂꯁꯤꯔ ꯈꯪꯗꯦ
이제 뱀자나 이세 파제이 하나 구박 풀에 thank you 이제 뱀자 Mama's Kitchen lae like that thank you Mama's Kitchen thank you so much akoy gelbi dila pi bagi RJ Meitei blog na iche kaya ba salai jao hay rồi okay hay salai jao hay rồi RJ adugagidi ibo halna mama tam maina haigare adugagidi A7 bits na brose song कब रिलीज होगा कब तुम पतला है कया ना खंगदे ममास किसे ने कइनोदा ममा किसे ने इसे याम फजै अनु है थैंक यू सो मच दगिदी चे जाना चे ममा वेलकम हाय गरे कानन बलाना इचे कानन बलाना कब उखुलदा अईगी थवाई लय होरे दुसक लवाए अरे ममास किसे ना तम तम ibo holna blue fiber migisu comment let latle yellow oina piyo hai adagidi michel na kahaba sanado yam nuksiye hai sana na michael na jam na nuksiye adagidi ibo holna A7 bro haina kaugare adugagi posambam na sana sis nang su wa khara ngangko haye nang khara wa khara ngangawai Rita na Rita na wa khali yam nungai yam nungai leminaram to male haye hoi Rita khoi jam nungai na nusi chakna leiba leitaba harau harau leiminai ko adagi iche yamsana sana ise saklao haye sana sungsak saklawai ma sau jadabani yai phana kare haba nauna kaubabu iche sanasu khumde ibaisu khumde ibaigi iche su khumde amatta khumde hai karam kandano haiba nangna kaugise kari haige khumde yai pha karam kanda kaugiro khangaudare kari haige sana nang like tau haine haina laune haiba sana nang like tau haina laune hai sana nang su haro nang sapra gi channel support tau kholo na haro ba nang su hoi mya puno ai channel su support tawramu sana singai leibani chegi da su tawsanbiramo like su tawsalo mayam to biro ina no atai lagi sana aigi channel me sari promote tawdine oi ma ai sirena ya hoi ni simine mayam akoi dagi su mai channel leyaba ko mai tongan mai channel leibani magi channel gi mingdo bungi thok thak ana leibani ado bungi thok thak ta leibani ado bungi thok thak se iba matam dane bung hani iraga adagi gi mu tongalo thok mu tongalo thak mu tongalo bako punna isanganu haba tongan la ibiro aduga khoi dagi channel lo support tabiyo mayam bungi thok thak mayam kaubiganu ko khoi dagi channel support tabiyo mayam dagi arun khunna yam phajai che nangi isai tamo ai kainoma haige isai oihullu aibu kaiba aibu punsing haiba isaido saglago amu kaiba isai oihelo aibu punsing haiba isaido saglago kaisaino khangdi arun kari isaino khangba ngamdre sago yade atopa isai ma haibiro adagidi manglembana haiba che bro sana ai bai oirage morning thabak lai hai hoi manglemba bai good night hayeng mu lau ko manglemba hayeng mu 9 pm da lakani bako lb do lao adai michael na yen na kaiba yena tingkhang laglabada tauba isaido saglao hai phabrada yekna tingkhang laglabada habi isaido ichi bemchana haiba mayam ai bye bye oirage ko hai hoi ichi bemcha bye bye good night mangal na mayam good night haire mangal na mayam da good night haire mangal ai manglembana ai gamta to ai channel keno changa ke te khangara ba link to chiga link thadoro ke yantareba adagidi KS Johnson na sana di live thadro
ꯊꯥꯒꯗꯕ ꯃꯇꯝ ꯍꯥꯏꯔꯛꯑꯣ ꯁꯅꯥ ꯉꯁꯤꯒꯤꯗꯤ ꯊꯥꯔꯛꯑꯔꯣꯏ ꯑꯗꯣ ꯍꯌꯦꯡ ꯂꯥꯛꯀꯗ꯭ꯔꯥ ꯁꯅꯥꯅ ꯍꯌꯦꯡ ꯂꯥꯛꯀꯗ꯭ꯔꯥ ꯃꯌꯥꯝꯅ ꯍꯪꯉꯤꯁꯦ ꯍꯥꯏꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯁꯟ ꯊꯝꯃꯣ ꯑꯗꯨꯗꯤ ꯑꯩꯅ ꯂꯥꯏꯚ ꯂꯥꯛꯄꯗ ꯁꯨꯝ ꯈꯪꯉꯅꯤꯕ ꯊꯥꯗꯤ ꯊꯥꯔꯛꯀꯅꯤ ꯍꯌꯦꯡ ꯖꯣꯟꯁꯟ ꯁꯅꯥꯒꯤ ꯆꯦꯅꯦꯜꯗꯣ ꯁꯞꯄꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗꯅꯦ ꯕꯦꯜ ꯑꯥꯏꯀꯟꯗ ꯅꯝꯃꯣꯀꯣ ꯑꯗꯨ ꯑꯣꯏꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯅꯤ ꯃꯥꯒꯤ LB ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯈꯪꯒꯅꯦꯕꯀꯣ ꯑꯗꯨꯒ ꯆꯪꯕꯤꯔꯣ ꯍꯌꯦꯡ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯇꯥꯏꯃꯤꯡꯗꯣ ꯃꯥ ꯍꯧꯖꯤꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗ ꯑꯥꯔꯖꯦꯅ ꯂꯤꯡꯛꯗꯣ ꯄꯤꯟ ꯇꯧꯔꯒ ꯊꯝꯃꯣ ꯍꯥꯏꯌꯦ ꯀꯅꯥꯗꯅꯣ ꯍꯥꯏꯁꯦ ꯑꯥꯔꯖꯦꯁꯦ ꯅꯪꯉꯣꯟꯗꯔꯣ ꯗꯥꯗꯔꯣ ꯕꯨꯡꯒꯤ ꯑꯗꯒꯤꯗꯤ ꯊꯣꯛ ꯊꯥꯛ ꯑꯗꯒꯤꯗꯤ ꯒꯣ ꯑꯗꯒꯤꯗꯤ ꯒꯣꯗ ꯑꯗꯒꯤꯗꯤ ꯉꯝꯗ꯭ꯔꯦ ꯀꯁꯥꯔ ꯄꯥꯈꯪ ꯏꯁꯩ ꯑꯃ ꯁꯛꯑꯣ ꯍꯥꯏꯌꯦ ꯊꯣꯏꯊꯣꯏꯅ ꯀꯁꯥꯔ ꯄꯥꯈꯪ ꯏꯁꯩ ꯑꯃ ꯁꯛꯑꯣ ꯅꯪꯉꯣꯟꯗ꯭ꯔꯣ ꯍꯥꯏꯔꯛꯏꯁꯦ ꯑꯗꯒꯤ ꯑꯥꯔꯖꯦꯅ ꯑꯩ ꯏꯕꯥꯏꯗꯃꯛ ꯏꯕꯥꯏ ꯗꯤꯕꯥꯛ ꯂꯒꯥꯎ ꯍꯥꯏꯁꯤꯅꯤ ꯑꯗꯒꯤ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯃꯌꯥꯝ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯊꯣꯛꯀ ꯊꯥꯛꯀꯁꯤꯗꯤ ꯄꯨꯜꯂꯤꯗꯅ ꯅꯪꯒꯤꯁꯦ ꯄꯨꯟꯕ꯭ꯔꯥ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯁꯤꯒ ꯂꯥꯛꯏꯁꯦ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯦ ꯍꯥꯏ ꯃꯥꯜꯂꯦ ꯂꯥꯜꯂꯦ ꯁꯅꯥꯏꯒꯤ ꯁ꯭ꯄꯦꯂꯤꯡꯗꯣ ꯀꯩꯅꯣꯗ ꯀꯃꯦꯟꯗ ꯄꯤꯟꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯕꯨꯡꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯒꯦ ꯍꯥꯏꯌꯦ ꯌꯦꯡꯉꯣ ꯏꯆꯦ ꯌꯦꯡꯉꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯗꯥꯒꯤ ꯚꯤꯗꯤꯑꯣ ꯀꯣ ꯑꯗꯒꯤꯗꯤ ꯈꯪꯗꯦꯅꯦ ꯏꯕꯥꯏ ꯏꯕꯣꯍꯜꯅ ꯁꯅꯥ ꯄꯤꯟꯗꯗꯤ ꯑꯃꯈꯛ ꯂꯩꯅꯤ ꯑꯩꯒꯤ ꯕꯨꯡꯒꯤ ꯊꯣꯛ ꯕꯨꯡꯒꯤ ꯊꯥꯛꯇ ꯚꯤꯗꯤꯑꯣ ꯂꯩꯕ꯭ꯔꯥ ꯁꯅꯥ ꯅꯪ ꯀꯩ ꯍꯥꯏꯕ ꯊꯥꯡꯒꯩ ꯀꯥꯅꯣꯟꯕ ꯂꯥꯏꯅ ꯁꯦꯠꯅ ꯑꯃꯈꯛꯇꯤ ꯂꯩꯇ ꯃꯥꯜꯂꯦ ꯏꯕꯥꯏ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯊꯣꯛꯂꯛꯇꯦꯅꯦ ꯈꯪꯗꯦ ꯑꯃꯈꯛꯅꯦ ꯀꯥꯅꯣꯟꯕꯂꯥ ꯍꯥꯏꯅ ꯏꯔꯒ ꯑꯗꯒꯤ ꯕꯨꯡꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯅ ꯑꯃꯈꯛ ꯄꯤꯟ ꯑꯣꯏ ꯃꯥꯜꯂꯦ ꯁꯤꯁꯦ ꯂꯦꯡꯗꯅ ꯁꯨꯝ ꯂꯩ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯗꯨ ꯀꯥꯅꯣꯟꯕꯂꯥ ꯍꯥꯏꯅ ꯏꯔꯒ ꯕꯨꯡꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯅ ꯀꯩ ꯀꯩꯅꯣ ꯏꯌꯦꯕ तेरा जैसा यार कहाँ यारा जैसे याराना ꯍꯣꯏ ꯍꯣꯏ ꯃꯥꯏꯀꯦꯜ याद ꯅꯪꯅ ꯐꯣꯟ ꯇꯧꯕꯤꯔꯛꯇꯦ ꯑꯗꯨꯒꯤ ꯑꯩ ꯁꯥꯎꯔꯤꯅꯤ कनाना ꯃꯥꯏꯀꯦꯜꯅ ꯍꯥꯏꯕ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯇꯕ ꯑꯩꯁꯦ ꯁꯥꯎꯔꯤꯌꯦ ꯑꯩ ꯁꯥꯎꯔꯤꯅꯤ ꯍꯥꯏꯕ ꯄꯤꯟ ꯂꯥꯛꯑꯕ ꯑꯣꯏꯔꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯄꯤꯟ ꯑꯣꯏꯔꯦ ꯑꯣꯏꯔꯦ ꯗꯤꯕꯥꯛꯂꯒ ꯋꯥꯎ ꯏꯕꯥꯏꯖꯥꯝ ꯖꯥꯄꯣꯇꯤꯅꯦ ꯃꯣꯏ ꯑꯥꯔꯖꯤ ꯑꯣꯏꯅꯤ ꯍꯥ ꯏꯕꯥꯏꯖꯦ ꯌꯥꯝ ꯍꯩ ꯄꯣꯠꯅꯤꯅꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯀꯥꯏꯅ ꯉꯁꯤ ꯅꯍꯥꯟꯒꯩ ꯇꯧꯒꯗꯕꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯅꯦꯛ ꯂꯩꯕ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯡꯁꯤꯗꯤ ꯃꯤ ꯃꯌꯥꯝ ꯆꯪꯉꯩ ꯆꯥꯝꯃꯨꯛ ꯂꯩ ꯌꯥꯝ ꯆꯪꯉꯩ ꯑꯅꯧꯕ ꯑꯗꯩꯗꯤ ꯃꯥꯏꯀꯜꯅ ꯑꯐꯥꯎꯕꯤꯒ ꯍꯥꯏꯈꯔꯦꯅꯦ ꯑꯗ ꯏꯕꯣꯍꯣꯜꯅ ꯀꯥꯅꯣꯟꯕꯂꯥꯗꯣ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯣ ꯄꯥꯏꯗ ꯃꯥꯜꯂꯦꯀꯣ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯀꯩ ꯍꯥꯏꯕ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯕꯣ ꯏꯕꯥꯏ ꯀꯣꯃꯦꯗꯤ ꯈꯔ ꯇꯧꯔꯒꯣ ꯏꯆꯦꯁꯨ ꯏꯁꯩ ꯁꯛꯂꯒꯣ ꯍꯥꯏ ꯆꯦꯅꯦꯜ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯒꯥꯏꯁ ꯁꯄꯣꯔꯠ ꯃꯤ ꯍꯥꯏ ꯆꯦꯅꯦꯜ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯒꯥꯏꯁ ꯑꯗꯩꯗꯤ ꯁꯄꯣꯔꯠ ꯃꯥꯏ ꯃꯣꯕꯥꯏꯜ ꯃꯇꯠ ꯁꯄꯣꯔꯠ ꯃꯥꯏ ꯃꯇꯠ ꯃꯣꯕꯥꯏꯜ ꯍꯥꯏꯕꯗꯣ ꯏꯪꯂꯤꯁꯅꯦꯕ Your Kurumbi is putting my Bungi Talk Talk subscribing and supporting. ꯃꯌꯥꯝ ꯑꯅꯧꯕ ꯆꯪꯉꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯅꯌꯥ ꯖꯥꯎꯒꯦꯔꯥ ꯖꯥꯎꯔꯣꯏꯒꯦꯔꯥ ꯈꯗꯥꯡ ꯀꯣꯞꯀꯦꯔꯥ ꯀꯣꯞꯄꯣꯏꯒꯦꯔꯥ ꯕꯨꯡꯒꯤ ꯊꯧꯇꯥꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯁꯅꯥꯅꯁꯨ ꯍꯥꯏꯔꯧꯅꯦ ꯅꯪꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯏꯉꯩ ꯁꯤꯒ ꯃꯌꯥꯝ ꯑꯩ ꯕꯣꯠ ꯑꯩꯒꯤꯗꯁꯨ ꯈꯣꯝꯃꯤ ꯇꯧꯁꯜꯂꯝꯃꯣ ꯅꯪ ꯁꯅꯥꯁꯤꯡ ꯉꯥꯏ ꯅꯃꯤꯡꯗꯣ ꯂꯩꯕꯅꯤ ꯍꯥꯏꯔꯛꯑꯣꯕ ꯁꯅꯥꯁꯤꯡ ꯉꯥꯏ ꯂꯩꯕꯅꯤ ꯃꯌꯥꯝ ꯇꯧꯁꯜꯂꯝꯃꯣ ꯃꯌꯥꯝ ꯑꯗꯨ ꯈꯨꯃꯟꯒ ꯁꯅꯥꯁꯤꯡ ꯍꯥꯏꯁꯦ ꯂꯥꯞꯅ ꯊꯝꯃꯒ ꯕꯨꯡꯒꯤ ꯊꯧꯇꯥꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯌꯨꯝ ꯈꯟꯅꯔꯛꯇꯣꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯌꯨꯝ ꯈꯟꯅꯔꯛꯇꯣꯔꯦ ꯉꯁꯤ ꯇꯧꯔꯤꯁꯦ ꯕꯣꯠ ꯈꯣꯝꯕꯗ ꯈꯟꯅꯔꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗꯣꯔꯦ ꯂꯣꯏꯔꯝꯗꯥꯏꯁꯤꯒ ꯑꯗꯨꯅꯦ ꯍꯥꯏꯗꯣ
ꯑꯗꯒꯤ ꯄꯣꯠꯁꯝꯅ ꯍꯔꯥꯎꯈ꯭ꯔꯦ ꯑꯗꯨꯅꯦꯕ ꯍꯥꯏꯔꯒ ꯁꯤꯅꯅꯦ ꯑꯗꯒꯤꯗꯤ ꯔꯤꯇꯥ ꯁꯦꯝꯅ ꯏꯆꯦꯒꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯏꯆꯥꯅꯨꯄꯥꯗꯣ ꯆꯍꯤ 14 ꯔꯟꯅꯤꯡ ꯍꯧꯖꯤꯛ ꯔꯟꯅꯤꯡ ꯑꯣꯏꯔꯤꯀꯣ ꯑꯗꯩꯗꯤ ꯏꯆꯥꯅꯨꯄꯤꯅ 9 ꯆꯍꯤ 7 ꯔꯟꯅꯤꯡꯅꯤ ꯍꯧꯖꯤꯛ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗ꯭ꯔꯤꯌꯥꯕ ꯑꯗꯒꯤ ꯃꯥꯏꯀꯜꯅ ꯀꯔꯤ ꯍꯥꯏꯕ ꯁꯅꯥꯗꯣ ꯀꯩ ꯍꯥꯏꯕ ꯐꯨꯔꯇꯤ ꯐꯨꯏꯠ ꯑꯃꯗ ꯄꯤꯌꯣ ꯐ꯭ꯔꯨꯏꯠꯇꯤ ꯋꯥꯏ ꯌꯥꯎꯁꯤꯗꯤ ꯐ꯭ꯔꯨꯏꯠ ꯍꯥꯏꯔꯣ ꯑꯃꯗ ꯄꯤꯌꯣ ꯃꯥ ꯇꯨꯝꯅꯤꯡꯉꯦ ꯑꯣ ꯐ꯭ꯔꯨꯏꯠ ꯑꯃꯗ ꯑꯃꯗ ꯄꯤꯌꯣ ꯐꯨꯏꯠ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯕꯅꯦ ꯇꯨꯝꯅꯤꯡꯗꯦ ꯇꯨꯝꯅꯤꯡꯗꯦ ꯀꯅꯥ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯇꯨꯝꯅꯤꯡꯗꯦ ꯋꯥꯠꯂꯤ ꯌꯥꯏꯐꯅ ꯏꯆꯦ ꯅꯅꯥꯎ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯅꯅꯥꯎ ꯍꯌꯦꯡ ꯑꯉꯥꯡ ꯀꯣꯂꯦꯖ ꯆꯠꯇꯣꯏꯅꯦ ꯍꯥꯏ ꯍꯣꯏ ꯌꯥꯏꯐ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯍꯌꯦꯡꯁꯨ ꯑꯦꯜꯕꯤ ꯂꯩ ꯅꯆꯦꯒꯤ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ ꯏꯆꯦ ꯀꯥꯔꯣꯟꯕꯂꯥꯅ ꯕꯨꯡ ꯏꯁꯩꯗꯣ ꯐꯖꯅ ꯁꯛꯑꯣ ꯄ꯭ꯂꯤꯖ ꯑꯩ ꯏꯁꯩꯁꯦ ꯐꯥꯗꯦꯕ ꯑꯩ ꯏꯁꯩ ꯍꯥꯏꯗꯧꯔꯕ ꯏꯆꯦꯅ ꯐꯥꯗꯕꯩꯅꯦ ꯍꯧꯖꯤꯛ ꯗꯣꯂꯥꯏ ꯊꯛꯇ ꯐꯝꯂꯒ ꯑꯗꯨ ꯐꯥꯗꯦ ꯁꯛꯂꯛꯑꯣꯅꯦ ꯑꯗꯨ ꯁꯛꯍꯩꯇ꯭ꯔꯣ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯀꯞꯇꯨꯅ ꯌꯦꯡꯂꯤꯕ ꯑꯩꯁꯦ ꯃꯤ ꯈꯔ ꯀꯞꯅꯕ꯭ꯔꯥ ꯀꯩꯅꯣ ꯏꯁꯩꯁꯦ ꯃꯇꯝ ꯇꯥꯕꯗ ꯑꯃꯒꯤ ꯅꯪꯉꯣꯟꯗ ꯁꯦꯟꯇꯔ ꯐ꯭ꯔꯦꯁ ꯄꯤꯖꯔꯝꯕꯗꯨꯅꯤ I am coming your guys ꯍꯥꯏꯁꯤꯅꯤꯕꯣ Hi guys. Hi, welcome. ꯑꯗꯒꯤ ꯊꯣꯏꯊꯣꯏꯅ ꯀꯩ ꯍꯥꯏꯕ Hi guys, welcome to ꯈꯨꯠꯂꯥꯏꯕꯣ my guys. ꯍꯥꯏꯔ ꯀꯩꯅꯣ ꯏꯕꯣꯍꯜꯅ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯨ ꯃꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯐꯨꯅꯈ꯭ꯔꯦ ꯍꯥꯏꯕ ꯊꯥꯔꯦ ꯍꯥꯏꯔ Moy yung ꯑꯣ punagra. ꯐꯨꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯥꯏꯔꯣ ꯑꯃꯨꯛ ꯑꯣ ꯐꯨꯅꯔꯦ ꯐꯨꯅꯈ꯭ꯔꯦ ꯍꯥꯏꯌꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯣ ꯑꯃꯨꯛ ꯐꯨꯅꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯥꯅ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯐꯨꯅꯔꯤꯉꯩꯗ ꯏꯕꯣꯍꯜꯅ ꯆꯥꯟꯁ ꯂꯧꯍꯧꯔꯤꯅꯦꯕ ꯇꯧꯔꯤꯁꯦ ꯎꯝ ꯏꯕꯣꯍꯜ ꯅꯪ ꯖꯥꯏꯕꯣ ꯅꯪ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯕꯣꯜꯒꯤ ꯂꯥꯏꯚꯇ ꯆꯪꯉꯨꯅ ꯃꯥ ꯕꯦꯇ꯭ꯔꯤ ꯆꯤꯡꯍꯜꯂ ꯇꯣꯛꯄꯅꯤ ꯑꯩꯈꯣꯏꯗꯤ ꯏꯁꯩꯕꯨ ꯁꯛꯄꯅꯦ ꯖꯒꯣꯏꯕꯨ ꯁꯥꯕꯅꯦ ꯑꯃꯕꯨ ꯇꯧꯏ ꯁꯅꯥꯈꯣꯝ ꯃꯈ꯭ꯋꯥꯡ ꯅꯥꯕ ꯂꯣꯏꯔꯕꯅꯤ ꯁꯥꯏꯗ ꯁꯨꯅꯤꯜ ꯃꯥ ꯐꯝ ꯁꯤꯡꯍ ꯑꯩ ꯄꯣꯠꯁꯦ ꯐꯝ ꯑꯃꯨꯛ ꯂꯩ ꯂꯥꯛꯑꯦ ꯆꯦ ꯅꯣꯏ ꯁꯅꯥꯁꯦ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯁꯨꯅꯤꯜ ꯃꯥꯗꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯅ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯀꯣ ꯎꯄꯥꯏ ꯂꯩꯇꯕꯗꯣ ꯑꯗꯨꯅꯦꯕ ꯋꯥꯔꯣꯏ ꯄꯣꯠꯁꯦ ꯄꯨꯔꯝꯗꯕ ꯇꯥꯔꯒꯗꯤꯅꯦ ꯑꯗꯨꯝ ꯈꯟꯅꯕ ꯌꯥꯕꯅꯦ ꯋꯥꯔꯣꯏ ꯄꯣꯠꯀ ꯋꯥꯔꯣꯏ ꯄꯨꯍꯟꯈ꯭ꯔꯦ ꯄꯣꯠꯁꯦ ꯄꯨꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯎꯄꯥꯏ ꯂꯩꯇꯦꯕꯀꯣ ꯑꯁꯦꯡꯕ ꯋꯥꯔꯤꯅꯦ ꯋꯥꯔꯣꯏꯄꯣꯠ ꯄꯨꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅꯅꯤ ꯃꯥꯏꯀꯜꯅ ꯀꯩꯕ ꯁꯅꯥꯗꯣ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯀꯥꯟꯅꯔꯔꯣꯏꯗ ꯍꯧꯖꯤꯛ ꯃꯥꯏꯀꯜ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯗꯤ ꯌꯥꯝ ꯋꯥꯡ ꯆꯥꯎꯗꯕꯅꯦ ꯃꯥꯁꯦ ꯍꯧꯖꯤꯛ ꯃꯈꯣꯡ ꯅꯥꯀꯟ ꯑꯃ ꯊꯥꯡꯗꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯔꯣꯏꯗꯕ ꯏꯕꯣꯍꯜꯅ ꯍꯥꯏꯕ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯏꯕꯣꯍꯜ ꯑꯥꯔꯖꯦꯅ ꯍꯥꯏꯕ ꯏꯕꯥꯏ ꯂꯤꯡꯗꯣ ꯇꯧꯈ꯭ꯔꯦ ꯑꯥꯔꯖꯦ ꯑꯥꯔꯖꯦ ꯇꯧꯈ꯭ꯔꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯁꯤꯡꯍ ꯑꯗꯒꯤꯗꯤ ꯔꯤꯇꯥ ꯁꯤꯡꯍꯅ ꯁꯅꯥ ꯎꯏꯔꯕ ꯍꯥꯏꯕ ꯃꯨꯛꯕꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯀꯣ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯤꯡꯍ ꯅꯪ ꯑꯗꯩ ꯐꯨꯄꯤꯔꯒꯦ ꯌꯥꯏꯐꯅ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯏꯆꯦ ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ ꯏꯕꯣꯍꯜꯅ ꯁꯅꯥꯒ ꯕꯨꯡꯒ ꯑꯅꯨ ꯈꯨꯃꯟꯒ ꯀꯔꯤ ꯍꯥꯏꯕ ꯐꯨꯅꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯥꯔꯖꯦꯅ ꯑꯩꯅ ꯊꯥꯕ ꯂꯤꯡꯗꯣ ꯀꯣꯔꯣ ꯏꯕꯥꯏ ꯃꯥꯅ ꯊꯥꯕ ꯂꯤꯡꯗꯣ ꯀꯣꯔꯣ ꯇꯨꯁꯤꯒ ꯊꯥꯔꯛꯏ ꯎꯒꯨ ꯀꯣꯔꯣꯛꯄꯩ ꯄꯤꯟ ꯇꯧꯕꯩꯔꯥ ꯎꯝ ꯑꯣ ꯃꯥꯁꯦ ꯑꯩ ꯌꯦꯡꯒꯣꯝ ꯆꯥꯛ ꯂꯥꯝꯃꯦ ꯃꯥ ꯆꯥꯛ ꯂꯩꯔꯤꯕꯣ ꯀꯌꯥꯝ ꯌꯥꯝ ꯂꯩꯍꯧꯒꯦ ꯆꯥꯛ ꯅꯨꯡꯈꯛ ꯑꯣꯏꯁꯨ ꯌꯥꯅꯤ ꯂꯨꯄꯥ 5ꯒꯤ ꯆꯥꯛ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯆꯥꯃꯁꯅ ꯆꯥꯗꯣꯏꯅꯤ ꯈꯨꯠꯅ ꯅꯠꯇꯦ ꯗ꯭ꯔꯕꯣ ꯌꯥꯏ ꯑꯗꯒꯤꯗꯤ ꯗꯥꯕꯨꯡ ꯆꯠꯄ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯁꯤꯅ ꯀꯔꯝꯕꯒꯤꯅꯣ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯕ ꯂꯣꯟ ꯊꯣꯛꯇ꯭ꯔꯕꯣ ꯀ ꯍꯥꯏꯔꯛꯑꯦ ꯂꯣꯟ ꯊꯣꯛꯏꯌꯦ ꯉꯥꯏꯍꯥꯛ ꯆꯠꯄꯨꯔꯦ ꯏꯕꯣꯍꯜꯅ ꯁꯅꯥ ꯅꯣꯏꯒꯤ ꯅꯨꯄꯤꯗꯣ
ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯥ ꯍꯥꯏ ꯍꯜꯂꯛꯇ꯭ꯔꯤ ꯁꯅꯥ ꯅꯣꯏ ꯍꯨꯏ ꯍꯜꯂꯛꯑꯕ ꯍꯜꯂꯛꯇ꯭ꯔꯤ ꯀꯣꯏ ꯆꯠꯈꯤ ꯃꯤ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯀꯣꯏꯖꯁꯅꯨ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯃꯤ ꯆꯅꯤ ꯂꯩ ꯑꯩꯈꯣꯏ ꯗꯥꯒꯤ ꯂꯥꯏꯛꯁꯨ ꯌꯥꯝ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯂꯤꯛꯑꯦ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯌꯥꯝ ꯂꯤꯛꯑꯦ ꯑꯗꯨꯅꯦ ꯃꯤꯅ ꯃꯌꯥꯝ ꯂꯩ ꯀꯩꯗꯧꯗꯣꯏꯅꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯅꯧꯕ ꯆꯪꯉꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯩꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯆꯦꯅꯦꯜꯗꯁꯨ ꯇꯧꯕꯤꯔꯝꯃꯣ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯗꯥ ꯃꯁꯛꯇꯣ ꯎꯠꯂꯛꯎꯅꯦ ꯁꯣꯝꯗ ꯑꯩꯅꯁꯨ ꯕꯣꯠ ꯈꯣꯝꯃꯤ ꯑꯩꯈꯣꯏ ꯗꯥꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯃꯥ ꯐꯣꯂꯤꯗ ꯐꯝꯈ꯭ꯔꯦ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯃꯥ ꯐꯝꯈ꯭ꯔꯦ ꯄꯥꯛꯊꯅ ꯂꯩꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯆꯤꯡꯈꯠꯄꯤꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯅꯨ ꯈꯨꯃꯟ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯂꯣꯏꯔꯦ ꯁꯅꯥ ꯅꯪꯁꯨ ꯀꯣꯃꯦꯟꯁ ꯄꯥꯎ ꯍꯥꯏꯔꯦ ꯁꯤꯡꯍꯅ ꯁꯅꯥꯁꯦ ꯏꯕꯣꯍꯜꯅ ꯃꯤꯠ ꯌꯥꯔꯦ ꯈꯔ ꯗꯥꯕꯨꯡ ꯁꯣꯛꯑꯦ ꯍꯥꯏꯅ ꯁꯅꯥꯁꯦ ꯃꯤꯠ ꯃꯥ ꯈꯔ ꯃꯃꯤꯠ ꯁꯣꯛꯑꯦ ꯁꯣꯛꯅ ꯖꯥꯠꯁꯦ ꯅꯦꯅꯦ ꯇꯨꯝꯈ꯭ꯔꯕꯣ ꯁꯅꯥ ꯃꯥꯔꯣ ꯑꯗꯨꯝ ꯂꯩ ꯃꯟꯖꯨꯇꯥꯅ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯌꯦ ꯉꯁꯤꯁꯦ ꯃꯟꯖꯨꯇꯥ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯍꯧꯗꯣꯛꯄꯤꯔꯨꯅꯨ ꯁꯅꯥ ꯑꯍꯟ ꯆꯠꯂꯅꯤ ꯑꯣꯏꯔꯦꯗꯣ ꯊꯣꯏꯊꯣꯏꯅ ꯀꯩ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦꯗ ꯅꯣꯏꯒꯤ ꯂꯥꯏꯐꯁꯦ ꯃꯥ ꯅꯨꯡꯉꯥꯏꯇꯦ ꯇꯥꯔꯤꯗ ꯍꯥꯏꯌꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯇꯨꯝꯃꯁꯨ ꯏꯆꯦ ꯇꯥꯔꯤꯕ ꯀꯥꯅꯟꯕꯂꯥꯅ ꯊꯥꯕꯨꯡꯇꯣꯟ ꯊꯥꯕꯨꯡꯇꯣꯟ ꯁꯨꯔꯗꯒ ꯄꯥꯜꯂ ꯁꯛꯎꯅꯦ ꯊꯥꯕꯨꯡꯇꯣꯟ ꯑꯥꯔꯖꯦꯅ ꯅꯦꯠ ꯃꯣꯏꯗꯒ ꯄꯥꯜꯂꯣꯅ ꯍꯥꯏ ꯄꯥꯜꯂꯤ ꯗꯥꯕꯨꯡ ꯄꯣꯕꯤꯒꯦ ꯗꯥꯕꯨꯡ ꯀꯣꯂꯣꯡ ꯂꯥꯎ ꯀꯩ ꯍꯥꯏꯕ ꯄꯣꯕꯤꯁꯅꯝ ꯗꯥꯕꯨꯡ ꯀꯣꯂꯣꯡ ꯂꯥꯎ ꯍꯥꯏꯅꯦ ꯅꯝꯕꯤꯒꯦ ꯑꯗꯩ ꯂꯩꯃ ꯗꯦꯕꯤꯅ ꯍꯥꯏ ꯕꯦꯅꯨꯅ ꯊꯩꯕꯣꯡ ꯁꯕꯥꯁ ꯃꯆꯥ ꯑꯗꯒꯤꯗꯤ ꯑꯃꯇ ꯍꯅꯨꯕꯨ ꯀꯥꯏꯅꯤ ꯏꯕꯥ ꯑꯩꯗꯤ ꯑꯃꯨꯛ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯆꯥꯎꯗꯣꯏꯅꯤ ꯂꯣꯏꯔꯒ ꯂꯥꯏꯞꯁꯦ ꯂꯣꯏꯔꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯣꯃꯦꯟꯁꯦ ꯄꯥꯗꯦ ꯂꯥꯏꯛ ꯑꯩ ꯄꯤꯔꯅꯤ ꯆꯥꯛ ꯅꯪ ꯍꯥꯏ ꯅꯍꯥꯟꯒꯩ ꯆꯥꯅꯤꯡꯉꯤꯕ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯀꯣꯃꯦꯟꯁꯨ ꯄꯥꯗꯦ ꯂꯥꯏꯛ ꯄꯤꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯌꯥꯝ ꯆꯥꯗꯣꯏ ꯀꯣꯃꯦꯟꯁꯇꯣ ꯅꯠꯇꯦ ꯈꯤꯇꯪꯈꯛ ꯀꯣꯃꯦꯟꯁꯇꯣ ꯄꯥꯕꯗꯣ ꯆꯤꯊꯔꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯀꯣ ꯑꯗꯩ ꯏꯕꯣꯍꯜꯅ ꯃꯣꯏ ꯑꯍꯨꯝ ꯐꯨꯅꯔꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯅ ꯏꯕꯣꯍꯜ ꯑꯗꯨꯝ ꯂꯥꯎ ꯂꯩꯈ꯭ꯔꯦꯅꯦ ꯑꯗꯒꯤꯗꯤ ꯇꯧꯔꯤꯁꯤꯅ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯤꯀ ꯂꯣꯡꯊꯣꯛꯈ꯭ꯔꯦ ꯁꯤꯡꯍꯅ ꯁꯅꯥ ꯃꯃꯥ ꯀꯩ ꯇꯧꯔꯤꯒꯦ ꯍꯥꯏ ꯇꯨꯝꯈ꯭ꯔꯦ ꯁꯅꯥ ꯃꯃꯥ ꯑꯗꯒꯤꯗꯤ ꯂꯩꯃ ꯗꯦꯕꯤꯅ ꯀꯔꯤꯅꯣ ꯍꯥꯏꯌꯦ ꯂꯩꯃ ꯀꯔꯤꯅꯣ ꯁꯤꯡꯍꯅ ꯍꯥꯏꯔꯦ ꯁꯅꯥ ꯃꯃꯥ ꯇꯨꯝꯂꯤ ꯑꯗꯒꯤꯗꯤ ꯂꯩꯃꯅ ꯍꯥꯏ ꯍꯦꯜꯂꯣ ꯂꯩꯃ ꯑꯗꯒꯤꯗꯤ ꯑꯗꯒꯤꯗꯤ ꯂꯩꯃ ꯗꯦꯕꯤꯅ ꯀꯨꯀꯤ ꯁꯛꯊꯤꯒ ꯍꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯀꯨꯀꯤ ꯅꯠꯆꯗꯕꯗꯣ ꯑꯗꯒꯤꯗꯤ ꯁꯤꯡꯍꯅ ꯀꯩ ꯍꯥꯏꯕ ꯁꯅꯥ ꯀꯔꯤ ꯂꯩꯃ ꯗꯦꯕꯤꯁꯦ ꯏꯟꯖꯥꯡꯅꯣꯅꯦ ꯀꯨꯀꯤꯗ ꯆꯩꯔꯤꯅꯦꯍꯦ ꯂꯩꯃ ꯍꯥꯏꯕ ꯗꯦꯕꯤꯗ ꯀꯨꯀꯤꯗ ꯆꯩꯔꯤꯅꯦꯕ ꯈꯪꯗꯦ ꯑꯩꯈꯣꯏꯗ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯀꯨꯀꯤ ꯅꯠꯆꯗꯦ ꯍꯥꯏꯖꯔꯤꯕ ꯑꯗꯒꯤꯗꯤ ꯃꯥꯏꯀꯦꯜꯅ ꯁꯅꯥ ꯒꯨꯗ ꯕꯥꯏ ꯁꯤ ꯌꯨ ꯑꯦꯒꯦꯟ ꯅꯦꯛꯁ ꯃꯄꯣꯛ ꯃꯥꯏꯀꯜ ꯍꯌꯦꯡ ꯋꯥꯠ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯑꯣ ꯑꯩ ꯂꯥꯏꯐ ꯊꯥꯔꯛꯀꯅꯤ ꯍꯌꯦꯡ ꯅꯦꯛꯁ ꯃꯄꯣꯛꯀ ꯍꯥꯏꯈ꯭ꯔꯦꯉꯣ ꯃꯥꯏꯀꯦꯜ ꯍꯌꯦꯡ ꯁꯅꯥꯒꯤ ꯂꯥꯏꯐꯇ ꯆꯪꯉꯣ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯕꯣꯍꯜꯅ ꯑꯣ ꯅꯪ ꯅꯠꯇꯦꯕ ꯁꯅꯥ ꯀꯦ ꯑꯦꯝ ꯁꯤ ꯁꯅꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯪꯉꯛꯑꯦ ꯏꯕꯣꯍꯜꯅ ꯂꯩꯃꯅ ꯅꯪ ꯅꯠꯇꯦ ꯍꯥꯏꯌꯣ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯒꯗꯤ ꯐꯔꯦ ꯑꯩꯈꯣꯏꯗ ꯊꯦꯡꯛ ꯌꯨ ꯑꯣꯏꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ ꯏꯆꯦ ꯀꯥꯅꯟꯕꯂꯥꯅ ꯑꯥꯔꯖꯦ ꯏꯕꯣꯍꯜ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯅ ꯀꯩ ꯍꯥꯏꯕ ꯃꯤꯔꯥꯏꯕꯤꯔꯦ ꯅꯪꯅ ꯑꯩꯕꯨ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯃꯨꯛꯇ ꯁꯛꯄꯤꯔꯛꯑꯣ ꯏꯁꯩꯁꯤꯅ ꯐꯥꯗꯕꯅ ꯑꯩꯈꯣꯏꯁꯤꯅ ꯈꯪꯉꯕ ꯁꯅꯥꯅ ꯈꯪꯕ꯭ꯔꯥ ꯃꯤꯔꯥꯏꯕꯤꯔꯦ ꯅꯪꯅ ꯑꯩꯕꯨ ꯍꯥꯏꯕꯁꯦ ꯑꯩ ꯑꯃꯨꯛ ꯉꯔꯥꯡ ꯏꯁꯩ ꯑꯩꯒꯤ ꯏꯁꯩ ꯈꯇꯥꯗ ꯄꯨꯊꯣꯔꯛꯅꯦ ꯑꯗꯨ ꯏꯁꯩ ꯁꯛꯊꯒꯦꯅꯦ ꯑꯝꯇꯪ ꯑꯩꯒꯤ ꯏꯁꯩ ꯉꯔꯥꯡ ꯑꯩ ꯉꯔꯥꯡ ꯕꯨꯛꯇꯣ ꯀꯗꯥꯏ ꯆꯪꯈ꯭ꯔꯒꯦ ꯑꯩꯒꯤ ꯗꯥꯏꯔꯤꯗꯣ ꯑꯗꯣ ꯁꯤꯁꯦ ꯗ꯭ꯋꯦꯌꯔꯗ ꯌꯥꯎꯔꯝꯒꯅꯤ ꯑꯗꯒꯤꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯂꯩꯃ ꯑꯗꯒꯤꯗꯤ ꯁꯤꯡꯍꯅ ꯁꯅꯥ ꯅꯪꯒꯤ ꯀꯨꯀꯤꯗꯣ ꯂꯥꯛꯇ꯭ꯔꯕꯣ ꯍꯥꯏꯌꯦ ꯁꯅꯥꯅ ꯀꯨꯀꯤ ꯂꯥꯛꯇ꯭ꯔꯕ ꯍꯥꯏ ꯂꯩꯃ ꯗꯦꯕꯤꯅ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯌꯦ ꯁꯤꯡꯍꯅ ꯑꯗꯨ ꯂꯥꯛꯇ꯭ꯔꯤ ꯅꯠꯇꯦꯗ ꯑꯩꯒꯤ ꯃꯈꯥꯗꯣ ꯕ꯭ꯂꯨ ꯀꯂꯔꯒꯤꯗꯣ ꯑꯗꯨꯒ ꯂꯩꯃ ꯗꯦꯕꯤꯅ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯔꯣ ꯂꯩꯃ ꯗꯦꯕꯤꯅ ꯇꯨꯝꯈꯤꯔꯣꯏꯌꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ ꯑꯗꯩꯗꯤ ꯅꯨꯡꯁꯤꯕꯕꯨ ꯅꯪ ꯍꯧꯖꯤꯛꯁꯨ ꯀꯥꯏꯕ ꯀꯔꯤ ꯏꯁꯩ ꯁꯛꯏꯅꯣ ꯑꯩꯉꯣꯟꯗ ꯆꯠꯅꯗꯦ ꯃꯤꯔꯥꯏꯕꯤꯔꯕ ꯅꯪꯅ ꯑꯩꯕꯨ ꯍꯥꯏꯕ ꯏꯁꯩ ꯃꯤꯔꯥꯏꯕꯤꯔꯕ ꯅꯪꯅ ꯑꯩꯕꯨ ꯍꯥꯏꯕ ꯏꯁꯩꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯃꯤꯔꯥꯏ ꯔꯝꯂꯒ ꯍꯥꯏꯕ ꯏꯁꯩꯗꯨꯗꯤꯅꯦ ꯑꯗꯨꯗꯤ ꯀꯥꯕꯛ ꯁꯥꯕꯛ ꯑꯗꯨꯝ ꯐꯥꯏꯌꯦꯕꯀꯣ
ꯑꯗꯨ ꯑꯣꯏꯅ Michelle ꯁꯛꯆꯔꯛꯀꯦ Sanado Korean yam male. Michael Michael na Korean yam male hai re sanas. ꯃꯥꯟꯕꯅꯦ Dai di lema debi na aise ahan bro. ꯂꯩꯁꯤꯡꯑꯅ ꯁꯅꯥ ꯃꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯣ ꯅꯦꯠ Aise ahan bro ay ꯂꯣꯏꯊꯣꯛꯄꯤꯅꯨꯀꯣ khangre singa ꯍꯥꯏ lifestyle de singana kaiba sana mamagi mobile do net loithokpinu ko ay. ꯑꯗꯩꯗꯤ ꯂꯣꯏꯊꯣꯛꯇꯦꯗ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯄꯨꯡ ꯀꯌꯥ ꯂꯥꯛꯑꯦ ꯇꯥꯔꯒꯦ ꯏꯆꯦ ꯅꯤꯇꯥ ꯌꯦꯡꯉꯣ ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯑꯗꯨ ꯁꯅꯥ ꯏꯆꯦ ꯅꯤꯇꯥ ꯂꯥꯛꯑꯦ ꯁꯅꯥ ꯏꯆꯦ ꯅꯤꯇꯥ ꯑꯣ ꯋꯦꯜꯀꯝ ꯈꯨꯔꯨꯝꯖꯔꯤ ꯆꯦ ꯅꯤꯇꯥ Iche bemza hogare. Iche bemza mas elvi dhare. Chenita iche kamala sau khinu ne nang tap thakho ne nang sau khinu ne nang tap thakho ne nang ꯁꯨꯒꯠꯀꯅꯨ ꯅꯪ ꯅꯣꯏꯗꯤ sei ne na hai umda pharamdi kanaga kanaga nungsinabei wari ai kanaga nungsinabei wari nedra dai kanagi wari sanadori dai lema de bina noi couple se yamna nungsiye nungsine thank you so much matau mala limida ꯁꯤ ꯂꯣꯏꯔ ꯐꯨꯅꯗꯣꯏꯅꯦ ꯑꯩꯈꯣꯏꯕꯥꯅꯤ ꯑꯗꯨꯝ se ꯐꯨꯅ ꯂꯩꯔꯕꯅꯤ ase lero puna dorabne ꯐꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ doi ꯑꯩꯈꯣꯏꯕꯥꯅꯤ bol na ꯈꯟꯅꯗꯅ kai ba ai bai wari thank you bol lakbiramagi damata bye mayam bye Michael ꯕꯥꯏ na ꯕꯥꯏ sanado mau amata ꯁꯥꯍꯜꯂꯣ ꯄꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯑꯣꯏ ꯃꯥ ꯖꯥꯠꯅꯤ ꯃꯥꯏꯀꯦꯜ ꯅꯪ ꯍꯥꯏꯖꯤꯜꯂꯛꯏꯁꯦ ꯑꯩꯅꯦ ꯑꯩ ꯊꯥꯔꯛꯑꯒꯦ ꯁꯤ ꯏꯟꯁꯥꯡ ꯃꯧ ꯊꯥꯕꯤꯔꯛꯑꯃꯤꯁꯦ ꯄꯥꯛꯄ꯭ꯔꯥꯁꯨ ꯌꯦꯡꯉꯨ ꯃꯧ ꯍꯅꯨꯕꯤꯅꯤ ꯃꯧ ꯍꯅꯨꯕꯤ ꯉꯧꯕꯣꯡ ꯏꯜꯂꯕꯅꯤꯅ ꯃꯧ ꯍꯅꯨꯕꯤ ꯑꯣꯜꯂꯦ ꯍꯧꯖꯤꯛ ꯐꯔꯅꯤ ꯐꯕꯁꯦ ꯂꯩꯔꯝꯃꯤ ꯃꯤꯁꯦ ꯍꯧꯖꯤꯛ ꯂꯣꯏ ꯇꯥꯁꯟ ꯄꯛꯆꯔꯕꯁꯦ ꯌꯦꯡꯉꯨ ꯃꯧ ꯄꯛꯆꯕꯅ ꯂꯣꯏꯔꯦ ꯆꯣꯁꯃꯥꯗꯨꯝꯒ ꯑꯦ ꯅꯪꯒꯤꯗꯣ ꯀꯩꯅꯣ ꯃꯤꯠꯀꯤꯔꯥ ꯅꯠꯇꯦ ꯑꯦ ꯑꯩꯅ ꯑꯩꯁꯨ ꯃꯤꯠ ꯁꯨꯝꯅꯦ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯃꯤꯠ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯅꯪꯁꯨ ꯎꯞꯀꯦꯔꯥ ꯑꯩ ꯐꯣꯟꯗ ꯑꯃꯨꯛ ꯑꯩ ꯐꯣꯟꯗ ꯏꯉꯧꯗ ꯄꯨꯡ ꯃꯥꯡꯈ꯭ꯔꯦ ꯑꯅꯤꯃꯨꯛ ꯉꯁꯥꯡ ꯄꯨꯡ ꯑꯅꯤ ꯑꯍꯨꯝꯃꯨꯛ ꯌꯦꯡꯉꯛꯄ ꯍꯥꯏꯗꯣ ꯃꯤꯠꯇ ꯄꯥꯟꯗꯣꯏꯕ ꯑꯗꯨꯒꯤ ꯑꯩꯅ ꯎꯞꯁꯜꯂꯤꯅꯦꯕ ꯑꯩꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯅꯨꯃꯤꯠ ꯀꯩꯅꯣꯝ ꯇꯧꯈꯠꯂꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯑꯩꯒꯤ ꯆꯣꯁꯃꯥ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯑꯩ ꯆꯣꯁꯃꯥ ꯊꯤ ꯐꯪꯗꯕꯅꯤꯗ ꯑꯩꯒꯤ ꯁꯥꯏꯠ ꯕꯦꯛ ꯑꯃꯨꯕꯗꯣ ꯑꯗꯨ ꯃꯅꯨꯡꯗ ꯌꯥꯎꯕ ꯌꯦꯡꯉꯨ ꯀꯥꯏꯗ ꯅꯪ ꯃꯥꯅ ꯊꯝꯃꯤ ꯑꯣꯏꯔꯝꯗꯣꯏꯅꯤ ꯑꯩ ꯉꯁꯥꯏꯗꯩ ꯊꯤꯔꯤꯅꯤ ꯈꯪꯉꯕ ꯑꯩ ꯉꯁꯥꯏ ꯌꯥꯝ ꯔꯤꯜꯁ ꯇꯧꯕꯗꯣ ꯑꯗꯨꯒ ꯊꯤꯔꯤꯅꯦꯕ ꯐꯪꯗꯕ ꯋꯥꯅꯤ ꯌꯦ ꯑꯩꯁꯨ ꯁꯅꯥ ꯆꯣꯁꯃꯥ ꯌꯦꯡꯉꯨꯁꯦ ꯁꯥꯔꯒꯦ ꯇꯨ ꯉꯥꯏꯈꯣ ꯑꯝꯇ ꯇꯩꯊꯣꯛꯈꯤꯒꯦ ꯅꯆꯦꯁꯨ ꯑꯐꯥꯎ ꯁꯥꯗꯔꯛꯇꯣꯔꯦ ꯑꯩꯁꯨ ꯉꯁꯥꯏ ꯁꯥꯔꯝꯒꯅꯤ ꯑꯐꯥꯎ ꯃꯊꯪꯗꯒꯤꯅꯦ ꯇꯧꯕꯗ ꯎꯞꯁꯜꯂꯨ ꯁꯣꯏꯗꯕꯤ ꯃꯤꯠꯇꯣ ꯀꯩꯅꯣ ꯑꯣꯏꯗꯅꯕ ꯆꯩꯅꯤꯇꯥ ꯁꯅꯥ ꯏꯁꯩ ꯁꯛꯒꯠꯂꯣ ꯂꯩꯃ ꯗꯦꯕꯤꯅ ꯃꯩ ꯇꯥꯔꯦ ꯀꯩꯕ ꯍꯧꯖꯤꯛ ꯍꯥ ꯄꯣꯠꯁꯝꯕꯝꯅ ꯑꯩ ꯅꯍꯥꯟꯒꯤ ꯑꯩꯅ ꯈꯟꯖꯔꯛꯄ ꯏꯁꯩꯗꯣ ꯄ꯭ꯂꯤꯖ ꯍꯥꯏ ꯆꯦ ꯅꯍꯥꯟ ꯑꯩꯅ ꯈꯟꯖꯔꯛꯄ ꯏꯁꯩꯗꯣ ꯄ꯭ꯂꯤꯖ ꯍꯥꯏ ꯑꯣ ꯅꯍꯥꯟꯒꯤ ꯀꯩꯅꯣꯒꯤꯗꯨꯔꯣ ꯄꯣꯠꯁꯝꯕꯝ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯃꯤꯔꯥꯏꯔꯝꯂꯒ ꯍꯥꯏꯕꯗꯨꯔꯥ ꯑꯗꯨꯏ ꯏꯁꯩꯗꯨꯔꯥ ꯕꯤꯖꯣꯟ ꯀꯨꯃꯥꯔ ꯍꯥꯏ ꯐ꯭ꯔꯦꯟ ꯂꯨꯀꯤꯡ ꯒꯨꯗ ꯊꯦꯡk ꯌꯨ ꯁꯣ ꯊꯦꯡꯀ꯭ꯌꯨ ꯃꯆ ꯕꯤꯖꯣꯟ ꯊꯦꯡꯀ꯭ꯌꯨ ꯗꯩꯗꯤ ꯕꯣꯟꯅ ꯑꯩ ꯅꯤꯇꯥ ꯑꯩ ꯉꯁꯥꯏ ꯃꯤꯠꯁꯦ ꯐꯔꯝꯃꯤꯁꯨ ꯑꯃꯨꯛ ꯌꯥꯈꯤꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯇꯧꯔꯤꯁꯦ ꯀꯨꯏꯅ ꯌꯦꯡꯕꯗꯨꯅ ꯇꯧꯔꯤꯅꯤꯗ ꯁꯤ ꯄꯥꯔꯛꯀꯦ ꯀꯨꯏꯅ ꯌꯦꯡꯕꯗꯣ ꯑꯗꯨꯗꯨꯅ ꯅꯃꯤꯠꯇꯣ ꯁꯣꯛꯂꯛꯏꯕ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ ꯂꯩꯃꯗ ꯍꯌꯦꯡꯁꯨ ꯂꯥꯏꯚ ꯇꯧꯗꯣꯏꯔꯣ ꯇꯧꯅꯤꯌꯦ ꯇꯧꯅꯤ ꯂꯩꯃ ꯑꯩꯈꯣꯏ ꯈꯔꯅꯤꯅꯦ ꯄꯨꯡ 10 ꯗꯒꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10 ꯗ ꯗꯦꯂꯤ ꯂꯥꯏꯚ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯈꯔꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯕꯣꯠ ꯈꯣꯝꯃꯤꯕ ꯑꯗꯨꯗꯨꯒꯤꯅꯤ ꯕꯣꯠ ꯈꯔ ꯃꯊꯧ ꯇꯥꯔꯦꯕꯀꯣ ꯑꯩꯒꯤ ꯑꯗꯨꯗꯨꯒꯤ ꯑꯩ ꯃꯔꯨꯞꯗꯩ ꯀꯃꯦꯟ ꯄꯥꯔꯛꯀꯦ ꯁꯅꯥꯗꯣ ꯁꯣꯛ ꯎꯞꯇ꯭ꯔꯣ ꯂꯩꯃꯗꯦꯕꯤꯅ ꯍꯌꯦꯡꯗꯣ ꯑꯦꯜꯕꯤ ꯂꯥꯛꯇꯣꯏꯔꯣ ꯏꯆꯦ ꯀꯩꯅꯣꯅ ꯕꯥꯏ ꯕꯨꯡ ꯑꯅꯨ ꯕꯥꯏ ꯕꯥꯏ ꯊꯣꯛꯏ ꯀꯣꯟꯖꯦꯝꯕꯝꯅ ꯃꯌꯥꯝ ꯂꯥꯏꯛ ꯃꯤꯔꯥꯏꯕꯤꯔꯦ ꯅꯪꯅ ꯇꯧꯕꯤꯔꯝꯃꯣ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯦ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯝꯂꯒ ꯀꯅꯥ ꯍꯥꯏꯅꯣ ꯀꯩꯅꯣ ꯊꯣꯏꯊꯣꯏ ꯀꯣꯟꯖꯦꯡꯕꯝꯅ ꯑꯣꯀꯦ ꯁꯛꯂꯛꯀꯦ ꯑꯩ ꯁꯨꯔꯗꯤ ꯌꯥꯝꯅꯅꯦ ꯁꯨꯔꯗꯤ ꯌꯥꯝꯅ ꯍꯩꯇꯦꯕꯀꯣ ꯏꯁꯩꯁꯦ ꯁꯨꯔꯁꯦ ꯌꯥꯝ ꯆꯤꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯀꯥꯕꯛ ꯁꯥꯕꯛ ꯁꯛꯂꯒꯦꯀꯣ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯃꯤꯔꯥꯏꯔꯝꯂꯒ ꯑꯄꯥꯝꯕꯒꯤ ꯋꯥꯈꯜꯗ ꯅꯣꯛꯅ ꯍꯤꯡꯂꯤꯕꯤ ꯊꯃꯣꯏꯕꯨ ꯅꯪꯅ ꯊꯨꯒꯥꯏꯔꯝꯂꯒ ꯏꯅꯥꯛ ꯈꯨꯟꯕꯩ ꯋꯥꯈꯜꯗ ꯅꯣꯛꯅ ꯂꯩꯈ꯭ꯔꯕꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯈꯪꯍꯜꯂꯝꯂꯒ ꯀꯩꯒꯤꯅꯣꯅꯦ ꯉꯥꯏꯈꯣ ꯏꯁꯩ ꯁꯛꯈꯤꯒꯦ ꯏꯕꯨꯡꯉꯣ ꯑꯩ ꯈꯪꯗꯦꯀꯣ ꯄꯥꯝꯖꯕ ꯁꯟꯒ ꯇꯠꯂꯝꯃꯗꯤ ꯁꯥꯖꯅ ꯑꯩ ꯈꯪꯖ ꯂꯥꯛꯆꯗꯦ ꯂꯩꯈ꯭ꯔꯕ ꯊꯃꯣꯏꯕꯨ ꯅꯪꯅ ꯀꯞꯍꯜꯂꯝꯂꯒ
ꯏꯁꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯈꯨꯕꯥꯛ ꯈꯨꯔꯤꯅꯤ ꯁꯅꯥ ꯊꯣꯡꯅ ꯆꯦꯟꯈꯔꯦ ꯅꯪꯅ ꯏꯁꯩꯗꯣ ꯇꯥꯟꯕ ꯍꯥꯞꯄꯤꯀꯣ ꯑꯩꯅ ꯀꯣꯏꯇꯥꯟ ꯈꯤꯡꯉꯤ ꯏꯁꯩꯁꯦ ꯑꯩ ꯉꯔꯥꯡ ꯃꯥꯜꯂꯦꯀꯣ ꯉꯔꯥꯡ ꯅꯠꯇ꯭ꯔꯥ ꯉꯔꯥꯡ ꯑꯌꯨꯛꯇꯩꯗꯤ ꯁꯤ ꯏꯁꯩꯁꯦ ꯐꯥꯔꯤꯅꯦꯕ ꯑꯃꯨꯛ ꯇꯥꯖꯗ꯭ꯔꯤꯕ ꯏꯁꯩꯅꯦꯕ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯅ ꯁꯛꯂꯣ ꯍꯥꯏꯕꯗꯨꯒꯅꯦ ꯑꯁꯤꯒꯤ ꯏꯁꯩꯁꯦ ꯑꯩꯅ ꯐꯥꯔꯤꯕ ꯉꯔꯥꯡꯁꯦ ꯀꯔꯝꯕ ꯏꯔꯥꯜꯒꯤꯅꯣ ꯄꯤꯔꯤꯕ ꯕꯤꯗꯥꯏꯁꯦ ꯃꯔꯝꯗꯣ ꯈꯪꯍꯜꯂꯝꯃꯨ ꯀꯅꯥꯅꯣ ꯁꯅꯥ ꯍꯥꯏꯁꯦ ꯁꯅꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯥꯏ ꯆꯦꯅꯦꯜ ꯂꯩꯌꯦꯕꯀꯣ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯑꯩꯈꯣꯏꯒ ꯍꯧꯖꯤꯛ ꯑꯦꯜꯕꯤꯗ ꯖꯣꯏꯟ ꯂꯩꯔꯤꯁꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯤꯕꯅꯦ ꯃꯥꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯦꯕꯀꯣ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯉꯁꯤ ꯑꯦꯜꯕꯤꯁꯦ ꯂꯥꯛꯏꯅꯦꯕꯀꯣ ꯏꯆꯦ ꯀꯃꯂꯥ ꯍꯌꯦꯡꯗꯤ ꯐꯖꯅ ꯁꯛꯑꯣꯕꯣ ꯑꯣꯀꯦ ꯏꯆꯦ ꯏꯁꯩ ꯐꯥꯈꯤꯒꯦ ꯍꯥꯟꯅ ꯌꯥꯝ ꯁꯤꯡꯍꯅ ꯐꯖꯩꯌꯦ ꯗꯥꯕꯨꯡ ꯃꯊꯪ ꯃꯨꯛꯕꯥꯡ ꯀꯔꯝꯕ ꯇꯧꯅꯤ ꯍꯥꯏꯌꯦ ꯃꯊꯪ ꯃꯨꯛꯕꯥꯡꯁꯦ ꯈꯪꯗ꯭ꯔꯤꯌꯦ ꯁꯤꯡꯍ ꯑꯗꯩ ꯃꯥꯏꯀꯜꯅ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏꯌꯦ ꯐꯖꯗꯕꯅꯤꯗ ꯑꯩ ꯁꯨꯔꯒ ꯀꯩꯁꯨꯝ ꯆꯤꯡꯕ ꯉꯝꯄꯣꯠꯇꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯛꯂꯛꯑꯣ ꯍꯥꯏꯕꯗꯨꯒ ꯂꯩꯃꯥ ꯍꯔꯥꯎ ꯗꯦꯕꯤꯅ ꯁꯨꯝꯁꯛꯏꯅꯦ ꯍꯌꯦꯡꯁꯨ ꯂꯥꯏꯚ ꯇꯧꯗꯣꯏꯔꯣ ꯍꯌꯦꯡꯁꯨ ꯍꯌꯦꯡꯁꯨ ꯇꯧꯒꯦ ꯇꯧꯗꯣꯏꯅꯦ ꯁꯅꯥ ꯐꯖꯩ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯃꯥꯏꯀꯜ ꯁꯅꯥꯗꯣ ꯁꯣ ꯎꯞꯇ꯭ꯔꯣ ꯁꯤꯁꯨ ꯉꯁꯥꯏ ꯄꯥꯍꯟꯗ꯭ꯔꯣ ꯎꯝ ꯍꯌꯦꯡꯁꯨ ꯂꯥꯏꯚ ꯇꯧꯗꯣꯏꯔꯣ ꯆꯨꯄꯥ ꯃꯊꯛ ꯀꯩꯅꯣ ꯇꯧꯔ ꯃꯥꯜꯂꯦꯗ ꯅꯣꯏꯕꯨ ꯁꯨꯛ ꯐꯖꯅ ꯁꯛꯏꯁꯤꯕꯨ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯃꯣꯏꯅ ꯅꯣꯛꯂꯛꯄꯗ ꯑꯩ ꯁꯨꯔꯒ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯕ ꯈꯔꯒ ꯍꯩꯇ ꯁꯛꯄꯅꯤꯅꯅꯦ ꯑꯗꯒꯤꯗꯤ ꯅꯨꯔꯅ ꯀꯩ ꯍꯥꯏꯕ ꯕꯨ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯗꯩ ꯂꯩꯃꯅ ꯀꯩ ꯍꯥꯏꯕ ꯀꯗꯥꯏꯗꯒꯤꯅꯣ ꯀꯗꯥꯏꯒꯤꯅꯣ ꯑꯣ ꯁꯅꯥꯁꯦ ꯖꯥꯔꯤꯕꯣꯟꯗꯒꯤꯅꯦ ꯇꯥꯔꯤꯕꯣꯟꯒꯤꯅꯦ ꯂꯩꯃ ꯂꯩꯃ ꯑꯁꯤꯗ ꯄꯤꯟꯗ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛꯅ ꯂꯩꯕꯁꯦ ꯃꯗꯨ ꯑꯝꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯀꯥꯏꯅ ꯄꯤꯟ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯔꯤꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯑꯝꯇ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯗꯥꯒꯤꯅꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯆꯦꯅꯦꯜꯅꯦ ꯃꯥꯏ ꯆꯦꯅꯦꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯚꯤꯗꯤꯑꯣ ꯑꯝꯇ ꯍꯥꯞꯇꯕꯅꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯍꯥꯏꯒꯅꯨꯅꯦ ꯀꯔꯥꯏ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯍꯥꯞꯄꯤꯗꯨꯗꯤ ꯍꯟꯗꯛ ꯍꯥꯞꯇꯕꯩ ꯋꯥꯅꯤꯅ ꯑꯗꯒꯤꯗꯤ ꯃꯥꯏꯀꯜꯅ ꯁꯅꯥꯒꯤ ꯐꯤꯗꯣ ꯈꯔ ꯆꯤꯡꯊꯍꯜꯂꯣ ꯅꯪꯒꯤ ꯐꯤꯗꯣ ꯈꯔ ꯆꯤꯡꯊꯍꯜꯂꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯩꯒꯤ ꯀꯁꯥꯔ ꯄꯥꯈꯪꯅ ꯀꯩ ꯍꯥꯏꯕ ꯏꯇꯩꯃ ꯊꯣꯏꯕꯅ ꯀꯩ ꯍꯥꯏꯕ ꯏꯇꯩꯃ ꯁꯤꯛꯁꯇꯔ ꯑꯃꯁꯦ ꯏꯕꯦꯟ ꯏꯃꯣꯏꯅꯨ ꯁꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯑꯩ ꯃꯧ ꯁꯥꯎ ꯍꯥꯏꯗꯨꯅ ꯃꯧ ꯁꯥꯔꯤꯕ ꯑꯩ ꯁꯤꯔꯦꯗ ꯊꯣꯏꯕ ꯎꯝ ꯏꯃꯣꯏꯅꯨ ꯁꯥꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅꯤ ꯂꯩꯃꯅ ꯁꯅꯥ ꯃꯥꯅꯤ ꯋꯥ ꯉꯥꯡꯍꯧ ꯍꯥꯏ ꯏꯃꯣꯏꯅꯨ ꯑꯩ ꯃꯥꯜꯂꯤ ꯔꯣꯁꯅꯥ ꯁꯤꯔꯦꯗ ꯃꯥꯜꯂꯤꯅꯦ ꯑꯣꯀꯦ ꯃꯥꯜꯂꯤꯃꯤ ꯅꯪꯕꯣ ꯏꯃꯣꯏꯅꯨꯒꯤ ꯃꯊꯛꯇ ꯍꯥꯏꯐꯦꯠ ꯃꯥꯜꯂꯛꯄꯩ ꯋꯥꯅꯤ ꯅꯪꯉꯣꯟꯗ ꯊꯣꯏꯕꯅꯅꯦ ꯏꯃꯣꯏꯅꯨ ꯍꯥꯏꯔꯛꯄꯗ ꯃꯥꯟꯁꯨ ꯃꯥꯜꯂꯤꯕ ꯖꯦꯡꯒꯜꯂꯨꯕꯗ ꯅꯪꯁꯦ ꯂꯩꯃꯅ ꯁꯅꯥ ꯋꯥ ꯈꯔ ꯉꯥꯡꯉꯨ ꯍꯥꯏ ꯁꯅꯥ ꯈꯔ ꯉꯥꯡꯉꯧꯕ ꯀꯩ ꯐꯥꯒꯤ ꯈꯔ ꯀꯩ ꯇꯧꯔꯣ ꯀꯩ ꯉꯥꯡꯉꯨ ꯍꯥꯏꯅꯣ ꯈꯔ ꯋꯥꯒ ꯇꯧꯔꯛꯑꯣꯕ ꯅꯪ ꯉꯥꯡꯅꯤꯡꯉꯥꯏ ꯀꯣꯃꯦꯟꯁ ꯂꯩꯇꯦꯅꯦ ꯈꯔ ꯇꯧꯔꯛꯑꯣ ꯍꯣꯏ ꯅꯍꯥꯟꯃꯨꯛꯀꯤ ꯅꯪ ꯁꯅꯥꯁꯦ ꯑꯦꯜꯕꯤꯗ ꯉꯥꯡꯅꯕ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯣꯅꯦ ꯁꯅꯥꯁꯦ ꯃꯤꯠ ꯁꯣꯛꯏꯅꯦ ꯑꯗꯨꯅ ꯋꯥꯁꯦ ꯉꯥꯡꯕ ꯉꯝꯃꯛꯇ꯭ꯔꯦꯅꯦ ꯁꯅꯥ ꯕꯥꯏ ꯕꯥꯏ ꯗ꯭ꯌꯨꯇꯤ ꯗꯟꯗꯤ ꯆꯠꯂꯦ ꯅꯪꯁꯨ ꯀꯔꯤꯅꯣꯅꯦ ꯉꯥꯏꯈꯣꯅꯦ ꯅꯪꯁꯦ ꯉꯁꯤ ꯑꯩꯈꯣꯏꯅꯒ ꯗꯟꯗꯤꯗ ꯐꯝꯍꯟꯅ ꯊꯝꯕꯩ ꯃꯑꯣꯡꯅꯦ ꯅꯠꯇꯦ ꯎꯁꯀ ꯇꯥꯔꯒ ꯄꯤꯖꯔꯒ ꯁꯨꯝ ꯂꯩꯕꯁꯦ ꯇꯥꯔꯒ ꯑꯦꯟꯖꯣꯏ ꯇꯧꯖꯕꯁꯦ ꯁꯤꯅ ꯅꯨꯡꯉꯥꯏꯖꯔꯦꯕ ꯐꯝꯗ ꯖꯥꯠꯁꯦ ꯀꯥꯏꯅ ꯒꯨꯁ ꯄꯤꯖꯕꯩ ꯇꯥꯏꯞꯇ ꯃꯥꯁꯦ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯐꯝꯅ ꯂꯩꯖꯩ ꯁꯨꯝ ꯇꯥꯕꯗ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯑꯩꯗꯤ ꯃꯣꯏ ꯃꯥꯏꯀꯦꯜꯅ ꯍꯦꯛ ꯀꯩ ꯍꯥꯏꯕ ꯍꯅꯨꯕꯤ ꯌꯥꯝ ꯃꯥꯜꯂꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯉꯛꯄꯗ ꯃꯣꯏ ꯈꯪꯕ꯭ꯔꯦꯛ ꯈꯪꯗꯣꯏꯗꯨꯗꯤ ꯑꯩꯅ ꯉꯥꯡꯉꯛꯄꯗꯨꯒ ꯑꯗꯨꯒꯤ ꯈꯪꯍꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤ ꯈꯗꯥꯡ ꯈꯛꯏ ꯃꯥꯜꯂꯦ ꯈꯗꯥꯡ ꯈꯥꯛꯏ ꯃꯥ ꯅꯪ ꯍꯌꯦꯡ ꯇꯧꯔꯛꯇꯣꯏꯔꯣ ꯍꯌꯦꯡꯗꯤ ꯀꯩꯅꯣꯒꯤ ꯁꯅꯥ ꯕꯥꯏ ꯆꯥꯟꯗꯤꯒꯤ ꯗ꯭ꯌꯨꯇꯤ ꯄ꯭ꯔꯣꯒꯥꯝ ꯆꯠꯂꯦ ꯂꯩꯇ꯭ꯔꯥ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯂꯩꯃꯅ ꯂꯩꯔꯤꯅꯤ ꯅꯣꯡꯉꯥꯜꯂꯛꯄꯒ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯆꯥꯛꯇ ꯑꯣꯏꯅ ꯊꯣꯡꯉꯨ ꯍꯥꯏꯌꯦ ꯑꯗꯒꯤ ꯃꯤ ꯊꯣꯏ ꯀꯌꯥꯃꯨꯛ ꯄꯤꯀꯦꯅ ꯄꯤꯖꯗꯣꯏꯅꯣ ꯏꯆꯦ ꯏꯇꯩ ꯍꯥꯏ ꯍꯦꯜꯂꯣ ꯊꯣꯏ ꯄꯤꯀꯦ ꯁꯨꯝ ꯄꯥꯔ ꯄꯥꯔꯒ ꯑꯗꯒꯤꯗꯤ ꯃꯤ ꯀꯨꯟꯊ꯭ꯔꯥꯃꯨꯛ ꯊꯣꯏꯊꯣꯏꯕ ꯑꯣꯏꯗꯣꯔꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯀꯔꯤ ꯃꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯩꯁ ꯀꯨꯟꯖꯕꯤꯍꯥꯔꯤꯒꯤ ꯏꯁꯩ ꯁꯛꯑꯣ ꯁꯅꯥꯁꯦ ꯌꯥꯝꯅ ꯂꯦꯝꯕ꯭ꯔꯣ ꯍꯥꯏꯌꯦ ꯂꯦꯝꯃꯤ ꯂꯦꯝꯃꯤ ꯁꯅꯥꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯀꯔꯤ ꯃꯔꯤꯅꯣ ꯁꯅꯥꯁꯦ ꯌꯥꯝ ꯈꯪꯗꯦ ꯂꯦꯝꯖꯩꯌꯦꯕ ꯂꯩꯅꯔꯤꯕ ꯍꯌꯦꯡ ꯑꯦꯜꯕꯤ ꯌꯥꯎꯍꯜꯂꯣ
ꯅꯪꯒꯤ ꯁꯥꯖꯜ ꯂꯩꯃꯗꯦꯕꯤ ꯍꯌꯦꯡ ꯁꯅꯥꯁꯤꯡꯒꯤ LB ꯌꯥꯎꯀꯣ ꯃꯥꯏ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯥꯏ LB ꯌꯥꯎ ꯃꯥ ꯍꯌꯦꯡ LB ꯂꯥꯛꯀꯅꯤ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯦ ꯀꯥꯎꯈ꯭ꯔꯦꯉꯣ ꯍꯥꯟꯅꯒꯤ ꯏꯁꯩꯁꯤꯡꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯅꯪꯒꯤ ꯄꯨꯟꯁꯤꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯀꯔꯤ ꯃꯔꯤꯅꯣ ꯈꯪꯗꯦ ꯂꯩꯅꯔꯤꯕ ꯀꯃꯥꯏꯅꯕꯨ ꯈꯪꯅꯗ꯭ꯔꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅꯤꯕꯨꯗꯤ ꯈꯪꯅꯔꯦꯗ ꯏꯕꯦꯟ ꯏꯃꯣꯏꯅꯨ ꯅꯪꯁꯨ ꯋꯥ ꯉꯥꯡꯉꯨꯅꯦ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯔꯒ ꯄꯨꯖꯥ ꯇꯧꯖꯒꯦ ꯅꯣꯏꯗꯤ ꯑꯩꯉꯣꯟꯗ ꯑꯍꯥꯎ ꯑꯍꯥꯎꯕꯁꯨ ꯑꯃꯨꯛ ꯀꯠꯂꯛꯇꯦ ꯏꯟꯖꯥꯡ ꯑꯍꯥꯎ ꯑꯍꯥꯎꯕ ꯉꯥ ꯑꯍꯥꯎ ꯑꯍꯥꯎꯕ ꯄꯩꯁꯥꯒ ꯁꯥꯔꯦꯡꯒꯗꯣ ꯈꯔ ꯊꯣꯛꯅ ꯀꯠꯂꯛ ꯊꯝꯃꯛꯇꯦ ꯁꯔꯦꯡ ꯑꯁꯥꯡ ꯑꯁꯥꯡꯕꯒꯁꯨ ꯀꯠꯇꯦ ꯇꯣꯅꯤꯅ ꯀꯩ ꯍꯥꯏꯕ ꯍꯦꯜꯂꯣ ꯃꯌꯥꯝ ꯄꯣꯠꯁꯝꯕꯟꯗ ꯀꯩ ꯍꯦꯜꯂꯣ ꯍꯥꯏꯕ ꯇꯣꯅꯤ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕꯤꯗꯦꯗ ꯏꯃꯣꯏꯅꯨꯒ ꯗꯟꯗꯤ ꯌꯥꯝ ꯁꯥꯖꯔꯒ ꯃꯥꯜꯂꯦ ꯐꯝꯗ ꯌꯥꯗꯕ ꯐꯝꯗ ꯌꯥꯗꯕꯒꯤ ꯇꯥꯏꯞꯇ ꯏꯃꯣꯏꯅꯨꯒ ꯍꯥꯏ ꯁꯥꯖꯔꯒ ꯁꯅꯥꯁꯦ ꯋꯥꯔꯦ ꯃꯈ꯭ꯋꯥꯡ ꯅꯥꯔꯦ ꯑꯗꯨꯒꯤ ꯕꯤꯖꯣꯟ ꯀꯨꯃꯥꯔ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯐ꯭ꯔꯦꯟ ꯑꯣꯜ ꯑꯣꯐ ꯌꯨ ꯍꯥꯏꯌꯦ ꯒꯨꯗ ꯅꯥꯏꯠ ꯗꯥ ꯕꯤꯖꯣꯟ ꯒꯨꯗ ꯅꯥꯏꯠ ꯑꯗꯒꯤ ꯁꯨꯖꯤꯠꯅ ꯀꯩ ꯍꯥꯏꯕ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯏꯇꯩꯃ ꯗꯗꯥ ꯈꯣꯏ ꯇꯨꯝꯕꯗꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯇꯨꯝꯃꯅꯤꯗ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯑꯁ ꯀꯨꯏꯔꯔꯣꯏ ꯁꯅꯥꯁꯤꯒꯤ ꯐꯔꯛ ꯈꯪꯕ꯭ꯔꯥ ꯂꯩꯃꯅ ꯁꯨꯃꯥꯏꯅ LB ꯇꯧꯔꯒꯅ ꯂꯣꯏꯔꯛꯄꯗꯅ ꯇꯨꯝꯃꯣ ꯌꯥꯗꯦꯕꯣ ꯂꯩꯃꯅ ꯀꯩ ꯎꯝ ꯁꯅꯥꯁꯦ ꯌꯥꯝꯅ ꯂꯦꯝꯕ꯭ꯔꯣ ꯍꯥꯏ ꯂꯦꯝꯃꯤ ꯁꯅꯥꯁꯦ ꯌꯥꯝ ꯂꯦꯝꯃꯤ ꯂꯦꯝꯕ꯭ꯔꯣ ꯂꯦꯝꯃꯤ ꯃꯥꯁꯦ ꯌꯥꯝꯅ ꯑꯂꯦꯝꯕꯤꯅꯤ ꯂꯦꯝꯖꯕꯤ ꯁꯅꯥꯒꯤ ꯕ꯭ꯂꯣꯛ ꯌꯦꯡꯉꯣ ꯁꯅꯥꯁꯦ ꯌꯥꯝ ꯂꯦꯝꯕꯅꯦ ꯍꯥꯏꯅ ꯈꯪꯗꯣꯏꯅꯦ ꯕ꯭ꯂꯣꯛ ꯌꯦꯡꯉꯒ ꯂꯩꯃ ꯁꯅꯥꯒꯤ ꯃꯥꯒꯤ ꯆꯦꯅꯦꯜꯗ ꯆꯪꯉꯒ ꯌꯦꯡꯉꯣꯕꯀꯣ ꯃꯥꯁꯦ ꯂꯦꯝꯕꯤꯗ ꯑꯝꯇ ꯂꯦꯝꯗꯕꯤꯗ ꯑꯝꯇ ꯌꯦꯡꯕꯤꯔꯣ ꯑꯗꯒꯤ ꯂꯩꯃꯅ ꯁꯅꯥ ꯌꯥꯝꯅ ꯁꯅꯥ ꯌꯨꯝ ꯄꯥꯜꯂꯕ꯭ꯔꯣ ꯍꯥꯏꯌꯦ ꯁꯅꯥ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯃꯥ ꯋꯥꯔꯣꯏꯕꯣꯠꯇꯤ ꯄꯨꯅ ꯂꯣꯏꯈ꯭ꯔꯕꯅꯦ ꯄꯥꯟꯒꯗꯧꯔꯦ ꯅꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯁꯅꯥ ꯊꯣꯡꯕ ꯁꯅꯥꯅ ꯍꯥꯎꯗꯣꯏꯅꯤ ꯊꯣꯡꯕ ꯍꯥꯎꯅꯤ ꯍꯥꯎꯗꯣꯏꯅꯤ ꯍꯥꯎꯗꯣꯏꯅꯤ ꯏꯆꯦ ꯁꯅꯥ ꯆꯥꯛ ꯌꯥꯝ ꯊꯣꯡꯕ ꯌꯥꯝ ꯍꯩ ꯍꯥꯏꯕꯅꯤ ꯃꯥꯏꯀꯜꯅ ꯁꯅꯥ ꯆꯠꯂꯦ ꯄ꯭ꯔꯦꯛꯇꯤꯁ ꯆꯠꯂꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯑꯣꯀꯦ ꯍꯣꯏ ꯍꯣꯏ ꯃꯥꯏꯀꯜ ꯊꯣꯏꯊꯣꯏꯅ ꯋꯥꯎ ꯍꯥꯏ ꯑꯗꯩꯗꯤ ꯂꯩꯃꯅ ꯁꯅꯥ ꯌꯨꯝ ꯄꯥꯜꯂꯕ꯭ꯔꯣ ꯑꯗꯒꯤꯗꯤ ꯇꯣꯅꯤꯅ ꯄꯥꯟꯖꯗ꯭ꯔꯤ ꯆꯥꯛ ꯄꯥꯟꯖꯗ꯭ꯔꯤ ꯎꯅꯔꯕ꯭ꯔꯣ ꯃꯌꯥꯝ ꯑꯧ ꯆꯥꯔꯦ ꯑꯩꯈꯣꯏ ꯇꯣꯅꯤ ꯑꯗꯩꯗꯤ ꯑꯔꯨꯟꯅ ꯏꯁꯩ ꯁꯛꯂꯨꯆꯦ ꯇꯥꯃꯣꯗꯣ ꯇꯨꯝꯂꯒ ꯂꯩꯔꯦ ꯍꯥꯏꯌꯦ ꯏꯁꯩꯁꯦ ꯑꯩꯈꯣꯏꯁꯦ ꯑꯝꯇ ꯐꯥꯗꯕ ꯈꯪꯉꯕ ꯐꯥꯔꯁꯨ ꯀꯥꯎꯈꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯦꯕ ꯑꯗꯨꯅ ꯏꯁꯩ ꯁꯛꯄꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯏꯑꯣꯏ ꯑꯣꯏꯔꯦ ꯑꯗꯣ ꯏꯁꯩꯁꯦ ꯅꯣꯏ ꯁꯨꯝ ꯍꯥꯏꯔꯛꯑꯣ ꯀꯩꯀꯩ ꯁꯛꯎ ꯍꯥꯏꯕꯅꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯥꯕ ꯑꯣꯏꯔꯒꯗꯤ ꯁꯨꯝ ꯁꯛꯂꯛꯀꯦꯕꯀꯣ ꯑꯗꯒꯤꯗꯤ ꯃꯤꯁꯤ ꯃꯥꯏꯕꯝꯅ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯃꯤꯁꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯃꯦꯁꯤ ꯑꯗꯒꯤꯗꯤ ꯑꯔꯨꯟꯅ ꯏꯁꯩ ꯁꯛꯂꯛꯎ ꯆꯦ ꯇꯥꯃꯣꯗꯣ ꯇꯨꯝꯂꯒ ꯂꯩꯔꯦ ꯀꯝ ꯍꯥꯏꯔꯦ ꯂꯩꯃꯅ ꯄꯨꯡ ꯑꯥ ꯌꯧꯈꯔꯦ ꯍꯥꯏ ꯄꯨꯡꯗꯤ ꯑꯥ ꯌꯧꯔꯦ ꯇꯨꯝꯃꯅꯤꯗ ꯂꯩꯃ ꯑꯩꯈꯣꯏꯁꯨ LB ꯌꯥꯝ ꯀꯨꯏꯅ ꯊꯥꯔꯔꯣꯏꯀꯣ ꯑꯗꯒꯤ ꯑꯔꯨꯟꯅ ꯏꯁꯩ ꯁꯛꯂꯛꯎ ꯆꯦ ꯇꯥꯃꯣꯗꯣ ꯇꯨꯝꯂꯒ ꯂꯩꯔꯦ ꯍꯥꯏꯕꯗ ꯁꯛꯑꯣ ꯏꯁꯩ ꯅꯪ ꯁꯛꯂꯛꯑꯣ ꯍꯥꯏꯃꯤ ꯑꯗꯒꯤꯗꯤ ꯑꯅꯨ ꯈꯨꯃꯟ ꯏꯇꯩꯃ ꯇꯥꯃꯣꯒ ꯃꯨꯛꯕꯥꯡ ꯆꯦꯂꯦꯟꯖ ꯇꯧꯕꯤꯔꯒꯣ ꯍꯥꯏꯔꯒ ꯇꯧꯕꯤꯔꯛꯇꯦ ꯇꯧꯔꯛꯀꯦ ꯑꯩꯈꯣꯏ ꯗꯥ ꯑꯩꯈꯣꯏꯕꯥꯅꯤꯁꯨ ꯍꯥꯏꯅꯔꯤꯅꯦꯕꯀꯣ ꯆꯧꯃꯤꯟꯒ ꯌꯦꯔꯨꯝꯒ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯆꯦꯂꯦꯟꯖ ꯇꯧꯁꯤ ꯍꯥꯏꯅꯔꯤꯅꯦ ꯇꯧꯔꯛꯑꯒꯦ ꯁꯣꯏꯗꯅ ꯇꯧꯔꯛꯑꯒꯦꯀꯣ ꯊꯣꯏꯊꯣꯏꯅ ꯁꯅꯥꯁꯦ ꯌꯨꯝ ꯄꯥꯜꯂꯕꯣ ꯊꯣꯏꯊꯣꯏ ꯁꯅꯥꯅ ꯌꯨꯝ ꯄꯥꯜꯂꯕ ꯍꯪꯉꯛꯏꯌꯦ ꯑꯗꯒꯤꯗꯤ ꯑꯩ ꯀꯩꯅꯣ ꯙꯃꯥꯟ ꯊꯤꯔꯤ ꯗꯥꯛꯇꯔ ꯂꯤꯟꯁꯤ ꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯍꯦꯜꯂꯣ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟꯅ ꯃꯁꯛ ꯐꯖꯔꯗꯤ ꯆꯥꯛ ꯏꯟꯖꯥꯡ ꯍꯥꯎꯕꯅꯤ ꯇꯣꯅꯤꯅ ꯕꯥꯏ ꯕꯥꯏ ꯇꯣꯅꯤ ꯂꯩꯃ ꯗꯦꯕꯤꯅ ꯑꯐꯕ ꯏꯁꯩ ꯑꯝꯇ ꯑꯐꯕ ꯏꯁꯩ ꯍꯥꯏꯔ ꯑꯐꯕ ꯏꯁꯩ ꯑꯝꯇ ꯄ꯭ꯂꯤꯖ ꯍꯥꯏ ꯑꯐꯕ ꯏꯁꯩ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯂꯩꯃ ꯑꯗꯒꯤ ꯑꯔꯨꯅꯥ ꯏꯁꯩ ꯁꯛꯍꯜꯂꯨ ꯍꯣꯏ ꯆꯦ ꯇꯥꯃꯣꯗꯣ ꯗꯤꯁꯤꯄ꯭ꯂꯦ ꯇꯨꯝꯂꯒ ꯂꯩꯔꯦ ꯍꯣꯏ ꯗꯤꯁꯤꯄ꯭ꯂꯦ ꯅꯪ ꯀꯩꯅꯣ ꯅꯨꯡꯗꯥꯡꯗ LB ꯊꯥꯕ ꯌꯥꯗꯦ ꯅꯪ ꯒꯤꯇꯥꯔꯗ ꯏ ꯂꯩꯕ꯭ꯔꯥ
ꯀꯩꯁꯤ Nang discipline kailangan changay ge. live ka thadana yam yeningdre he hai Nang hoi yung hoi nang nang thuko na nang kailangan changay ge ba. discipline nang yeningdabado nang changbirakkanu kasum kaideko do khoidi chinau mayamga wai sanaga haina khoidi lainebako aduna yeningdaba nang jawbirakkanu akaiba kaim lejade thank you so much adagidi posambamna bye bye sana sis say good night tumninge haye okay posambam good night good night sweet dream hayeng amu unasiko hayeng mu wai sanasi hayeng su lakpiro adagidi ꯑꯩꯗꯤ ꯂꯩꯃꯅ ꯍꯥꯏꯕ ꯑꯐꯕ ꯏꯁꯩ ꯑꯐꯥꯕ ꯏꯁꯩ ꯍꯥꯏꯕ ꯑꯐꯥꯕ ꯏꯁꯩ ꯄ꯭ꯂꯤꯖ ꯍꯥꯏꯕ ꯑꯠꯆꯥ ꯑꯠꯆꯥ ꯂꯩꯃ ꯁꯛꯂꯛꯀꯦ ꯉꯥꯏꯈꯣ ꯑꯗꯒꯤꯗꯤ ꯇꯤꯇꯤ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯁꯅꯥꯁꯦ ꯐꯖꯩꯀꯣ ꯃꯥꯅ ꯁꯛꯂꯛꯑꯣ ꯍꯥꯏꯕꯤꯌꯣ ꯏꯁꯩ ꯑꯝꯇ ꯁꯅꯥꯁꯦ ꯏꯁꯩ ꯍꯩꯇꯕꯅꯦ ꯁꯅꯥꯅ ꯏꯁꯩ ꯁꯛꯂꯣ ꯍꯥꯏꯔꯛꯏꯅꯦ ꯍꯩꯇꯦ ꯃꯦꯁꯤꯅ ꯇꯥꯗꯦ ꯑꯃꯨꯛ ꯑꯦꯛꯖꯥꯝꯅꯦ ꯑꯗꯨꯅ ꯇꯨꯝꯃꯨꯔꯒꯦ ꯆꯦꯆꯦ ꯕꯥꯏ ꯕꯥꯏ ꯍꯣ ꯍꯣꯏ ꯃꯤꯁꯤ ꯇꯨꯝꯃꯨꯔꯣꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ ꯂꯩꯃ ꯗꯦꯕꯤꯅ ꯀꯩ ꯍꯥꯏꯕ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯀꯄꯜꯁꯦ ꯍꯥꯏꯌꯦ ꯅꯨꯡꯁꯤꯅꯩ ꯍꯣꯏ ꯍꯣꯏ ꯅꯨꯡꯁꯤꯅꯅꯗꯤ ꯁꯨꯝ ꯂꯩꯃꯤꯟꯅꯩꯗ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯔꯦꯅꯤ ꯗꯦꯕꯤꯅ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯒꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯔꯦꯅꯤ ꯒꯨꯗ ꯅꯥꯏꯠ ꯑꯗꯒꯤꯗꯤ ꯅꯤꯃꯤ ꯁꯤꯁꯅ ꯍꯦꯜꯂꯣ ꯍꯥꯏ ꯅꯤꯃꯤ ꯑꯗꯒꯤꯗꯤ ꯊꯣꯏꯅ ꯀꯩ ꯍꯥꯏꯕ ꯀꯁꯥꯔ ꯔꯣꯝꯒꯤ ꯂꯩꯁꯥꯕꯤꯗꯣ ꯁꯨꯡꯀꯦ ꯀꯦꯗꯅ ꯐꯖꯕꯤꯗꯣ ꯎꯗꯨꯅꯇ ꯂꯩꯔꯦ ꯏꯃꯤꯠꯁꯤꯗ ꯍꯥꯏꯕꯗꯣ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯌꯦꯗ Kasar lamgi lesabido. ꯇꯥꯡꯅꯪ ꯅꯪꯅꯪ ꯅꯪꯅꯪ Suke ꯅꯪꯅꯪ kedana fazabido. ꯏꯆꯜ ꯊꯣꯏꯕꯤ ꯅꯤꯡꯊꯤꯕꯤꯗꯣ ꯀꯥꯎꯕ ꯂꯩꯇꯦ ꯀꯔꯤꯒꯤꯅꯣ ꯎꯗꯨꯅꯇ ꯂꯩꯔꯦ ꯏꯃꯤꯠꯁꯤꯗ ꯗ ꯗ ꯍꯣ 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 Pin mane do sani. Akoise. ꯑꯗꯒꯤ ꯊꯣꯏꯕꯅ ꯀꯩ ꯍꯥꯏꯕ ꯏꯇꯩꯃ Sinalera fi folira. ꯏꯇꯩꯃꯅ ꯏꯁꯄꯤꯛꯁꯦ ꯄꯣꯠꯇꯦ ꯏꯇꯩꯃꯒꯤ ꯏꯁꯄꯦꯛꯁꯦ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯃꯥꯗꯩ ꯃꯥꯏꯗꯒꯤ ꯊꯥꯔꯤꯕ ꯍꯦꯟꯅ ꯄꯥꯛꯁꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯌꯦ ꯑꯗꯨꯕꯨꯔꯣ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯣꯖꯣꯔ ꯆꯪꯗꯅꯕꯅꯦꯕ ꯍꯥꯏꯗꯤ ꯇꯥꯞꯃꯤꯅ ꯑꯩꯒꯤ ꯃꯥꯏꯁꯤꯒ ꯌꯦꯡꯉꯛꯄꯗ ꯅꯣꯖꯣꯔ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯗꯅꯦ ꯑꯩꯒꯤ ꯏꯁꯄꯦꯛꯁꯤꯒ ꯇꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯏꯁꯄꯦꯛꯁꯦ ꯅꯣꯖꯣꯔ ꯆꯪꯗꯅꯕꯒꯤ ꯎꯞꯄꯅꯦ ꯊꯣꯏꯕ ꯌꯦꯟꯅ ꯀꯩ ꯍꯥꯏꯕ ꯌꯤꯟꯅ ꯀꯩ ꯍꯥꯏꯕ ꯁꯅꯥꯁꯤ ꯂꯩꯁꯥꯕꯤꯔꯣ ꯍꯣꯏ ꯂꯩꯁꯥꯕꯤꯅꯦ ꯁꯅꯥꯁꯦ ꯑꯗꯒꯤ ꯑꯁꯥꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯁꯥ ꯑꯗꯒꯤꯗꯤ ꯑꯗꯒꯤꯗꯩꯗꯤ ꯑꯌꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯅꯥꯁꯦ ꯔꯙꯥ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯁꯅꯥ ꯍꯥꯟꯅ ꯊꯦꯡꯅꯂꯝꯂꯗꯤꯀꯣ ꯍꯥꯏ ꯑꯣ ꯔꯥꯙꯥ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯁꯅꯥ ꯍꯥꯟꯅ ꯊꯦꯡꯅꯔꯝꯃꯗꯤ ꯍꯥꯏꯅ ꯇꯛꯁꯤ ꯁꯣꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯅꯥꯒꯤ ꯆꯦꯅꯦꯜꯗꯣ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯔꯙꯥꯅꯤꯅ ꯔꯙꯥꯅꯤꯅ ꯑꯗꯒꯤꯗꯤ ꯊꯣꯡꯒꯥꯝ ꯊꯣꯏꯅ ꯌꯥꯝ ꯐꯖꯩꯌꯦ ꯆꯦꯆꯦꯁꯦ ꯍꯥꯏꯌꯦ ꯆꯦꯆꯦ ꯀꯔꯝꯕꯗꯅꯣ ꯁꯅꯥꯗꯔꯣ ꯑꯩꯉꯣꯟꯗꯔꯣ ꯁꯅꯥꯗꯒꯤꯗꯤ ꯑꯩꯅ ꯍꯦꯟꯕꯅꯦ ꯐꯖꯕꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯕꯤꯔꯝꯃꯣ ꯀꯥꯏꯅ ꯑꯗꯒꯤꯗꯤ ꯆꯤꯇ꯭ꯔꯥꯅ ꯀꯩ ꯍꯥꯏꯕ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯁꯨꯅꯤꯜꯅ ꯀꯩ ꯍꯥꯏꯕ ꯑꯩꯗꯤ ꯉꯁꯤ ꯀꯩ ꯍꯥꯏꯅꯣ ꯕꯥꯞ ꯄꯥꯔ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯉꯁꯤ ꯅꯥꯖꯤꯃꯥꯒꯤ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯇꯥꯒꯦ ꯆꯦ ꯀꯔꯤꯅꯣ ꯅꯪꯅ ꯂꯣꯜꯂꯤꯕꯗꯨ ꯀꯔꯤꯅꯣ ꯅꯍꯥꯟꯋꯥ ꯅꯪꯅ ꯆꯪꯂꯛꯂꯒ ꯀꯔꯤꯅꯣ ꯂꯣꯜꯂꯤꯕꯗꯨ ꯑꯩ ꯁꯅꯥ ꯅꯪ ꯅꯃꯥꯏ ꯇꯨꯝꯈ꯭ꯔꯕꯩ ꯃꯈꯣꯜ ꯑꯩ ꯉꯥꯏꯍꯥꯛ ꯈꯤꯇꯪ ꯇꯥꯔꯝꯕꯅꯤ ꯀꯩꯅꯣꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯂꯩꯕꯗꯣ ꯍꯩ ꯐꯥꯇꯦꯃꯥ ꯅꯪ ꯁꯟ ꯆꯔꯨꯐꯥ ꯍꯥꯞꯄꯝꯂꯕꯔꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯅꯈꯣꯏꯅ ꯅꯨꯡꯗꯥꯡ ꯑꯩ ꯕꯥꯔꯣ ꯇꯦꯔꯣ ꯇꯥꯔꯕ ꯑꯍꯤꯡꯗ ꯅꯈꯣꯏꯅ ꯅꯌꯥ ꯏꯒꯠꯂꯒ ꯃꯣꯕꯥꯏꯜ ꯃꯃꯥꯡ ꯑꯩꯗ ꯐꯝꯂꯒ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯤ ꯑꯃꯁꯤꯅ ꯀꯩꯅꯣ ꯅꯨꯡ ꯌꯨꯡꯕꯗꯨꯅ ꯖꯨꯡꯂꯒ ꯎꯪꯉꯒ ꯂꯩꯔꯤꯕꯗꯤ ꯅꯪꯁꯨ ꯈꯔ ꯂꯣꯜꯍꯧꯗꯅ ꯏꯕꯦꯝꯃ ꯅꯪꯅ ꯂꯣꯜꯂꯛꯄ ꯑꯩꯁꯨ ꯑꯗꯨꯝ ꯑꯍꯤꯡꯗ ꯊꯥꯔꯤꯕ ꯂꯣꯜꯂꯛꯇꯕꯅꯤ ꯃꯤꯅ ꯄꯦꯜꯒꯗꯧꯔꯤꯕꯤ ꯂꯥꯏꯚ ꯀꯥꯏ ꯋꯥꯏ ꯂꯥꯏꯚ ꯊꯥꯔꯤꯕ ꯊꯣꯏꯊꯣꯏꯅ ꯀꯩ ꯍꯥꯏꯕ ꯀꯁꯥꯔꯁꯦ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯏꯪꯅ ꯆꯤꯡꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯌꯦ ꯊꯣꯏꯊꯣꯏ
ꯑꯗꯨꯒꯗꯤ ꯌꯦꯟꯅ ꯁꯅꯥꯁꯤ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯏꯆꯦ ꯍꯥꯏ ꯁꯅꯥꯅ ꯑꯩꯈꯣꯏ ꯀꯔꯤ ꯃꯥꯗꯒꯤ ꯍꯣꯠꯅꯔꯤꯒꯦ ꯂꯥꯏꯔꯤꯛ ꯊꯥꯔ ꯌꯦꯡꯉꯤ ꯁꯅꯥ ꯅꯪ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯍꯥꯏꯔꯤꯌꯦ ꯁꯅꯥꯁꯦ ꯌꯨꯇꯨꯕꯇ ꯅꯧꯅ ꯈꯣꯡꯗꯥꯖꯔꯛꯏꯌꯦ ꯌꯨꯇꯨꯕꯇ ꯍꯣꯠꯅꯖꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯪꯁꯤꯟꯕꯤꯔꯝꯃꯣ ꯁꯅꯥꯁꯤꯡꯍꯒꯤ ꯆꯦꯅꯦꯜꯗ ꯀꯩꯅꯣ ꯍꯥꯏꯖꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒ ꯖꯣꯏꯟꯗ ꯂꯩꯔꯤꯁꯦ ꯁꯅꯥꯁꯤꯡ ꯍꯥꯏꯅ ꯃꯥꯒꯤ ꯆꯦꯅꯦꯜ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯕꯅꯦꯕꯀꯣ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯑꯗꯨꯅ ꯍꯥꯏ ꯃꯌꯥꯝꯅ ꯁꯅꯥꯁꯤꯡꯍꯗ ꯁꯞ ꯂꯩꯃꯗꯕꯤꯅ ꯇꯧꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯑꯩꯒꯤ ꯇꯧꯕꯤꯔꯝꯃꯣ ꯃꯥꯒꯤ ꯏꯁꯩꯗꯣ ꯚꯤꯗꯤꯑꯣ ꯄ꯭ꯂꯤꯖ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯅꯦ ꯂꯩꯃꯅ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯏꯁꯩꯁꯦ ꯑꯐꯥꯕ ꯑꯝꯇ ꯑꯃ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯏꯁꯩ ꯀꯩ ꯏꯁꯩꯅꯣ ꯑꯩꯕꯨ ꯏꯁꯩ ꯁꯛꯄ ꯉꯝꯗ꯭ꯔꯦꯅꯦ ꯑꯩꯕꯨ ꯚꯥꯏ ꯆꯥꯅ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯍꯥꯏ ꯕꯦꯕꯤꯆꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯕ ꯀꯣ ꯎꯝ ꯑꯗꯒꯤꯗꯤ ꯑꯗꯨ ꯕꯦꯕꯤꯆꯥ ꯑꯗꯩꯗꯤ ꯌꯥꯝ ꯐꯖꯩꯅꯦꯅꯦꯁꯨ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯗ ꯍꯥꯏꯔꯛꯑꯣ ꯇꯧꯁꯤꯜꯂꯛꯀꯦ ꯁꯅꯥ ꯅꯪꯁꯨ ꯀꯩꯅꯣꯝꯗꯤ ꯀꯩ ꯍꯥꯏꯅꯣ ꯈꯜꯕ ꯐꯩꯗ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯆꯥꯛꯏꯁꯦ ꯍꯥꯏ ꯀꯩꯅꯣ ꯁꯅꯥꯅ ꯍꯥꯏꯗꯣꯏꯁꯤꯕꯨ ꯍꯣꯏ ꯑꯗꯨꯅꯤ ꯋꯥꯁꯤꯕꯨ ꯍꯥꯏꯁꯦ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯀꯔꯦꯝꯅꯔꯤꯕ ꯋꯥꯁꯤ ꯀꯔꯤ ꯋꯥꯁꯤꯃ ꯃꯣꯏꯆꯤꯡꯅ ꯍꯥꯏꯕꯅꯦ ꯇꯥꯕ꯭ꯔꯥ ꯎꯝ ꯏꯁꯩ ꯁꯛꯀꯦ ꯂꯥꯛꯅꯨ ꯊꯣꯡ ꯊꯣꯅ ꯄꯨꯡ ꯀꯌꯥꯕꯧ ꯇꯧꯗꯣꯏꯅꯣ ꯂꯥꯏ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯀꯨꯃꯣꯟ ꯑꯃ ꯂꯥꯛꯄꯁꯤꯗ ꯇꯧꯁꯤꯟꯗꯪ ꯇꯝꯂꯛꯀꯦ ꯍꯥꯏꯔꯛꯂꯔꯣꯏ ꯇꯝꯂꯛꯂꯔꯣꯏ ꯈꯜꯂꯨꯔꯕꯅꯤ ꯑꯇꯝ ꯀꯨꯏꯅ ꯀꯩꯅꯣ ꯑꯗꯨꯝ ꯉꯥꯏꯁꯤꯜꯂꯦ ꯃꯇꯝ ꯍꯥꯏꯅꯤ ꯅꯪꯅ ꯇꯥꯕ ꯍꯩꯇ꯭ꯔꯒ ꯕꯁꯤꯗ ꯃꯇꯝ ꯍꯥꯏꯕ ꯃꯥꯅ ꯑꯇꯝꯒꯥꯏ ꯇꯥꯁꯜꯂꯒ ꯃꯔꯣꯟꯁꯨ ꯁꯦꯡꯗꯦ ꯀꯨꯃꯣꯟ ꯑꯃ ꯂꯥꯛꯄꯁꯤꯗ ꯈꯨꯗꯣꯜꯁꯤꯡꯗꯪ ꯇꯝꯂꯛꯀꯦ ꯍꯥꯏꯔꯛꯂꯔꯣꯏ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯈꯜꯂꯨꯔꯕꯅꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯃꯇꯝ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯀꯨꯏꯅ ꯃꯌꯥꯝ ꯃꯌꯥꯝ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯑꯍꯨꯝꯅꯤꯀꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯗꯥ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯆꯦꯅꯦꯜꯅꯤ ꯗꯥ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯌꯦꯡꯉꯨ ꯄꯨꯡ 11:30 ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝ ꯀꯩꯅꯣꯁꯤꯁꯨ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯆꯦꯅꯦꯜ ꯂꯩꯕꯀꯣ ꯃꯥꯒꯤꯅ ꯑꯅꯨ ꯈꯨꯃꯟ ꯍꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯐꯝꯃꯤꯁꯦ ꯃꯥꯒꯤꯅ ꯁꯅꯥꯁꯤꯡ ꯍꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯌꯥꯛꯀꯤꯅꯅꯦ ꯌꯥꯛꯀꯤꯅ ꯀꯩꯅꯣꯅꯤ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛꯈꯩ ꯂꯩꯔꯤꯕꯩ ꯃꯌꯥꯝ ꯑꯁꯤꯗ ꯀꯥꯎꯒꯅꯨ ꯕꯨꯡꯒꯤ ꯊꯣꯛꯇꯥꯛ ꯑꯩꯁꯦ ꯄꯨꯊꯅ ꯂꯩꯔꯦꯕ ꯁꯦꯠꯇ ꯆꯤꯡꯈꯠꯄꯤꯔꯝꯃꯨ ꯕꯨꯡꯒꯤ ꯊꯧꯇꯥꯛꯁꯤꯒꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯅꯨ ꯈꯨꯃꯟꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯁꯅꯥꯁꯤꯡꯍꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯦꯜꯕꯤꯗꯒꯤ ꯊꯣꯛꯄꯒ ꯃꯌꯥꯝ ꯃꯣꯕꯥꯏꯜꯗꯣ ꯐꯠꯂꯥꯎꯅ ꯃꯨꯊꯠꯄꯤꯈꯤꯅꯣꯕ ꯁꯅꯥꯁꯤꯡꯍꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯨ ꯈꯨꯃꯟꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯦꯜꯕꯤꯗꯩ ꯊꯣꯛꯄꯒ ꯍꯥ ꯆꯦꯛ ꯇꯧ ꯑꯦꯜꯕꯤꯗꯩ ꯊꯣꯛꯄꯒ ꯆꯦꯛ ꯇꯧꯑꯣꯕ ꯀꯌꯥꯝ ꯁꯞꯄꯣꯔꯠ ꯀꯌꯥꯝ ꯁꯞꯄꯣꯔꯠ ꯂꯥꯛꯑꯒꯦ ꯍꯥꯏꯅ ꯃꯤꯗꯤ ꯂꯥꯛꯇ꯭ꯔꯗꯤ ꯍꯌꯦꯡ ꯃꯤꯗꯤ ꯇꯧꯁꯤ ꯋꯥꯈꯜ ꯌꯦꯡꯉꯣ ꯌꯥꯝ ꯑꯃꯨꯛ ꯃꯤ ꯋꯥꯈꯜ ꯌꯥꯝꯅ ꯂꯩꯗꯨ ꯎꯝ ꯍꯧꯖꯤꯛ ꯃꯤ 130-140ꯕꯨ ꯂꯩꯔꯤꯉꯣ ꯎꯝ ꯄꯥꯎ ꯆꯥꯝ ꯌꯥꯡꯈꯩ ꯃꯤꯗꯤ ꯃꯌꯥꯝ ꯅꯤꯄꯥꯟ ꯂꯩꯌꯦꯕ ꯑꯦꯛꯆꯨꯋꯦꯂꯤ ꯌꯥꯡꯈꯩ ꯀꯩꯅꯣ ꯅꯤꯄꯥꯟ ꯇꯧꯕ ꯌꯧꯔꯦ ꯁꯅꯥ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯂꯥꯏꯛꯀꯤ ꯑꯣꯞꯁꯟꯁꯦ ꯎꯝ ꯂꯥꯏꯛ ꯇꯧꯕꯒꯤ ꯑꯣꯞꯁꯟꯁꯦ ꯎꯗꯕꯅꯦꯕ ꯗꯣꯠ 3ꯗꯣ ꯅꯝꯃꯒ ꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯣ ꯈꯪꯗꯅ ꯇꯧꯔꯤꯅꯦꯕ ꯑꯩꯕꯨ ꯑꯍꯥꯟꯕꯗ ꯂꯥꯏꯛꯀꯤ ꯑꯣꯞꯁꯟꯁꯦ ꯈꯪꯉꯝꯗꯦ ꯈꯪꯗꯕꯅꯤ ꯎꯝ ꯑꯗ ꯂꯥꯏꯛꯀꯤ ꯑꯣꯞꯁꯟ ꯈꯪꯗꯅ ꯂꯥꯏꯛ ꯇꯧꯅꯔꯛꯇꯣꯏꯅꯦꯕ ꯑꯝꯇꯗꯤ ꯂꯥꯏꯛ ꯇꯧꯒꯗꯕꯅꯦꯕ ꯑꯗꯣ ꯍꯣꯏ ꯃꯤꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯅꯤꯡꯉꯤꯕ ꯑꯩꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯆꯪꯉꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯣꯏꯁꯤꯜꯂꯁꯤꯔ ꯌꯥꯎꯔꯒꯗꯤ ꯁꯅꯥ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯒꯤꯗꯤ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯣ ꯀꯥꯏꯗꯦꯗ ꯑꯩꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯨ ꯂꯩꯔꯁꯨ ꯑꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯃꯌꯥꯝꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯁꯤ ꯍꯥꯏꯖꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯁꯦ ꯕꯥꯏ ꯕꯥꯏ ꯑꯣꯏꯖꯔꯒꯦ ꯕꯥꯏ ꯇꯧꯔꯁꯤ ꯑꯣꯏꯗ꯭ꯔꯣꯕꯣ ꯕꯥꯏ ꯇꯧꯔꯣ ꯃꯤ ꯑꯣꯏꯔꯁꯤ ꯃꯌꯥꯝ ꯂꯩꯌꯦ ꯁꯅꯥ ꯚꯥꯏ ꯋꯥꯔꯦ ꯑꯩ ꯃꯤꯠꯁꯨ ꯅꯥꯕꯅ ꯂꯣꯏꯔꯦꯕꯣ ꯃꯤ ꯃꯌꯥꯝ ꯂꯩ ꯃꯤꯕꯨꯗꯤ ꯂꯩꯅꯦ ꯑꯗꯣ ꯃꯤ ꯄꯨꯡ ꯌꯧꯔꯦꯅꯦ ꯃꯤꯁꯤꯗꯤ ꯁꯨꯝ ꯂꯥꯛꯏꯗꯨꯅꯤ ꯄꯨꯡꯕꯨꯗꯤ ꯍꯥꯏꯁꯦ ꯌꯧꯔꯦ ꯃꯤꯗꯤ ꯁꯨꯝ ꯂꯥꯛꯄꯅꯤꯕꯣ ꯀꯃꯦꯟꯁꯨ ꯄꯥꯕꯤꯗꯦ ꯊꯦꯡꯉꯒꯅꯦ ꯑꯩꯈꯣꯏ ꯃꯤ ꯇꯧꯔꯤꯕ ꯂꯥꯛꯏ ꯑꯣꯜꯔꯦꯗꯤ ꯗꯟ
Anubung hai. Thank you Ichenita. Loiri yamgin Loisilo yam yeningde sum changai sini ngai ise ina Jeningdaga sangai ise kaigino. kai kungino chandam lekai gine jan sanase bamon lekai giro bamon lekai gina tro the tiger reaction je khangbra sanase bamon lekai girai Namaste, Mane. namaste ji. Gopal na. hi baby hello Hello, hello. जो मेरे एलबी पे आए हैं मेरे चैनल को सपोर्ट कीजिए प्लीज सना की चाहे हाय दे मेरा भी एक चैनल है बुंगी थोड़ा उसको भी सपोर्ट कीजिए अनुकुमन को भी सपोर्ट तब ना कीजिए हाय। सना सिंह को भी सपोर्ट कीजिए अमृता एलिना लेमा एलिना जे अखोय मैम कनो बिरकपदुनी नब नब चिंगटपगी वारी लोइख्रबो नोई दादो एलिना याम एलिना कुइना कुइरे उदबा याम कुइरबगी तुंगदा एलिना से ngasi amukamu एलिना वीडियो दा कमेंट लाक्तबा कुइरे को अखोयगी वीडियो दाga कमेंट लाक्तबा कुइरे एलिना या हाना नौरिंगेदी याम लाआंबने एलिना से ये से कहबा लोरी याम हाउकित नगर सपोर्ट मत कीजिए उनको गए सना से कहना तो करी काना मिनु दो ना दु कनो पिशन पिशन दिदारे कदरो मी लेमी चलो फरने हुजी नुंगाइरबा इरेको खनाउ चरम मिटना इचे सनादो सना सिंह हाइरो आय सना सिंह हाइबनी मागी चैनल लोको सना सिंह मनी मनी सना सिंह आइलो सना कनो अमु लाक्तिना बीटीएस होय लेते याला अमु चंगक्तेना खंगदीने नांदी मोय मोय अमु चंग मोय कनो कनेक्ट लेते अनुगे कनेक्ट लेते खंगदे मा BTS से करानो BTS SS कनो जालीबोन कनो की नुगा BTS लेरा ने लेबदा नुगा लेरमोइदुननी ꯑꯩꯒ ꯂꯩꯔꯝꯃꯔꯣꯏ ꯑꯗꯨꯅ ꯑꯗꯨꯏ ꯇꯨꯝꯅꯤꯡꯉꯦꯕ ꯑꯃ ꯋꯥꯕꯅ ꯃꯤꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀ ꯂꯩꯈꯣ ꯍꯥꯏ ꯀꯅꯥꯅꯣ ꯍꯣꯏꯗ ꯂꯩꯃꯗꯦꯕꯤꯅ ꯁꯅꯥꯁꯤ मागी ब्लॉगददी यामना फजैये फजबने मासे रियलदना हेनबने फजबा अखोय लोइना रियलदना हेली फजबा कायना अखोयसे कैमरादा सक थीबको तो रियलदना हेले अखोयसे फजबा मयाम उननिंगबा लेरगसु रियलदा मुनसे अखोयसे याम ꯀꯦꯃꯦꯔꯥꯗ फजबा मी ꯁꯛ ngक्तनी ꯀꯥꯗꯦꯕ ꯑꯩꯈꯣꯏꯁꯦ ꯔꯤꯌꯦꯜꯗꯅ ꯁꯛꯇꯣ सककादे ꯅꯧꯋꯦꯕ कैमरा ꯑꯗꯨꯅ ꯇꯜꯂꯦꯗ ꯚꯤꯗꯤꯑꯣꯒ ꯁꯦꯝꯅꯤꯡꯗꯦ ꯁꯛꯁꯦ ꯊꯤꯖꯟꯅ ꯎꯕꯁꯤꯗ ꯐꯖꯈ꯭ꯔꯕ ꯑꯩꯁꯦ ꯌꯥꯝ ꯊꯤꯖꯟꯅ ꯎꯕꯁꯤꯗ ꯀꯥꯏ केस चोरचन बोनगिरो मनी मनी ꯁꯛꯁꯦ ꯄꯨꯡꯁꯣꯏ ꯁ꯭ꯋꯥꯏ ꯌꯥꯗ꯭ꯔꯦ मयिक सेंद्रे एलिना के बल्ला अदबने कइनो ऐसु मतम खरा मांगलुरे इचे तामो नुंगाइरिबो याम नुंगाइये वीडियो जेंगबा लाइक सु तवे कमेंट हलक्तबगी तल्ले ओ कमेंट से कोई ना वीडियो से खुद खुद कमेंट हंदेबा अखोइना नोंमागुम्बा मतुंग कमेंट हनबसिगने खुद खुद कमेंट अखोइना थादोखरगा अस कोना चेक तौरेबा क्या अदुदना तौबनिदा इना साउबा जादेको अखोइना कमेंट्स थबक कनबगिने अदुम हनबा जारीबोन करी ngambidabako लंग सना करी जारीबोन करी लंगिनो हंगे दम तो खुंबिउदो ꯇꯥꯔꯤꯕꯣꯟ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯒꯤꯅꯤ ꯇꯨꯝꯅꯤꯡꯉꯦ ꯁꯅꯥ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕ चेक तौगे ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯅꯪ ꯅꯃꯤꯠ ꯌꯥꯝ ꯈꯥꯡꯉꯤꯕꯣ ꯑꯩꯗꯤꯅꯦ 11 ꯇꯥꯔꯗꯤ ꯄꯨꯔꯥ ꯃꯤꯠꯁꯦ ꯌꯥꯗꯦꯕꯣ ꯑꯩ ꯊꯦꯡꯅ ꯇꯨꯝꯃꯦꯕ ꯑꯗꯨꯅ ꯎꯝ ꯑꯩ ꯍꯥꯏꯕꯨ ꯅꯨꯡꯗꯥꯡꯗꯤ ꯊꯦꯡꯅ ꯂꯩꯕ ꯉꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤꯅꯦ ꯉꯝꯗꯦ ꯉꯟꯅ ꯍꯧꯒꯠ ꯅꯣꯡꯉꯥꯜꯂꯛꯄꯗ ꯉꯝꯗꯦ ꯉꯟꯅ ꯍꯥꯏꯔꯣ ꯍꯧꯒꯠ ꯉꯝꯗꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯉꯟꯅ ꯍꯧꯒꯠꯂꯦ ꯍꯧꯒꯠ ꯍꯥꯏꯔꯣ ꯉꯝꯗꯦꯕ ꯍꯧꯒꯠꯄ ꯉꯝꯗꯦ सना ngaktanga khangisi ꯑꯗꯣ ꯀꯩꯅꯣ ꯇꯧꯏꯕ mi taruk khata ngaireba ꯉꯥꯏꯈꯣꯍꯦ ꯎꯝ 13 yꯧgadaba ꯎꯗꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯣꯏ ꯍꯣꯏ उदे ꯑꯩꯁꯨ ꯉꯁꯥꯏꯗꯩ ꯆꯦꯛ ꯇꯧꯔꯤꯅꯤ ꯚꯥꯏ ꯅꯪꯒꯤꯁꯨ ꯀꯥꯈꯠꯄ꯭ꯔꯥ ꯑꯩꯒꯤ ꯀꯥꯏꯔꯣ ꯌꯦꯡꯉꯨꯗꯦ ꯉꯁꯥꯏꯗꯩ ꯑꯩꯒꯤ ꯌꯦꯡꯉꯨꯗꯦ ꯉꯁꯥꯏꯗꯩ ꯏꯕꯥꯏꯍꯣꯏꯒꯤ ꯐꯣꯔ ꯏꯔꯕꯅ ꯌꯦꯡꯕꯗ ꯋꯥꯔꯦ ꯑꯣ
ꯅꯪꯒꯤ ꯀꯌꯥ ꯑꯩꯒꯤ ꯂꯩꯒꯦ ꯌꯦꯡꯉꯨꯗꯦ ꯅꯪ Support ꯇꯧꯕꯤꯔꯝꯃꯣ, support ꯇꯧꯕꯤꯔꯝꯃꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ, support ꯇꯧꯕꯤꯔꯝꯃꯣ please. ꯁꯅꯥ ꯅꯪ ꯃꯃꯥꯡꯗ ꯀꯌꯥ ꯂꯩ ꯍꯥꯟꯅ ꯌꯥꯎꯗ꯭ꯔꯤꯉꯩꯗ 4 ꯅꯪꯒꯤ 4 4. 4 ꯍꯥꯏꯔꯣ ꯍꯧꯖꯤꯛ 65 ꯂꯩ ꯎꯝ 4 65 ꯍꯥꯏꯁꯦ ꯍꯥꯏꯔꯣ. ꯑꯩꯒꯤꯅꯦ ꯑꯥ 646 ꯂꯩꯍꯧꯕꯅꯦꯕ ꯎꯝ 65 ꯂꯩ ꯍꯣꯏ ꯀꯥꯈꯠꯂꯛꯏꯃꯤꯅ. ꯑꯥ ꯌꯥꯝ मयाम ꯍꯔꯥꯎꯖꯩ सपोर्ट तौबीरमो जो जो मेरे एलबी पे आए हैं मेरे चैनल को सपोर्ट कीजिए प्लीज. Where are you from? We from Silchar. ꯁꯅꯥꯁꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯐꯖꯕꯅꯦ एलिना फजबनी. ꯀꯩꯅꯣ ꯑꯦꯂꯤꯅꯥ ꯅꯠꯇꯦ ꯍꯦꯛꯀꯤ ꯑꯩ ꯁꯣꯠꯅꯅꯤ ꯑꯦꯂꯤꯅꯥꯅ ꯀꯩꯅꯣ ꯃꯤ ꯑꯁꯨꯛ ꯌꯥꯝꯃꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯅꯨꯡꯉꯥꯏꯌꯦ ꯑꯦꯂꯤꯅꯥ. ꯑꯦꯂꯤꯅꯥ ꯂꯩꯌꯣ ꯉꯥꯏꯍꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤꯀꯣ. ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯦꯂꯤꯅꯥ? ꯑꯦꯂꯤꯅꯥꯁꯦ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯏꯝꯐꯥꯜꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯃꯗꯗꯤ ꯍꯥꯏ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯔꯤꯇꯨꯃꯩꯅ ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ Thank you, ꯍꯥꯔ thank you. ꯁ꯭ꯇꯦꯂꯔꯅ ꯀꯦꯟ ꯌꯨ ꯇꯦꯜ ꯃꯤ ꯑꯒꯦꯟ ꯂꯩ ꯇꯥꯏꯅꯤꯅ ꯑꯩꯁꯨ ꯌꯦꯡꯉꯦ ꯅꯣꯏ ꯑꯣ ꯊꯥꯅꯤ ꯑꯣ ꯊꯥꯅꯤꯁꯦ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯊꯥꯅꯤꯁꯦ ꯀꯩꯅꯣ ꯇꯣꯝꯕꯤ ꯇꯣꯝꯕꯤ ꯑꯅ ꯇꯣꯝꯕꯤ ꯍꯦꯜꯂꯣ ꯇꯣꯝꯕꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯇꯣꯝꯕꯤ ꯑꯁꯦ ꯀꯩꯅꯣꯁꯦ ꯃꯥꯗꯤ ꯇꯧꯈ꯭ꯔ ꯃꯥꯜꯂꯦꯀꯣ ꯁꯅꯥꯗ ꯇꯣꯝꯕꯤ ꯑꯥ ꯇꯣꯝꯕꯤꯗꯤ ꯂꯩꯅꯕꯅꯤ. ꯑꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯇꯧꯈꯤꯕꯗꯣ ꯇꯣꯝꯕꯤ ꯂꯩꯔꯝꯒꯅꯤ. ꯖꯨꯂꯤꯌꯥꯗꯅꯤ ꯃꯥ ꯇꯧꯈ꯭ꯔꯤꯗꯣ ꯇꯣꯝꯕꯤ ꯇꯧꯗꯣꯏꯔꯥ? ꯇꯧꯔꯝꯒꯦꯔꯥ ꯇꯣꯝꯕꯤ ꯇꯧꯔꯝ ꯇꯣꯝꯕꯤ ꯀꯩꯅꯣ ꯇꯧꯑꯣ ꯁꯣꯝꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯐꯝꯃꯤꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯕꯀꯣ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅꯅꯦ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯌꯨꯀꯣ. ꯑꯗꯩꯗꯤ ꯁꯅꯥ ꯙꯃꯥꯟ ꯊꯤꯔꯣ ꯄꯥꯈꯪ ꯊꯤꯔꯣꯏ ꯃꯥ ꯌꯥꯝꯕ ꯌꯥꯏ ꯊꯣꯉꯥꯝ ꯊꯣꯏꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯊꯣꯏ. ꯑꯗꯩꯗꯤ ꯑꯦꯂꯤꯅꯥꯅ ꯍꯣꯏ ꯏꯝꯐꯥꯜꯒꯤꯅꯦ ꯑꯣ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯑꯁꯥꯝ ꯏꯝꯐꯥꯜ ꯌꯦꯁ ꯀꯋꯥꯏꯒꯤꯅꯣ ꯑꯁꯥꯝ ꯑꯦꯂꯤꯅꯥ ꯅꯪ ꯏꯝꯐꯥꯜꯗ ꯏꯔꯥꯡ ꯅꯣꯏꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯏꯔꯥꯡ ꯇꯧꯗꯕ꯭ꯔꯣ? ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯂꯩꯃ ꯗꯦꯕꯤꯅ ꯑꯩꯁꯨ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯦ ꯑꯍꯨꯝꯃꯛ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯊꯦꯡꯛ ꯌꯨ ꯂꯩꯃ ꯊꯦꯡꯛ ꯌꯨ. ꯑꯗꯤꯇ꯭య ꯔꯥꯖꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯤꯇ꯭ꯌ ꯑꯗꯩꯗꯤ ꯀꯩꯕ ꯍꯥꯔ ꯏꯁꯇ꯭ꯔꯦꯠꯅ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯊꯦꯡꯛ ꯌꯨ. ꯑꯗꯩꯗꯤ ꯇꯤ ꯇꯤ ꯕꯤ ꯗꯕ꯭ꯂꯤꯎ ꯇꯤꯅ ꯀꯩꯕ ꯁꯅꯥ ꯅꯪꯒꯤꯗꯣ ꯑꯩꯗꯤ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯦ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯎꯄꯥꯏ ꯂꯩꯇꯦ ꯌꯦꯡꯖꯕꯁꯦ ꯅꯠꯇꯅ ꯀꯧꯅꯕꯗꯤ ꯌꯥꯗ꯭ꯔꯦꯗꯣ ꯌꯥꯝ ꯍꯔꯥꯎꯖꯔꯦ ꯍꯣꯏ ꯇꯧꯕ ꯁꯅꯥꯒꯤ ꯆꯦꯅꯦꯜꯗ ꯆꯪꯉꯣ ꯑꯗꯨꯒ ꯁꯅꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯣ ꯗꯤ ꯁꯤ ꯁꯤ ꯄ꯭ꯂꯦꯅ ꯅꯨꯡꯉꯥꯏ ꯍꯥꯟꯅ ꯅꯨꯡꯉꯥꯏꯕ ꯍꯧꯖꯤꯛ ꯌꯥꯎꯕꯅꯦ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯍꯨꯏꯊꯨꯗ ꯑꯁꯤꯅ ꯀꯩꯗꯩꯅꯣ ꯑꯗꯨꯁꯨ ꯀꯛꯊꯠꯈ꯭ꯔꯣ ꯀꯛꯊꯠꯂꯕꯅꯦ ꯑꯃꯨꯛ ꯊꯣꯛꯂꯤꯁꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯃꯁꯤ ꯃꯤꯁꯦ ꯏꯀꯥꯏ ꯈꯪꯗꯕ ꯃꯤꯁꯦ ꯐꯖ ꯆꯪꯉꯛꯑꯦ ꯁꯤ ꯇꯧꯏꯕ ꯑꯗꯒꯤꯗꯤ ꯇꯤ ꯗꯕ꯭ꯂꯤꯎ ꯇꯤ ꯅꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯑꯦꯂꯤꯅꯥꯅ ꯑꯩꯗꯤ ꯁꯅꯥꯒꯤꯗꯤ ꯑꯃꯇ ꯊꯦꯡꯅꯗ꯭ꯔꯤ ꯑꯣꯏ ꯑꯣ ꯑꯦꯂꯤꯅꯥ ꯎꯝ ꯑꯁꯦ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯇꯧ ꯂꯣꯏꯔꯒ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯨ ꯍꯥꯞꯄꯝꯒꯦꯀꯣ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯑꯗꯣ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯣ ꯂꯣꯏꯕꯒ ꯅꯪ ꯁꯅꯥꯁꯤꯡꯍ ꯍꯥꯏꯅꯅꯦ ꯏꯔꯣ ꯑꯗꯨꯒꯅꯦ ꯃꯃꯥꯏ ꯄꯥꯛꯊꯣꯛ ꯄꯥꯛꯄ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯄꯤꯡ ꯀꯂꯔꯒꯤꯅꯦ ꯔꯥꯅꯤꯒ ꯏꯜꯂꯒ ꯑꯗꯨꯒꯅꯤ ꯇꯧꯗꯣꯏꯁꯦ ꯈꯪꯉꯕ ꯑꯦꯂꯤꯅꯥ ꯍꯧꯖꯤꯛꯀꯤ ꯃꯁꯛꯁꯤꯁꯨ ꯃꯨꯟꯅ ꯌꯦꯡꯍꯧꯔꯣꯀꯣ ꯃꯥꯒꯤ ꯗꯤꯄꯤꯗꯨꯁꯨ ꯍꯣꯔꯦꯟ ꯊꯣꯔꯛꯀꯅꯤꯀꯣ ꯑꯗꯨꯁꯨ ꯌꯦꯡꯉꯣ ꯑꯩ ꯌꯦꯡꯍꯜꯂꯛꯎꯔꯥ ꯆꯦꯅꯦꯜꯗꯣ ꯑꯗꯒꯤꯗꯤ ꯂꯥꯏꯚꯇ ꯊꯣꯏꯅ ꯏꯆꯦ ꯁꯅꯥ ꯅꯪꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯑꯗꯒꯤꯗꯤ ꯂꯩꯃꯅ ꯆꯦꯒ ꯏꯕꯥꯏꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎꯅ ꯁꯨꯝ ꯂꯩꯕ ꯑꯣꯏꯌꯨ ꯁꯦ ꯆꯦꯅꯦꯜꯁꯤ ꯌꯦꯡꯉꯨꯁꯦ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯁꯤꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯏꯚꯥꯏ ꯑꯗꯣ ꯂꯩꯃꯅ ꯐꯥꯔꯦ ꯑꯣ ꯂꯩꯃꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯧ ꯍꯥꯏꯌꯦ
ꯂꯩꯃꯅ ꯑꯩꯈꯣꯏꯅꯤꯁꯦ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯂꯩꯃ ꯑꯩꯈꯣꯏ ꯗꯥꯒ ꯑꯩꯈꯣꯏꯕꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯁꯨꯃꯥꯏꯅ ꯅꯣꯏꯁꯨ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧꯀꯣ ꯑꯗꯨꯒꯩꯗꯤ ꯑꯗꯨꯅ ꯋꯦꯜꯀꯝ ꯑꯗꯩꯗꯤ ꯂꯩꯃ ꯗꯦꯕꯤꯅ ꯀꯩ ꯅꯣꯏꯁꯦ ꯑꯁꯥꯝꯗꯒꯤꯔꯣ ꯃꯅꯦ ꯑꯁꯥꯝ ꯁꯤꯜꯆꯔꯗꯒꯤꯅꯦ ꯑꯗꯩ ꯑꯗꯨꯒꯩꯗꯤ ꯊꯥꯅꯤꯜꯅ ꯏꯔꯣꯟꯕ ꯆꯥꯏꯌꯦ ꯉꯁꯤꯁꯨ ꯉꯁꯤꯁꯨ ꯍꯥꯏ ꯑꯣ ꯏꯔꯣꯝꯕ ꯍꯥꯎꯕꯅꯦ ꯇꯣꯝꯕꯤ ꯍꯧꯖꯤꯛꯇꯤꯀꯣ ꯔꯤꯇꯨꯃꯅꯤ ꯏꯔꯣꯝꯕꯗꯣ ꯍꯥꯏ ꯌꯥꯝ ꯍꯦꯜꯂꯣ ꯍꯥꯎꯕꯅꯤ ꯕꯤꯕꯦꯛ ꯀꯨꯃꯥꯔ ꯍꯦꯜꯂꯣ ꯑꯗꯩꯗꯤ ꯑꯥꯏ ꯑꯦꯝ ꯀꯤꯠ by the way thank you so much ꯑꯗꯩꯗꯤ ꯆꯤꯡꯈꯩ ꯍꯩꯁꯅꯥꯝꯅ ꯅꯥꯏꯁ I am kid by the way ꯊꯥꯅꯤꯅ ꯉꯁꯤꯗꯤ ꯍꯥꯎꯀꯤꯞ ꯌꯥꯝꯅ ꯂꯥꯛꯏꯅꯦ ꯂꯥꯛꯄꯅꯤ ꯃꯊꯧ ꯂꯩꯇꯕ ꯋꯥꯊꯤ ꯉꯥꯡꯕ ꯆꯪꯉꯛꯏꯅꯤ ꯑꯗꯩ ꯏꯇꯩꯃ ꯑꯩꯗꯤ ꯁꯅꯥꯒꯤ ꯆꯦꯅꯦꯜꯗꯣ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯈꯤꯕ ꯂꯣꯏ ꯍꯥꯏꯒꯦ ꯃꯥꯅ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯕꯔ ꯌꯦꯡꯉꯤꯕ ꯍꯥꯏꯕ ꯗꯤꯌꯥ ꯃꯤꯔꯖꯥ ꯃꯨꯟꯅ ꯊꯝꯆꯥ ꯄꯤꯔꯛꯑꯦ ꯑꯗꯩꯗꯤ ꯔꯤꯇꯨ ꯃꯍꯤꯅ ꯀꯩꯕ ꯑꯥꯏꯗꯣꯟ ꯅꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯥ ꯁꯅꯥꯁꯤꯡ ꯑꯗ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯩꯅꯣ ꯊꯥꯅꯤ ꯀꯩꯅꯣ ꯀꯩꯅꯣꯅꯔꯣ ꯍꯥꯏꯁꯦ ꯎꯝ ꯇꯣꯝꯕꯤꯅꯔꯣ ꯇꯣꯝꯕꯤ ꯇꯣꯝꯕꯤ ꯇꯧꯁꯜꯂꯣ ꯈꯪꯉꯕ ꯁꯅꯥꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜꯗꯣ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯨꯀꯣ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯍꯥꯏ ꯇꯤ ꯗꯕ꯭ꯂꯤꯎ ꯗꯕꯜ ꯇꯤꯅ ꯀꯩ ꯍꯥꯏꯕ ꯏꯇꯩꯃ ꯇꯥꯃꯣ ꯇꯥꯃꯣꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯝ ꯆꯝꯕ ꯃꯥꯜꯂꯦ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯁꯛꯏꯗ ꯑꯩꯈꯣꯏ ꯗꯥꯁꯦ ꯌꯥꯝ ꯆꯝꯃꯦ ꯑꯗꯩꯗꯤ ꯂꯩꯃ ꯗꯦꯕꯤꯅ ꯍꯥꯏ ꯊꯣꯉꯥꯝ ꯊꯣꯏꯅꯒ ꯊꯣꯏꯕ ꯐꯪꯗꯦ ꯁꯅꯥꯒꯤ ꯊꯤꯕ ꯐꯪꯗꯦ ꯁꯅꯥꯒꯤ ꯑꯦꯀꯥꯎꯟꯗꯣ ꯅꯪ ꯍꯧꯖꯤꯛ ꯎꯠꯂꯣ ꯑꯩ ꯁꯅꯥ ꯏꯕꯒ ꯁꯨꯝ ꯊꯣꯛꯂꯛꯄꯅꯤꯗ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯏꯌꯣ ꯑꯗꯨꯝ ꯊꯣꯛꯄꯅꯦꯕ ꯑꯗꯨꯒ ꯃꯥꯏ ꯀꯩꯅꯣꯗꯣ ꯎꯍꯜꯂꯛꯀꯦ ꯌꯦꯡꯉꯨ ꯁꯅꯥ ꯇꯥꯏ ꯏꯌꯨꯅꯦ ꯑꯗꯨꯝ ꯊꯣꯔꯛꯄꯅꯤ ꯁꯤꯡꯍꯥꯏꯅ ꯑꯗꯨꯒ ꯁꯨꯝ ꯀ꯭ꯂꯤꯛ ꯇꯧꯔꯒꯅꯦ ꯁꯅꯥ ꯅꯪꯒꯤ ꯀꯩꯅꯣꯗꯨꯗꯒꯤꯅꯦ ꯑꯣ ꯅꯪ ꯌꯥꯔꯔꯣꯏ ꯅꯠꯇ꯭ꯔꯥ ꯎꯝ ꯀꯃꯥꯏꯅ ꯏꯕꯣ ꯌꯥꯔꯔꯣꯏꯅꯦ ꯐꯣꯔ ꯕꯇꯜ ꯁꯤ ꯄꯥꯎꯅꯣ ꯍꯥꯏ ꯍꯦꯜꯂꯣ ꯔꯤꯇꯨ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯑꯅꯤꯁ ꯁꯤꯡꯍꯅ ꯀꯔꯤ ꯆꯦꯅꯦꯜꯅꯣ ꯁꯦ ꯍꯥꯏꯌꯦ ꯑꯅꯤꯁ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯅꯨ ꯈꯨꯃꯟ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯀꯅꯥꯅꯣ ꯑꯗꯣ ꯉꯁꯥꯏ ꯍꯪꯉꯤꯗꯣ ꯑꯗꯣ ꯁꯅꯥ ꯊꯤꯕ ꯐꯪꯗꯦ ꯑꯩꯒꯤ ꯑꯅꯨ ꯈꯨꯃꯟ ꯍꯥꯏꯕ ꯆꯦꯅꯦꯜꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯅꯤꯁ ꯁꯅꯥ ꯍꯦꯜꯂꯦ ꯁꯦ ꯁꯤ ꯎꯔꯕꯁꯦ ꯁꯅꯥ ꯁꯤꯡꯍꯥ ꯍꯥꯏꯅ ꯂꯩꯕꯅꯤꯁꯦ ꯁꯤ ꯄꯤꯔꯛꯑꯣꯕ ꯌꯥꯝ ꯎꯔꯕ ꯑꯁꯤ ꯆꯦꯅꯦꯜꯁꯤꯒꯅꯤꯀꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯁꯦ ꯑꯗꯒꯤꯗꯤ ꯑꯦꯂꯤꯅꯥꯅ ꯀꯩ ꯍꯥꯏꯕ ꯂꯝ ꯑꯇꯩꯗꯗꯤ ꯂꯥꯟ ꯂꯦꯞꯇꯦ ꯑꯗꯨꯅ ꯋꯥꯔꯤꯗꯣ ꯃꯅꯤꯄꯨꯔ ꯂꯤꯡ ꯂꯦꯞꯇꯦ ꯍꯥꯏꯌꯦ ꯑꯦꯅꯤꯁꯁꯤꯡꯅ ꯆꯦꯅꯦꯜꯁꯦ ꯀꯔꯤ ꯃꯤꯡ ꯃꯔꯝꯒꯤꯅꯣ ꯆꯦꯅꯦꯜꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯀꯩꯅꯣꯅꯦ ꯁꯨꯝ ꯃꯤꯛꯁ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯃꯨꯛꯕꯥꯡꯁꯨ ꯌꯥꯎꯔꯦ ꯕ꯭ꯂꯣꯛꯀꯤꯁꯨ ꯌꯥꯎꯔꯦ ꯕ꯭ꯂꯣꯛ ꯅꯝꯕ ꯈꯣꯠꯄ ꯑꯗꯨꯁꯨ ꯅꯥꯎꯔꯦꯝ ꯑꯣꯏꯔꯦ ꯂꯣꯏꯅ ꯄꯨꯜꯂꯦ ꯅꯥꯎꯔꯦꯝ ꯍꯥꯏꯕ ꯇꯥꯔꯦ ꯊꯣꯛꯄꯤꯅ ꯑꯩꯗꯤꯗꯤꯁ ꯑꯗꯩꯗꯤ ꯑꯗꯨ ꯇꯣꯉꯥꯝ ꯃꯌꯥꯝ ꯊꯣꯏꯅ ꯏꯆꯦ ꯄꯣꯊꯥꯅꯕꯒꯤ ꯁꯟꯖꯝ ꯑꯣꯏꯅꯀꯣ ꯌꯥꯝ ꯐꯖꯩ ꯃꯌꯥꯝꯁꯨ ꯄꯣꯊꯥꯕꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯏꯆꯦ ꯇꯧꯕꯅꯦ ꯑꯩꯈꯣꯏꯁꯦ ꯁꯅꯥꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯐꯖꯕꯅꯦ ꯑꯗꯩ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤꯅ ꯀꯩꯅꯣ ꯇꯨ ꯃꯍꯤ ꯐꯖꯩ ꯍꯥꯏꯕ ꯃꯌꯥꯝꯁꯤꯅ ꯁꯅꯥꯁꯦ ꯉꯁꯤ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯇꯧꯔꯤꯁꯦ ꯍꯣꯏ ꯑꯩ ꯍꯧꯒꯠ ꯉꯝꯗꯗꯤ ꯃꯣꯏꯅ ꯇꯣꯛꯑꯦ ꯆꯟꯕꯤꯒꯤ ꯕꯥꯔꯗꯦ ꯍꯌꯦꯡ ꯆꯥꯛ ꯊꯣꯡꯗꯣꯏꯅꯤ ꯑꯩꯅ ꯃꯣꯏꯅ ꯍꯥꯏꯖꯤꯜꯂꯛꯅ ꯑꯩ ꯇꯨꯝ ꯉꯝꯗꯅ ꯑꯣ ꯀꯩꯅꯣ ꯍꯌꯦꯡ ꯀꯔꯤ ꯍꯩꯖꯥꯡ ꯊꯣꯡꯗꯣꯏꯕ ꯉꯥ ꯊꯣꯡꯗꯣꯏꯔꯥ ꯉꯥ ꯑꯣꯏ ꯇꯧꯔꯅꯤ ꯌꯦꯟꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗꯅ ꯏꯆꯦ ꯁꯅꯥꯁꯨ ꯈꯔ ꯉꯥꯡꯉꯝꯃꯦ ꯍꯌꯦꯡ ꯅꯣꯏ ꯀꯩ ꯅꯨꯡꯗꯥꯡꯗꯨꯔꯣ ꯇꯧꯗꯣꯏꯁꯦ ꯅꯨꯡꯗꯥꯡꯗ ꯅꯠꯇꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯇꯧꯗꯣꯏꯅꯤ ꯎꯝ ꯅꯨꯡꯗꯥꯡꯗ ꯂꯞ ꯐ꯭ꯔꯣꯝ ꯇꯧꯕꯗꯣ ꯏꯟꯗꯤꯌꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗꯅ ꯃꯆ ꯎꯝ ꯑꯅꯨ ꯈꯨꯃꯟ ꯀꯩ ꯂꯝꯒꯤꯅꯣ ꯑꯩꯈꯣꯏꯁꯦ ꯀꯁꯥꯗꯩꯅꯦ ꯀꯁꯥꯔꯒꯤꯅꯦ ꯑꯗꯩꯗꯤ ꯏꯃꯥꯅ ꯍꯣꯁꯇ꯭ꯔꯣ ꯃꯅꯤ ꯇꯥꯟꯖꯤꯟ ꯏꯃꯥꯅ ꯍꯣꯁꯅꯤ ꯑꯗꯩꯗꯤ ꯋꯥꯔꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯅꯥ ꯑꯁꯦꯡꯕꯩꯅꯦ ꯃꯥꯒꯤ ꯀꯩꯅꯣ ꯃꯃꯪ ꯃꯍꯥꯗ ꯍꯥꯏꯕ ꯈꯣꯠꯄꯒꯤ ꯍꯦꯄꯤ ꯇꯧꯕꯗꯗꯤ ꯅ꯭ꯌꯨ ꯅꯨꯡꯉꯥꯏꯕꯅꯦ ꯏꯌꯥꯔꯒꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯎꯝ
ꯊꯥꯔꯣ ꯍꯣꯏ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯄꯥꯔꯇꯤ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦ ꯄꯥꯔꯇꯤ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯀꯥꯞꯆꯍꯧꯗ꯭ꯔꯦꯕꯀꯣ ꯄꯥꯔꯇꯤ ꯍꯥꯏꯕꯨ ꯁꯨꯝ ꯌꯨꯝꯗ ꯁꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯃꯤꯟꯅꯕꯗꯨꯅꯤꯗ ꯀꯁꯥꯔ ꯀꯥꯏꯒꯤ ꯀꯁꯥꯔ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗꯩꯅꯦ ꯏꯇꯩꯃ ꯅ ꯇꯥꯃꯣ ꯏꯇꯩꯃ ꯇꯥꯃꯣ ꯑꯥꯏ ꯂꯚ ꯌꯨ ꯑꯃꯁꯨꯡ ꯁꯅꯥ ꯑꯥꯏ ꯂꯚ ꯌꯨ ꯑꯩꯁꯨ ꯁꯅꯥ ꯑꯩꯁꯨ ꯇꯨꯝꯂꯒꯦ ꯇꯨꯝꯂꯒꯦ ꯑꯗꯣ ꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯑꯃꯠꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯍꯜꯂꯛꯑꯣ ꯇꯨꯝꯕꯗ ꯇꯨꯝꯕꯗ ꯎꯅꯕ ꯏꯇꯩꯃ ꯇꯥꯃꯣ ꯇꯤꯇꯤ ꯇꯤꯇꯤ ꯀꯩ ꯍꯥꯏꯕ ꯒꯨꯗ ꯒꯨꯗ ꯅꯥꯏꯠ ꯅꯥꯏꯠ ꯒꯨꯗ ꯇꯤꯇꯤ ꯅꯥꯏꯠ ꯁꯅꯥꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯍꯜꯂꯛꯑꯣ ꯇꯤꯇꯤ ꯒꯨꯗ ꯀꯩꯅꯣꯅꯅꯦ ꯅꯥꯏꯠ ꯕꯤ ꯁ꯭ꯋꯤꯠ ꯗꯕ꯭ꯂꯤꯎ ꯗ꯭ꯔꯤꯝ ꯇꯤꯅꯅꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯤꯈ꯭ꯔꯣ ꯏꯂꯤꯅꯥ ꯒꯨꯗ ꯂꯩꯃꯅ ꯅꯥꯏꯠ ꯀꯩꯕ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯁꯣꯏꯕꯅꯦ ꯑꯩꯅ ꯑꯩꯅ ꯂꯩꯕ ꯃꯐꯝꯁꯦ ꯂꯥꯟ ꯀꯩꯕ ꯏꯪꯊꯂꯦ ꯃꯔꯝ ꯀꯩ ꯃꯦꯗꯥꯝ ꯑꯇꯩꯗ ꯂꯥꯟ ꯂꯦꯞꯇꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯐꯝ ꯂꯩꯇꯦꯗ ꯑꯗꯨ ꯃꯥꯅꯤꯅꯦ ꯑꯦꯂꯤꯅꯥ ꯅꯨꯡꯉꯥꯏꯐꯝꯗꯤ ꯀꯗꯥꯏ ꯂꯩꯗꯣꯏꯅꯣꯀꯣ ꯂꯥꯞꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯐꯥꯎꯗꯅꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯁꯤꯡꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯁꯨꯛꯖꯥꯝ ꯋꯥꯔꯒ ꯑꯩꯈꯣꯏꯅ ꯁꯨꯛꯖꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯀꯣ ꯉꯁꯤꯗꯤ ꯁꯟꯗꯦ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯕꯖꯥꯔ ꯍꯥꯡꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯐꯣꯟꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗ꯭ꯔꯦ ꯑꯗꯨꯅ ꯐꯖꯅ ꯂꯥꯏꯚ ꯁꯔꯨꯛ ꯌꯥꯕ ꯉꯝꯗ꯭ꯔꯦ ꯑꯅꯨ ꯑꯣ ꯀꯩꯅꯣ ꯇꯣꯝꯕꯤ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗ꯭ꯔꯕꯣ ꯅꯪꯒꯤ ꯃꯣꯕꯥꯏꯜꯗꯣ ꯍꯌꯦꯡ ꯈꯔ ꯄꯨꯖꯝꯃꯣ ꯑꯗꯨꯑꯣꯏꯗꯤ ꯇꯣꯝꯕꯤ ꯑꯗꯨꯑꯣꯏꯗꯤ ꯇꯣꯝꯕꯤ ꯍꯌꯦꯡ ꯄꯨꯖꯝꯃꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯩꯗꯤ ꯍꯧꯕꯗꯒꯤ ꯌꯥꯎꯔꯣ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯄꯨꯡ 8ꯗꯒꯤ ꯑꯃꯨꯛ ꯂꯥꯛꯀꯅꯦꯕꯀꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯍꯌꯦꯡꯗꯤ ꯐꯖꯅ ꯌꯥꯎꯁꯤ ꯍꯌꯦꯡ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ ꯀꯥꯏꯗꯅꯣ ꯑꯗꯩꯗꯤ ꯁꯅꯥꯒꯤꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯅ ꯍꯥꯡꯒꯦ ꯁꯅꯥ ꯅꯪꯒꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤ ꯁꯅꯥ ꯁꯅꯥꯒꯤꯗꯣ ꯁꯅꯥ ꯁꯤꯡꯍ SINGHA ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤ ꯀꯩ ꯍꯥꯏꯕ ꯁꯅꯥ ꯑꯩꯒꯤꯗꯣ ꯃꯥꯁꯦ ꯁꯅꯥ ꯍꯥꯏꯅ ꯏꯕꯒ ꯑꯗꯨꯝ ꯎꯝ ꯁꯤꯡꯍꯥ ꯍꯥꯏꯅ ꯑꯣꯇꯣꯃꯦꯇꯤꯛ ꯑꯗꯨꯝ ꯊꯣꯔꯛꯄꯅꯤꯅꯦ ꯑꯣ ꯑꯗꯨꯅꯤ ꯃꯣꯏ ꯊꯣꯛꯇꯦ ꯍꯥꯏꯁꯤꯅꯤꯅꯦ ꯑꯩ ꯁꯅꯥ ꯏꯕꯗ ꯑꯗꯨꯝ ꯑꯅꯤꯁꯅ ꯊꯣꯛꯄꯅꯤ ꯂꯣꯏꯅ ꯃꯣꯕꯥꯏꯜ ꯃꯦꯀꯔ ꯑꯗꯒꯤ ꯇꯦꯟꯖꯤꯟꯅ ꯀꯩ ꯍꯥꯏꯕ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯏꯆꯦ ꯑꯦꯟ ꯗꯗꯥꯁꯦ ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯒꯤꯅꯦ ꯀꯁꯥꯔꯗꯒꯤꯅꯦ ꯁꯅꯥ ꯂꯣꯏꯁꯤꯜꯂꯁꯤꯔ ꯃꯤ ꯂꯤꯉꯥꯏꯁꯦ ꯊꯣꯛꯎꯔꯁꯤ ꯃꯤ ꯌꯥꯝꯃꯗꯤ ꯑꯃꯨꯛ ꯊꯣꯛꯅꯤꯡꯗꯦꯕꯀꯣ ꯍꯣꯔꯦꯟ ꯎꯝ ꯍꯣꯏ ꯇꯣꯝꯕꯤ ꯑꯦꯂꯤꯅꯥ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯑꯇꯩꯁꯤꯡꯁꯨ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯡ 8ꯗꯒꯤ ꯂꯥꯛꯀꯅꯤꯀꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8ꯗ ꯑꯃꯨꯛ ꯑꯦꯜꯕꯤ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯌꯥꯝ ꯎꯅꯔꯁꯤꯀꯣ ꯑꯦꯂꯤꯅꯥ ꯕꯥꯏ ꯀꯩꯅꯣ ꯕꯥꯏ ꯑꯩꯈꯣꯏꯒꯤ ꯑꯦꯂꯤꯅꯥ ꯕꯥꯏ ꯕꯥꯏ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯁꯀꯤ ꯚꯤꯗꯤꯑꯣꯗꯨꯒꯁꯨ ꯀꯃꯦꯟꯗꯨꯒ ꯁꯨꯝ ꯆꯦꯛ ꯇꯧꯔꯣ ꯁꯅꯥꯁꯤꯡ ꯍꯥꯏꯅ ꯌꯥꯎꯕꯅꯤ ꯅꯪꯅ ꯊꯤ ꯐꯪꯗ꯭ꯔꯗꯤ ꯀꯩꯅꯣꯗ ꯆꯦꯛ ꯇꯧ ꯑꯩꯈꯣꯏ ꯅꯍꯥꯟꯒꯤꯅꯦ 35ꯀꯤ ꯚꯤꯗꯤꯑꯣꯗꯨꯒ ꯑꯦꯗꯔꯦꯠ ꯍꯥꯞꯄꯤꯗꯅ ꯑꯥ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯒꯤꯅꯦ ꯑꯩꯈꯣꯏ ꯌꯨꯇꯨꯕꯔ ꯈꯔ ꯄꯨꯟꯕꯒꯤꯅꯦ ꯑꯦꯂꯤꯅꯥ ꯈꯪꯕ ꯌꯨꯇꯨꯕꯔ ꯈꯔ ꯄꯨꯟꯕꯒꯤ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯌꯦꯡꯕ ꯚꯤꯗꯤꯑꯣꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯕꯗꯣ ꯑꯗꯨꯗ ꯑꯦꯗꯔꯦꯠ ꯍꯥꯞꯄꯒ ꯁꯅꯥꯁꯤꯡ ꯍꯥꯏꯅ ꯀꯩꯅꯣ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯂꯤꯡꯇꯨꯒ ꯁꯨꯝ ꯆꯪꯉꯒ ꯃꯥꯒꯤ ꯀꯩꯅꯣ ꯑꯗꯨꯝ ꯊꯣꯛꯑꯅꯤ ꯁꯅꯥꯒꯤ ꯍꯥꯞꯈꯤꯕ꯭ꯔꯣ ꯅꯪ ꯍꯥꯞꯈꯤꯕꯅꯤ ꯑꯗꯣ ꯎꯝ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ 31 ꯗꯤꯁꯦꯝꯕꯔꯒꯤ ꯑꯩꯈꯣꯏ ꯌꯨꯇꯨꯕꯔ ꯈꯔ ꯄꯨꯟꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯁꯨꯝ ꯆꯪꯉꯣ ꯃꯌꯥꯝ ꯕꯥꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯅꯥ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ 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 ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯅꯪ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯗꯤ ꯅꯆꯦꯒ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯁꯝꯃꯒ ꯅꯕꯥꯅꯤ ꯅꯣꯡꯃꯥꯏ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯅꯪ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯅꯨꯡꯗꯥꯡꯗ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯔꯒꯅ ꯍꯣꯏ ꯅꯨꯡꯗꯥꯡꯗ ꯇꯧ ꯎꯝ ꯑꯣꯀꯦ ꯍꯣꯏ ꯍꯣꯏ ꯑꯣꯀꯦ ꯅꯪꯅ ꯑꯃꯨꯛ ꯀꯅꯦꯛꯁꯟ ꯇꯧꯔꯕ ꯅꯕꯥꯅꯤ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯑꯦꯟꯗ